Very good evening. Ipom media na mayam gidamak ta puthok chaba Ipom Talks ngasi su mayam gidamak ta yamna interesting oi bai khoi gi special guest ma puduna lakchari aduga ngasi gi special guest siga yamna chana ba aduga mayam da su khoi gi yamna kana gadabu oi ba haibidi khoi se khanga ga su mamuta hogdaba gumba aduga ozasina su mayam da chawraba mateng ama puduna khoi gi Manipur si sinba thungna mayam da ozagi contribution kya chawraba contribution kya ma su leiba mayam su hena nungsibiri ba adugum laba thodo hendok laba mayam gi damakta akhoi seba tawbuda chokthaba waba surai leitraba adugumlaba ozani ozagi punchise amarom da haidi kathoabani haiba tare haibidi Manipur society gi damakta Manipur sidagi khitang chaukhatpa afaba nungai yai phaba akhoi generations da khitang akhoi positive impact ama laknaba gi damakta yamna kanna thawai hakchang yawbiriba adugumlaba ozani aduga ozasiga yamna chanaba topic su akhoi mayam gi damakta thamjare ngasi gi topic mikhal amasung miyam haina thamjare aduga sidai sida khana neinaraga mayam gi akhoi akupa kayamasu ozana akhoi khangbiba mayam da haigadaba mayam si kanabadu lomina si ngasi mayam gi damakta puduna lakseriba special guest Dr. Dhanabil Aishram social scientist ahana makta da ozabu taramokcheri Oza, thank you so much. Aduga Ozana lakpiba matam kaithokpi base amna haraujai. Aduga Oza akhoi Ipom Talks si akhoi hapta khudingi tawjaraga every Friday 7:45 sida ko akhoi thajaraga mayam sida kitang awareness piba amadi educate tawba amadi Oza hoina su yamna Oza hoidadi yamna mayam se yawrabana information mayama Ozana takpi ningba mayam khanghaningba mayam do sugumba si akhoi mayam da akhoi pau se convey tawba ngamnabagi khudong chaba pinabagi platform semjabani. Aduga Ozana lakpiba se yamna su nungaije do ngasi se Oza yamna su interesting oi bama ozana su haibiri habdi mikhal amasung miyam haina khanasi haina ka sidai sida akhoi mikhal si su naksila bani aduga amarom da mikhal si recently sudum khara tawgre ko akhoi Assam Bihar amadi southern part of India da kya ama tawraga akhoi gi kanogi wa da sunate bi da akhoi isa na ahan bada oza ko akhoi na su khanja bada akhoi Miyoi ba moina as a citizen good citizen moina khoi su gyan ta ba mathau ta bra habisi mahana akhoi na su phongdok chani ko aduga oza ahan makta do oza dai laksaning base oza mayam se mikhal vote habisi mayam se loimakti khangaga commonly akhoi gi ahan singsu naha singsu aduga specially ahan ba vote pi ga da ba chahi 35 surak pagi yam excited ba ngang singsu yam yauri sidai sida vote habisi election habisi mikhal habisi karino habidu hana samnapna kupnam tang thambiyo suraj aseng madine Hojik Mikhalji Karino Hoji Khanar Padana. Hoi. Akoigi Mikhal to Wogi Botadri Miamze. Hoi. Loi Kapkan. Hoi hoi. Karino de Suras. Kunaiji Sumaina Hitler Manati. Ahan Bada Primitive Society Lerico. Hoi. Uku Aku Setana Yunkai Sada with the Ukrong de Leraminatra. Adu Kandu the government Kalai Ponte, State Kalai Ponte. Sangana Saliba Sazalisa Smile Loitormini Logo Ponte. Mama Tobatona Neva. Hoi. Adugi kunai du sahi sa kaya zigi matungda tribal society mu lai ko hoi tribal society is the di uku aku khara sele poche khara thaba hire adu ju mai lepak leitri state leitri lengak pa leitri adegi di amaroina law leitri kaim leitri mama thokne du ju ko adugi du ju sahi sa maya matungda feudal society ningthau pale natra akhoi ngasi khunai je tapali leib jante ba nate ningthau ji palakan da ningthau phabasina state leire study ko country ga habi are mana mai ngamkhai leire council minister leire adi mana ngangba myam ji law woire praja myam jing ji mana ngak sendana life and liberty ko loi tore ko ada apha ningthau di phai phattaw ningthau myam jam wai ba aduna phattaw ningthau myam sum thenar pagi myam wa ba do adagi myam jina khan ba hore ba akhoi na lengak padi yaroidra ningthau gi deri ditai ni mathang macha masu myam du ngak tu ni dana ada khoi praja nan di leba ngak pa yaroidra na khalak paji mikhal tor pagi ahan bo wakhan ne ba adagi di yaina kari gi yaw do no aina khalaga ningthau nang to akhoi lengak ke na haiba kan da ningthau ni yadau na te thangsang salak pata bani magi khomui lami lei myam sine ta bani adu hairi mi du mo kak pata bani madu myam du thengnari ne ba adumaina teknabasina miyam ji siba naba changba mayam yawra kanda konangda miyam gi struggle sina henmal laktana
ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯇꯣꯛꯑꯁꯤ ꯃꯤꯈꯜ ꯇꯧꯔꯁꯤꯅ ꯇꯧꯕꯁꯤꯅꯦꯕ ꯔꯤꯄꯕ꯭ꯂꯤꯛ ꯍꯥꯏꯁꯦ ꯍꯣꯏ ꯍꯣꯏ ꯔꯤꯄꯕ꯭ꯂꯤꯛ ꯍꯥꯏꯁꯦ ꯀꯔꯤꯝ ꯅꯠꯇꯦꯕ head of the constitution should be the elected one ꯍꯥꯏꯕꯅꯦꯕ not from hereditary ꯍꯥꯏꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯅꯤꯡꯊꯧꯁꯤ ꯄꯥꯟꯕꯗꯨ ꯇꯣꯛꯈ꯭ꯔꯒ ꯃꯤꯌꯥꯝꯒꯤ ꯃꯤꯈꯜ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯅꯨꯡꯉꯥꯏꯅꯕꯅꯦꯅ ꯃꯤꯈꯜ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯈꯔꯅ ꯁꯨꯝ ꯅꯨꯡꯉꯥꯏꯔꯒ ꯑꯋꯥꯕꯅ ꯁꯨꯝ ꯋꯥꯕ ꯀꯦꯄꯤꯇꯦꯂꯤꯁ ꯁꯣꯁꯥꯏꯇꯤ ꯑꯣꯏꯈ꯭ꯔꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯑꯃꯨꯛ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯄꯣꯔꯛꯀꯦꯅ ꯁꯣꯁꯤꯌꯦꯂꯤꯁ ꯁꯣꯁꯥꯏꯇꯤ ꯂꯥꯛꯈ꯭ꯔꯦ ꯍꯣꯏ ꯑꯗꯅꯤ ꯂꯥꯟ ꯍꯧꯈ꯭ꯔꯤ ꯃꯌꯥꯝꯁꯦ ꯍꯣꯏ ꯍꯣꯏ ꯆꯩꯅꯥꯗ ꯑꯗꯒꯤꯗꯤ ꯂꯦꯇꯤꯟ ꯑꯃꯦꯔꯤꯀꯥꯗ ꯔꯨꯁꯤꯌꯥꯗꯀꯣ ꯔꯤꯚꯣꯂꯨꯁꯟ ꯇꯧꯈ꯭ꯔꯤꯁꯤꯡꯁꯦ ꯃꯥꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏꯗꯨ ꯂꯩꯔ ꯃꯇꯨꯡꯗ ꯄ꯭ꯔꯥꯏꯚꯦꯠ ꯑꯩꯗꯨ ꯂꯩꯇ꯭ꯔꯒ ꯒꯃꯦꯟꯒꯤ ꯉꯥꯛꯇ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯇꯥꯏꯖꯦꯁꯟ ꯂꯩꯇꯕꯀꯣ ꯑꯗꯨ ꯇꯣꯛꯑꯀꯥꯟꯗ ꯈꯨꯟꯅꯪꯗ ꯑꯃꯨꯛ ꯉꯁꯤꯗꯤ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯅ ꯂꯥꯛꯑꯦ ꯍꯣꯏ ꯕꯣꯠ ꯄ꯭ꯔꯥꯏꯚꯦꯠ ꯑꯦꯟ ꯄꯕ꯭ꯂꯤꯛ ꯄꯨꯟꯕꯀꯣ ꯁꯤꯒꯤ ꯃꯅꯨꯡꯗꯅꯦꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯚꯣꯠ ꯇꯧꯔꯤꯁꯦ ꯍꯣꯏ ꯍꯣꯏ ꯏꯂꯦꯛꯁꯟ ꯇꯧꯔꯤꯁꯦ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯩꯅ ꯉꯁꯤ ꯊꯥꯗꯔꯤꯕ ꯚꯣꯠꯁꯤꯒꯤꯗꯃꯛꯇ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯃꯤꯌꯥꯝꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯗꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯊꯋꯥꯏ ꯐꯥꯎꯕ ꯄꯣꯟꯊꯥ ꯑꯣꯏꯗꯅ ꯂꯥꯛꯈ꯭ꯔꯕ ꯄꯣꯠꯁꯦ ꯃꯥꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏꯕ ꯌꯥꯝ ꯆꯨꯝꯕꯅꯤ ꯑꯗꯨꯒꯤ ꯄꯣꯏꯟꯗꯨꯅꯦꯕ ꯁꯨꯔꯦꯁꯀꯣ ꯌꯦꯁ ꯑꯗꯨꯗ ꯃꯤꯈꯜ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯏꯔꯥꯏ ꯂꯥꯏꯕꯗ ꯃꯇꯤꯛꯁꯦ ꯑꯩꯅ ꯄꯤꯕ ꯃꯥꯅ ꯂꯧꯕꯅꯦꯕ ꯂꯧꯅꯕ ꯄꯤꯅꯕꯅꯦꯕ ꯄꯋꯥꯔꯁꯦ ꯒꯤꯚꯤꯡ ꯑꯦꯟड ꯇꯦꯀꯤꯡ ꯑꯣꯐ ꯄꯋꯥꯔꯁꯦ ꯏꯟ ꯕꯤꯇ꯭ꯋꯤꯟ ꯗ ꯄꯤꯄꯜ ꯑꯦꯟ ꯗ ꯀꯦꯟꯗꯤꯗꯦꯠ ꯀꯣ ꯑꯗꯨꯒ ꯃꯥꯅ ꯄꯋꯥꯔꯗꯨ ꯃꯤꯁꯤꯡꯗꯨ ꯍꯦꯜꯂꯒꯅ ꯍꯤ ꯕꯤꯀꯝꯁ ꯗ ꯔꯨꯂꯔꯁ ꯆꯨꯝꯗ꯭ꯔꯥ ꯆꯨꯝꯃꯤ ꯑꯗꯨꯃꯥꯏꯅ ꯂꯩꯉꯥꯛꯄ ꯂꯥꯛꯇꯣꯏꯅꯤꯅ ꯁꯛꯇꯤ ꯄꯤꯅꯕ ꯂꯧꯅꯕꯁꯤꯗ ꯑꯩꯅ ꯁꯛꯇꯤꯁꯤ ꯄꯤꯔꯒ ꯃꯥꯅ ꯁꯛꯇꯤꯁꯤ ꯄꯥꯏꯈꯤꯗꯣꯏꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯄꯤꯔ ꯃꯇꯨꯡꯗ ꯃꯥꯅ ꯄꯥꯏꯈ꯭ꯔꯀꯥꯟꯗꯗꯤ ꯀꯥꯔꯒꯁꯤ ꯃꯑꯣꯡ ꯁꯦꯀꯨꯔꯤꯇꯤꯒꯤ ꯄꯨꯗꯅ ꯆꯨꯝꯗ꯭ꯔꯥ ꯍꯣꯏ ꯑꯗꯩꯗꯤ ꯌꯥꯝꯅ ꯃꯇꯤꯛ ꯂꯩꯕ ꯃꯤ ꯁꯛꯇꯤ ꯂꯩꯕ ꯃꯤꯒ ꯑꯣꯏꯗꯅ ꯈꯣꯠꯇꯅ ꯊꯕꯛ ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯈꯟꯕꯁꯦ ꯁꯨꯔ ꯍꯣꯏ ꯃꯁꯤꯗ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕ ꯃꯤ ꯈꯟꯒꯗ꯭ꯔꯕ ꯃꯥꯅꯤ ꯈꯟꯐꯝ ꯊꯣꯛꯇꯕꯅꯤ ꯈꯟꯐꯝ ꯊꯣꯛꯇꯕꯅꯤ ꯀꯩꯅꯣꯗ ꯃꯁꯥꯒꯤꯗ ꯌꯦꯡꯕ ꯃꯤ ꯂꯩꯄꯥꯛꯀꯤ ꯏꯟꯇꯔꯦꯁ ꯌꯦꯡꯗꯕ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯎꯗꯕ ꯏꯂꯦꯛꯁꯟ ꯅꯨꯃꯤꯠ ꯈꯛꯇꯗ ꯃꯌꯥ ꯈꯛꯇꯗ ꯈꯣꯡ ꯄꯥꯏꯔꯝꯕ ꯄꯥꯎꯈꯣꯜꯂꯣꯏꯅꯤ ꯍꯥꯏꯔꯝꯕ ꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯚꯣꯠ ꯀꯥꯈ꯭ꯔꯒ ꯁꯛꯇꯤ ꯄꯥꯏꯔꯒꯅ ꯃꯔꯤ ꯃꯇꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯥꯒꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕꯒꯤ ꯌꯦꯡꯉꯒ ꯂꯩꯈꯤꯕ ꯃꯤꯗꯨ ꯑꯩꯈꯣꯏꯅ ꯆꯍꯤ ꯃꯉꯥ ꯑꯗꯨꯝ ꯄꯨꯍꯟꯕꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦꯅ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯆꯥꯗ꯭ꯔꯗꯤ ꯃꯗꯨ ꯂꯧꯊꯣꯛꯅꯕ ꯆꯍꯤ ꯃꯉꯥꯃꯨꯛ ꯁꯥꯔꯤꯅꯦꯕ ꯄꯤꯕꯥꯐꯝꯕꯨ ꯍꯦꯟꯗ꯭ꯔꯤꯅꯦꯕ ꯃꯥꯅꯤ ꯐꯠꯈꯤꯗꯦ ꯈꯪꯕꯗꯨꯗꯤ ꯃꯊꯪ ꯆꯍꯤ 5ꯗ ꯂꯥꯛꯑꯔꯣꯏꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯤꯒꯤ ꯇꯥꯝꯁꯤ ꯀꯅꯥꯒꯨꯝꯕ ꯂꯝꯗ ꯆꯍꯤ 3 ꯀꯅꯥꯒꯨꯝꯕ ꯂꯝꯗ ꯆꯍꯤ 5 ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯍꯣꯏ ꯃꯁꯤ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯩꯅꯦꯕ ꯐꯔꯗꯤ ꯂꯩꯍꯟ ꯇꯥꯔꯦ ꯐꯠꯇ꯭ꯔꯒꯅ ꯑꯅꯧꯕ ꯁꯤꯟ ꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯃꯤꯌꯥꯝꯅ ꯑꯗꯨ ꯇꯧꯔꯛꯑꯗꯤ ꯀꯩꯗꯧꯕꯒꯤ प्रꯖꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯂꯩꯉꯥꯛꯄꯗꯨꯅ ꯑꯩ ꯐꯠꯇ꯭ꯔꯗꯤ ꯃꯊꯪꯗ ꯚꯣꯠ ꯀꯥꯔꯣꯏꯀꯣ ꯈꯜꯂ ꯐꯕ ꯇꯥꯕꯅꯦꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯧꯖꯤꯛꯀꯤ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯇꯤꯚꯤ ꯀꯦꯁꯦ ꯍꯣꯏ ꯍꯣꯏ ꯁꯤ ꯕꯤꯖꯌꯥꯁꯤ ꯐꯤꯂꯝ ꯁ꯭ꯇꯥꯔꯅꯤꯗꯅ ꯃꯥꯅꯤ ꯕꯤꯂꯤꯅꯔꯅꯤ ꯕꯤꯂꯤꯌꯟ 6-3ꯒꯤ ꯃꯄꯨꯅꯤꯀꯣ ꯑꯗꯣ ꯃꯥꯒꯤ ꯚꯣꯠ ꯆꯍꯤ 65 ꯍꯦꯟꯅ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯇꯥꯃꯤꯜꯒꯤ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁ ꯃꯥꯅ ꯍꯟꯗꯛ ꯍꯨꯝꯃꯤꯁꯦ ꯀꯔꯤꯃꯨꯛꯀꯤ ꯅꯠꯇꯦꯕ ꯃꯥꯒꯤ ꯃꯥꯅ ꯃꯤꯌꯥꯝꯅ ꯈꯪꯉꯦꯕ ꯍꯣꯏ ꯍꯣꯏ ꯑꯍꯣꯡꯕ ꯂꯥꯛꯄꯁꯦ ꯀꯃꯥꯏꯅ ꯂꯥꯛꯀꯗꯒꯦ ꯃꯥ ꯌꯥꯝ ꯐꯖꯅ ꯄꯤ ꯃꯥ ꯍꯥꯏꯁꯤ ꯃꯣꯏꯗꯤ ꯔꯤꯚꯤꯅ꯭ꯌꯨꯁꯨ ꯆꯥꯎꯅ ꯂꯥꯛꯄꯅ ꯑꯩꯈꯣꯏꯒꯨꯝꯕ ꯅꯠꯇꯦꯗꯅꯀꯣ ꯅꯠꯇꯦ ꯑꯗꯨꯅ ꯁꯦ ₹5,00,000ꯒꯤ ꯂꯣꯟ ꯄꯤꯕꯗ ꯏꯟꯇꯔꯦꯁ ꯂꯧꯔꯣꯏ ꯁꯤ ꯂꯥꯏꯔꯕꯗꯗꯤ ꯀꯌꯥꯝ ꯀꯥꯟꯅꯈ꯭ꯔꯦ ꯃꯥꯅꯤ ꯑꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯡꯗ 2,250 ꯄꯤꯅꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯍꯣꯏ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟ 5,00,000 ꯊꯕꯛ ꯄꯤꯅꯤꯒ ꯍꯥꯏꯕ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯊꯕꯛ ꯐꯪꯗꯕꯁꯤꯡꯗꯤ ꯑꯦꯂꯥꯋꯦꯟꯁ ꯄꯤꯅꯤꯒ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯏꯗꯨꯀꯦꯁꯟꯁꯤ ꯗꯦꯜꯂꯤꯅ ꯂꯣꯏ ꯄꯥꯏꯁꯜꯂꯤꯁꯦ ꯅꯤꯠ ꯃꯇ ꯑꯣꯏꯔꯣ ꯖꯤ ꯃꯇ ꯑꯣꯏꯔꯣ ꯇꯧꯔꯤꯕ ꯄꯔꯤꯈꯥ ꯃꯌꯥꯝꯁꯤ ꯃꯥꯅꯤ ꯗꯦꯜꯂꯤꯅ ꯂꯣꯏ ꯄꯥꯏꯁꯜꯂꯤꯗꯅ ꯃꯥꯅꯤ ꯃꯥꯅꯤ ꯑꯁꯦꯡꯕꯗꯤ ꯁ꯭ꯇꯦꯠ ꯂꯤꯁꯇ ꯂꯩꯔꯝꯃꯤꯅꯦꯕ ꯏꯗꯨꯀꯦꯁꯟꯁꯦ ꯂꯧꯊꯣꯛꯑꯒ ꯀꯟꯀꯔꯦꯟ ꯁ꯭ꯇꯦꯠꯀ ꯁꯦꯟꯇꯔꯒ ꯑꯅꯤꯅ ꯄꯨꯟꯅ ꯌꯥꯕꯒꯤꯗ ꯊꯝꯈꯤꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯗꯦꯜꯂꯤꯒꯤ ꯇꯧꯔꯛꯏꯁꯤꯁꯨ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯊꯤꯌꯔꯤꯒꯤ ꯃꯑꯣꯡꯅꯦꯕ ꯚꯣꯠ ꯐꯪꯉꯦ ꯑꯃꯇꯝ ꯇꯧꯕ ꯃꯤꯌꯥꯝ ꯐꯪꯉꯦ ꯂꯣꯟ ꯐꯪꯉꯦ ꯑꯃꯇꯝ ꯂꯩꯕ ꯑꯗꯒꯤ ꯄꯩꯁꯥ ꯐꯪꯉꯦ ꯑꯃꯅ ꯈꯥꯏꯔꯒ ꯗꯦꯜꯂꯤ ꯂꯣꯏ ꯂꯧꯁꯤꯜꯂꯒ ꯄꯤꯕ ꯁ꯭ꯇꯦꯠꯀꯤ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯌꯥꯝ ꯊꯨꯒꯥꯏꯔꯤꯅ ꯍꯣꯏ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯁꯤ ꯁꯥꯎꯠꯁꯦ ꯑꯃꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯃꯣꯏ ꯃꯤꯌꯥꯝ ꯌꯦꯡꯉꯨꯅꯦ ꯁꯤꯠ 109 ꯄꯤꯕ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯇꯨꯈꯤꯗ꯭ꯔꯕ ꯇꯥꯃꯤꯜꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯤ ꯅꯝꯈꯥꯏꯔꯒ ꯂꯥꯛꯏꯁꯤ ꯆꯦꯟꯖꯇꯨꯅꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯁꯤ ꯚꯣꯇꯔꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯩꯅꯦꯕ ꯌꯦꯁ ꯑꯗ ꯃꯁꯤꯗ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯤꯕ ꯚꯣꯠ ꯃꯌꯥꯝꯁꯤ ꯃꯔꯨꯑꯣꯏꯅ ꯅꯍꯥ ꯑꯦꯡꯒ꯭ꯔꯤ ꯌꯪ ꯃꯦꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯅꯍꯥꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯏ ꯍꯣꯏ ꯃꯣꯏ ꯁꯔꯇꯦꯟꯇꯤ ꯃꯣꯏ ꯚꯤꯖꯟ ꯂꯩꯇꯦ ꯑꯗ ꯇꯨꯝꯃꯝꯗꯥꯏꯗ ꯀꯣꯛꯀ ꯃꯣꯟꯒ ꯇꯥꯏꯅꯕꯗ ꯊꯥꯏꯅ ꯑꯩꯈꯣꯏꯗꯤ ꯅꯣꯐꯦꯠ ꯇꯧꯔ ꯇꯨꯝꯃꯦꯕ ꯑꯩꯅ ꯈꯜꯂꯤꯕ ꯊꯕꯛꯁꯦ ꯁꯣꯏꯗꯅ ꯐꯪꯅꯤ ꯈꯟꯖꯩꯕ ꯃꯣꯏꯗꯤ ꯉꯁꯤ ꯑꯗꯨ ꯂꯩꯄꯣꯟꯇ꯭ꯔꯦꯕ ꯇꯨꯝꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦꯕ ꯃꯥꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤꯗꯃꯛꯇ
ꯑꯐꯕ ꯂꯩꯉꯥꯛꯄ ꯑꯃ ꯈꯟꯕꯩꯁꯦ ꯎꯝ ꯃꯤꯌꯥꯝꯅ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯎꯝ ꯑꯩꯈꯣꯏꯒꯤꯗ ꯉꯁꯤꯐꯥꯎ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯑꯩꯁꯨ ꯋꯥꯍꯪ ꯌꯥꯝ ꯆꯥꯎꯅ ꯂꯩꯌꯦꯕ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯅ ꯁꯨꯔꯖꯅ ꯉꯁꯤ ꯚꯣꯠꯁꯨ ꯄꯥꯏꯕ ꯋꯥꯅꯤ ꯊꯥ 3-4 ꯀꯩꯝ ꯅꯠꯇꯦ ꯃꯥꯅꯦ ꯃꯥꯅꯦ ꯏꯂꯦꯛꯁꯟ ꯆꯍꯤ ꯑꯃꯁꯦ ꯀꯩꯝ ꯅꯠꯇꯦ ꯌꯥꯝ ꯅꯛꯁꯜꯂꯖꯥꯠꯅꯤ ꯃꯥꯅꯤ ꯌꯥꯝ ꯅꯛꯁꯜꯂꯛ ꯕꯤꯖꯦꯄꯤꯗꯤ ꯍꯧꯖꯤꯛ ꯀꯟꯅ ꯈꯣꯝꯒꯠꯂꯛꯄ ꯍꯧꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯁꯤ ꯅꯩꯅꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪ ꯍꯩꯕ ꯅꯣꯏ ꯑꯩꯈꯣꯏꯅ ꯈꯪ ꯍꯩꯕꯒꯤ ꯋꯥ ꯅꯠꯆꯗꯕ ꯍꯧꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯈꯜ ꯃꯌꯥꯝꯗꯨ ꯌꯦꯡꯉꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯤꯠꯇꯒꯤ ꯇꯥꯔꯤꯕ ꯄꯤꯁꯦ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅꯅꯦꯕ ꯃꯥꯅꯤ ꯃꯥꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯄꯗꯣ ꯑꯩꯈꯣꯏꯅ ꯁꯣꯏꯔꯨꯕ ꯍꯥꯏꯕ ꯈꯪꯖꯕꯅꯤ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯇ꯭ꯔꯤꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯂꯣꯏꯅꯃꯛꯁꯦ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅꯅꯦꯕ ꯃꯥꯅꯤ ꯃꯥꯅꯤ ꯃꯔꯝꯗꯤ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯆꯥꯎꯕ ꯂꯩꯇꯦꯅ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯁꯦꯝꯗꯕꯒꯤꯅꯦꯕ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯅ ꯉꯁꯤ ꯅꯩꯅꯕꯁꯦ ꯌꯥꯝ ꯐꯩ ꯑꯗꯨꯅ ꯃꯤꯈꯜ ꯍꯥꯏꯁꯦ ꯏꯁꯝ ꯁꯝꯅ ꯁꯨꯔꯖ ꯑꯩꯒꯤ ꯃꯇꯤꯛꯇꯣ ꯄꯤꯅꯕ ꯂꯧꯅꯕ ꯃꯣꯏꯅ ꯂꯣꯏ ꯂꯧ ꯂꯩꯗꯧ ꯅꯠꯇꯦ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯍꯤ 5 ꯂꯩꯔꯒ ꯑꯃꯨꯛ ꯂꯧꯊꯣꯔꯛꯀꯗꯣꯏꯅꯤ ꯍꯣꯏ ꯍꯣꯏ ꯃꯥꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯤꯈꯜ ꯍꯥꯏꯅ ꯀꯧꯋꯦ ꯌꯥꯝ ꯆꯨꯝꯃꯤ ꯌꯥꯝ ꯆꯨꯝꯃꯤ ꯑꯣꯖꯥꯅꯁꯨ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯀꯣ ꯍꯣꯏ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯔꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯆꯨꯝꯂꯕ ꯋꯥꯐꯝꯗꯤ ꯑꯣꯏꯕ ꯍꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤꯀꯣ ꯍꯣꯏ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯃꯇꯝꯁꯤꯗ ꯑꯣꯖꯥ ꯃꯌꯥꯝꯅꯁꯨ ꯈꯪꯅꯕꯤꯔꯤ ꯍꯥꯏꯕꯗꯤ ꯃꯅꯤ ꯄꯥꯋꯔ ꯃꯁꯜ ꯄꯥꯋꯔ ꯍꯥꯏꯕ ꯍꯣꯏ ꯀꯌꯥ ꯍꯣꯏ ꯑꯃꯁꯨ ꯇꯧꯔꯒ ꯍꯣꯏ ꯍꯨꯝꯃꯒ ꯆꯠꯈꯤꯗꯕꯁꯨ ꯅꯠꯇꯦ ꯈꯔ ꯑꯃꯗꯤꯀꯣ ꯃꯥꯅꯦ ꯑꯌꯥꯝꯕꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯦ ꯁꯤꯅꯅꯦ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯎꯝ ꯍꯥꯏꯕꯗꯤ ꯆꯥꯛ ꯈꯔ ꯆꯥꯅꯕ ꯎꯝ ꯑꯗꯒꯤ ꯄꯩꯁꯥ ꯌꯦꯟꯕ ꯀꯣ ꯎꯝ ꯑꯗꯒꯤꯗꯤ ꯌꯨꯊꯛ ꯌꯨꯔꯥꯡ ꯈꯔ ꯇꯧꯔꯒ ꯂꯤꯂꯥ ꯄꯥꯂꯥ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯈꯔ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯚꯣꯠ ꯍꯦꯛꯇ ꯄꯤꯕꯁꯦ ꯍꯣꯏ ꯍꯣꯏ ꯃꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯔꯤꯁꯦ ꯎꯝ ꯁꯣ ꯂꯣꯡ ꯑꯦꯖ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯤꯉꯩꯅꯦ ꯎꯝ ꯑꯐꯕ ꯂꯩꯉꯥꯛꯄ ꯁꯨꯐꯪ ꯐꯪꯉꯣꯏꯕ ꯎꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯤ ꯄꯥꯔꯇꯤꯁꯤꯄꯦꯇꯔꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯀꯧꯏ ꯍꯣꯏ ꯍꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗꯁꯨ ꯄꯥꯔꯇꯤꯁꯤꯄꯦꯇꯔꯤ ꯍꯥꯏꯁꯦ ꯃꯤꯌꯥꯝꯒ ꯂꯩꯉꯥꯛꯄꯗꯨꯒ ꯑꯅꯤꯗꯨ ꯄꯥꯔꯠꯅꯔꯁꯤꯞ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯉꯥꯛꯂꯛꯄꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯇꯔꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯁꯦ ꯍꯣꯏ ꯍꯣꯏ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯇꯤꯛ ꯆꯥꯕ ꯃꯤꯍꯨꯠ ꯑꯃ ꯈꯟꯕ ꯃꯊꯧ ꯇꯥꯏ ꯎꯝ ꯑꯗ ꯃꯤꯌꯥꯝꯁꯤꯅ ꯀꯔꯝꯕ ꯃꯤꯕꯨ ꯃꯇꯤꯛ ꯆꯥꯕꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯆꯪꯉꯦꯕ ꯆꯨꯝꯃꯤ ꯁꯤ ꯌꯦꯡꯕꯒꯤꯗꯃꯛꯇ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯌꯥꯅꯔꯕ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯂꯩ ꯂꯩꯇꯕꯒꯗꯤ ꯅꯠꯇꯦ ꯑꯍꯥꯟꯕꯗ ꯅꯝꯕꯔ 1 ꯃꯔꯨ ꯑꯣꯏꯁꯦ ꯑꯣꯅꯦꯁꯇꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯂꯩꯕ ꯃꯤꯅꯤꯅ ꯑꯩꯅ ꯈꯪꯉꯤꯗꯅ ꯍꯣꯏ ꯃꯥꯁꯤ ꯀꯌꯥꯝ ꯑꯣꯅꯦꯁꯇꯤ ꯂꯩ ꯂꯩꯇꯦ ꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯚꯣꯠ ꯇꯧꯔꯝꯗꯥꯏꯒꯤꯗ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯕꯁꯤꯗ ꯑꯦꯁꯦꯠ ꯃꯌꯥꯝ ꯂꯣꯠꯅꯔꯤꯁꯤꯗꯤ ꯍꯣꯏ ꯃꯥꯅꯤ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯣꯛꯇꯕ ꯈꯣꯠꯇꯕ ꯑꯃ ꯑꯣꯅꯦꯁꯇꯤꯗꯤ ꯌꯦꯡꯉꯨꯀꯣ ꯃꯥꯅꯤ ꯃꯥꯏ ꯃꯕꯨꯛ ꯁꯦꯡꯗꯕꯗ ꯍꯧꯔꯕꯅꯦꯕ ꯑꯗꯣ ꯑꯗꯒꯤ ꯑꯗꯨꯝ ꯚꯣꯠ ꯄꯤꯕ ꯄꯤꯗꯕ ꯂꯦꯞ ꯌꯥꯔꯕꯅꯦ ꯑꯃꯔꯣꯝꯗ ꯍꯣꯏ ꯍꯣꯏ ꯃꯤꯌꯥꯝꯗꯤ ꯂꯣꯏ ꯈꯪꯉꯤꯅꯦꯕ ꯍꯣꯏ ꯍꯣꯏ ꯃꯥꯏ ꯂꯧ ꯑꯗꯨ ꯂꯩ ꯑꯗꯥ ꯂꯩ ꯗꯨꯀꯥꯟ ꯄ꯭ꯂꯣꯠ ꯑꯗꯨ ꯂꯩ ꯂꯣꯏ ꯈꯪꯉꯤꯅꯤ ꯃꯥ ꯍꯣꯏ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯁꯤ ꯄꯨꯛꯆꯦꯟ ꯁꯦꯡꯕꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯉꯥꯛꯄꯁꯤꯅ ꯃꯉꯣꯟꯗ ꯂꯩꯖꯔꯒꯗꯤ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯦ ꯃꯤꯌꯥꯝꯅ ꯊꯥꯖꯕꯁꯨ ꯌꯥꯝ ꯂꯩꯌꯦꯕ ꯍꯣꯏ ꯇ꯭ꯔꯁꯁꯦ ꯇ꯭ꯔꯁ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯒꯖꯥꯠꯅꯤ ꯊꯥꯕꯨ ꯊꯥꯖꯔꯗꯤ ꯑꯩꯈꯣꯏꯅꯤ ꯇꯤꯟꯅꯔꯛꯄꯗ ꯊꯥꯖꯅꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯀꯩꯅꯣꯝꯇꯪ ꯍꯥꯏꯕꯗ ꯑꯩꯅ ꯍꯦꯛꯇ ꯔꯦꯁꯄꯣꯟꯁ ꯇꯧꯔꯤꯁꯦ ꯁꯤ ꯕꯤꯀꯣꯁ ꯑꯣꯐ ꯇ꯭ꯔꯁ ꯌꯦꯁ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯒ ꯂꯩꯉꯥꯛꯄꯒꯁꯤ ꯇ꯭ꯔꯁꯁꯤ ꯚꯣꯠ ꯀꯥꯗꯅ ꯈꯣꯠꯇꯅ ꯂꯩꯉꯥꯛꯄ ꯑꯣꯏꯈꯤꯕꯗꯩꯗꯤ ꯍꯦꯛꯇ ꯃꯥꯡꯉꯦꯕ ꯃꯥꯡꯗ꯭ꯔꯥ ꯍꯣꯏ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯑꯣꯅꯦꯁꯇꯤ ꯌꯥꯝ ꯂꯩꯈꯤꯗꯕꯒꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯑꯅꯤꯁꯨꯕꯗ ꯃꯔꯨ ꯑꯣꯏꯅ ꯌꯥꯝ ꯆꯝꯕꯁꯦ ꯁꯤꯝꯄꯜ ꯍꯣꯏ ꯍꯣꯏ ꯆꯝꯕꯁꯦ ꯌꯥꯝ ꯀꯥꯟꯅꯔꯤꯁꯦ ꯆꯝꯕꯨ ꯆꯝꯃꯕ ꯑꯦꯛꯁꯦꯁ ꯇꯧꯋꯦꯕ ꯅꯪꯅ ꯌꯥꯝ ꯆꯝꯅ ꯂꯩꯔꯗꯤ ꯅꯉꯣꯟꯗ ꯋꯥ ꯉꯥꯡꯅꯤꯡꯕ ꯃꯤ ꯍꯪꯒꯣꯏꯕ ꯄꯣꯛꯑꯦꯕ ꯑꯗꯒꯤꯗꯤ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯂꯣꯏ ꯍꯥꯏ ꯉꯝꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯅꯪꯅ ꯃꯣꯛꯑꯕ ꯏꯒꯣ ꯋꯥꯡꯉꯕ ꯑꯃ ꯇꯧꯔꯗꯤ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝꯁꯨ ꯍꯥꯏꯔꯣꯏ ꯍꯣꯏ ꯍꯣꯏ ꯅꯅꯥꯛꯇꯁꯨ ꯅꯛꯑꯣꯏꯕ ꯑꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯤꯌꯥꯝꯅ ꯅꯛꯂꯛꯇ꯭ꯔꯕ ꯍꯥꯏꯁꯦ ꯃꯤꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯅ ꯑꯦꯛꯁꯦꯁꯤꯕꯜ ꯑꯣꯏꯕꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯅ ꯏꯪꯈ꯭ꯔꯕ ꯏꯪꯊꯝꯊꯥꯗꯨꯗ ꯈꯥꯗꯤꯒꯤ ꯐꯤ ꯑꯃ ꯏꯜꯂꯒ ꯈꯥꯗꯤ ꯑꯃ ꯁꯦꯠꯂꯒ ꯂꯩꯔꯤꯗꯨ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯁꯦ ꯌꯥꯝ ꯅꯪꯉꯦꯅ ꯍꯥꯏꯕꯩꯅꯦꯕ ꯑꯅꯪꯕ ꯃꯣꯏꯒꯤ ꯐꯤꯖꯣꯜꯗꯣ ꯑꯩꯁꯨ ꯁꯦꯠꯀꯦ ꯑꯗꯨꯒ ꯃꯣꯏꯅ ꯋꯥꯕꯗꯣ ꯑꯩ ꯈꯪꯒꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯅꯕ ꯑꯩ ꯈꯟꯅꯦꯅ ꯃꯣꯝꯄꯥꯛ ꯌꯥꯎꯗꯕ ꯎꯒꯤ ꯐꯃꯨꯡꯗ ꯇꯨꯝꯃꯤꯅꯤ ꯇꯟꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯇꯕ ꯌꯥꯝꯅꯤ ꯃꯥꯅ ꯆꯥꯔꯤꯁꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯁꯤ ꯃꯥꯅ ꯃꯉꯣꯟꯗ ꯆꯪꯕꯗ ꯍꯥꯏꯕꯗ ꯀꯣꯏꯕ ꯑꯝꯇ ꯌꯥꯎꯗꯦꯗꯅ that is because of his simplicity ꯃꯥꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯦꯡꯉꯣꯕ ꯃꯟꯇ꯭ꯔꯤ ꯑꯣꯏꯔ ꯃꯨꯛꯈ꯭ꯔꯅꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤꯅꯒ ꯋꯥꯡꯕ ꯏꯒꯣ ꯑꯦꯅꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝ ꯑꯃ ꯂꯥꯛꯑꯒ ꯊꯣꯡꯖꯤꯟ ꯃꯆꯤꯟꯗ ꯂꯦꯞꯄꯗꯅꯦ ꯍꯣꯏ ꯍꯣꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯃꯅꯥꯏꯅ ꯂꯥꯛꯄꯗꯧ ꯇꯧꯕꯅꯤ ꯍꯣꯏ 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 but the problem is he is paid for the service of them ꯌꯦꯁ ꯌꯦꯁ ꯃꯣꯏꯅ ꯆꯥꯔꯤ ꯇꯣꯂꯣꯞꯁꯤ ꯃꯣꯏꯒꯤ ꯁꯔꯚꯤꯁꯀꯤꯅꯦꯕ ꯑꯗꯣ ꯑꯩ ꯀꯔꯤ ꯂꯩꯒꯦ ꯈꯣꯠꯀꯦ ꯀꯧꯊꯣꯛꯇ ꯆꯪꯃꯤꯟꯅꯗ ꯆꯥꯒ ꯄꯤꯊꯛꯀꯗꯕꯅꯤ ꯀꯩꯅꯣ ꯈꯔ ꯂꯥꯞꯅ ꯂꯥꯛꯄꯁꯤꯡꯗꯤ ꯅꯨꯡꯁꯤꯅꯒ ꯇꯧꯗꯅ ꯑꯋꯥ ꯑꯅꯥꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯊꯃꯣꯏꯗꯣ
ꯍꯣꯏ ꯑꯗꯨꯒꯤ ꯑꯦꯛꯁꯦꯁꯤꯕꯜ ꯑꯣꯏꯕꯁꯤ ꯆꯝꯗ꯭ꯔꯒꯗꯤ ꯉꯝꯗꯦꯕ ꯃꯥꯅꯤ ꯆꯨꯝꯃꯤ ꯑꯗꯨꯗꯤ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯊꯝꯕꯤꯔꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯤꯅꯤꯁꯇꯔꯁꯀꯨ ꯑꯣꯏꯈ꯭ꯔꯒꯁꯨ ꯑꯣꯔ ꯑꯣꯐꯤꯁꯔꯁ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯂꯩꯕ ꯃꯌꯥꯝꯁꯤ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯝ ꯃꯤꯁꯦ ꯆꯪꯕꯁꯦ ꯀꯤꯅꯔꯦ ꯃꯥꯅꯦ ꯍꯪꯕꯁꯤꯁꯨ ꯍꯪꯒꯣꯏꯔꯦ ꯃꯥꯅꯦ ꯏꯖꯤ ꯃꯥꯅꯦ ꯑꯦꯛꯁꯦꯁꯤꯕꯜꯗꯨ ꯑꯣꯏꯗ꯭ꯔꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯣ ꯑꯣꯖꯥꯅꯕꯨꯗꯤ ꯇꯥꯛꯄꯤꯔꯤ ꯍꯥꯏꯕꯗꯤ ꯑꯣꯅꯦꯁꯠ ꯑꯣꯏꯕ ꯑꯃ ꯁꯤꯝꯄ꯭ꯂꯤꯁꯤꯇꯤ ꯑꯃ ꯋꯥꯠꯄꯩꯅꯤꯗꯤ ꯍꯥꯏꯕꯤꯔꯤꯀꯣ ꯁꯤꯒꯤ ꯆꯦꯟꯖꯦꯁꯁꯦ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅꯗꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯗꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯂꯦꯞꯄꯒꯤ ꯑꯩꯈꯣꯏ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯚꯥꯏ ꯕꯣꯟꯙꯨ ꯀꯥꯏꯅ ꯍꯥꯏꯅꯔꯒ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯣꯏꯅꯕꯒꯤ ꯀꯩꯅꯣꯃ ꯊꯦꯡꯅꯩ ꯍꯥꯏꯕꯤꯀꯣ ꯍꯣꯏ ꯍꯣꯏ ꯍꯧꯖꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯎꯅꯕ ꯐꯪꯕꯗꯤ ꯂꯥꯏꯔꯗꯅ ꯋꯥ ꯑꯃꯕꯨ ꯍꯥꯏꯕ ꯉꯝꯗꯕ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯒꯦꯞ ꯂꯥꯛꯄꯁꯤ ꯃꯣꯏꯒꯤ ꯄꯔꯁꯅꯦꯜꯒꯤ ꯃꯣꯏꯒꯤ ꯑꯦꯇꯤꯇ꯭ꯌꯨꯗꯇꯨꯅ ꯑꯣꯏꯔꯛꯇꯣꯏꯖꯥꯠꯂꯥ ꯑꯗꯨ ꯁꯤꯒꯤ ꯆꯦꯟꯖꯦꯁ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯣꯖꯥꯒꯤ ꯀꯔꯤ ꯑꯣꯄꯤꯅꯤꯌꯟ ꯊꯝꯕꯤꯅꯤꯡꯉꯦ ꯃꯣꯏꯁꯨ ꯀꯔꯤ ꯒꯨꯟ ꯆꯦꯟꯒꯗꯒꯦ ꯈꯪꯗꯕ ꯍꯣꯏ if I being rulers ko ꯎꯝ what are the important qualities which should be possessed by I myself ko ꯎꯝ ꯑꯩꯅ ꯀꯔꯤ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯟꯒꯗꯒꯦꯁꯦ ꯃꯣꯏꯁꯨ ꯈꯪꯗꯦꯕ ꯍꯣꯏ ꯈꯪꯉꯗꯤ ꯇꯧꯔꯣꯏ ꯍꯣꯏ ꯃꯔꯨꯑꯣꯏꯅ ꯀꯦꯔꯦꯛꯇꯔ ꯎꯝ ꯂꯝꯆꯠ ꯁꯥꯖꯠ ꯑꯩꯁꯦ ꯃꯤꯒꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤꯅ ꯎꯝ ꯑꯗ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯂꯦꯞꯄꯤꯕ ꯀꯦꯟꯗꯤꯗꯦꯠꯇꯨꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯩ ꯈꯪꯅꯤ ꯀꯩꯅꯣ ꯍꯣꯏ ꯃꯥꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯃꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯃꯥꯏꯅ ꯇꯧꯏ ꯎꯝ ꯑꯗꯒꯤ ꯉꯥꯎꯁꯤꯟꯅꯕ꯭ꯔꯥ ꯈꯣꯠꯆꯟꯅꯕ꯭ꯔꯥ ꯑꯗꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯍꯜ ꯂꯃꯟ ꯀꯃꯥꯏꯅ ꯇꯧꯏ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡ ꯃꯥꯏ ꯀꯩꯀꯩ ꯇꯧꯏ ꯒꯥꯏꯁꯦ ꯏꯀꯣꯡ ꯈꯪꯄꯣꯟꯅꯤ ꯍꯣꯏ ꯁꯥꯖꯠ ꯂꯤꯆꯠ ꯑꯩꯁꯦ ꯌꯥꯝꯅ ꯃꯥꯅ ꯃꯔꯤ ꯂꯩꯅꯔꯛꯏꯁꯦ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯦ ꯍꯣꯏ ꯏꯁꯥꯅꯀꯣ ꯃꯥꯅꯤ ꯐꯠꯇꯕ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯑꯔꯣꯟꯕ ꯃꯌꯥꯝ ꯇꯧꯕ ꯑꯩ ꯌꯥꯝ ꯋꯥꯏ ꯑꯗꯨꯒꯤ ꯕꯔꯗꯟꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯈꯟꯕꯗ ꯌꯥꯝ ꯍꯦꯟꯅ ꯁꯥꯞ ꯑꯣꯏꯗꯦ ꯍꯣꯏ ꯑꯗꯨꯗꯤ ꯂꯩꯉꯥꯛꯄ ꯑꯣꯏꯔꯛꯄꯗꯗꯤ ꯐꯖꯒꯗ꯭ꯔꯥ ꯃꯥꯅꯤ ꯗꯦꯠ ꯏꯁ ꯕꯤꯀꯣꯖ ꯑꯣꯐ ꯀꯦꯔꯦꯛꯇꯔꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯀꯣ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯁꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯁ꯭ꯀꯤꯜꯁꯨ ꯌꯥꯝ ꯂꯩꯇꯦꯕ ꯍꯣꯏ ꯑꯩꯅ ꯂꯩꯉꯥꯛꯀꯦ ꯍꯥꯏꯔꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯁ꯭ꯀꯤꯜꯗꯤ ꯂꯩꯇ ꯌꯥꯔꯣꯏ ꯃꯥꯅꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗ ꯀꯃꯥꯏꯅ ꯇꯧꯏ ꯀꯟꯇ꯭ꯔꯣꯜ ꯃꯥꯒꯤ ꯇꯧꯔꯛꯇꯣꯏꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯒꯤꯗꯤ ꯍꯥꯏꯔꯥꯔꯀꯤꯀꯦꯜ ꯒ꯭ꯔꯦꯗꯦꯁꯟꯗ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯩ ꯄ꯭ꯂꯥꯅꯤꯡꯅ ꯀꯩꯅꯣ ꯕꯖꯦꯠꯅ ꯀꯩꯅꯣ ꯀꯣꯑꯣꯄꯔꯦꯁꯟ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯩꯅꯣ ꯑꯣꯔꯒꯅꯥꯏꯖꯤꯡ ꯁ꯭ꯇꯥꯐꯤꯡ ꯌꯥꯝ ꯂꯩꯈ꯭ꯔꯦꯅ ꯑꯁꯤ ꯇꯨ ꯁꯝ ꯑꯦꯛꯁꯇꯦꯟ ꯌꯥꯝ ꯍꯦꯟꯅ ꯈꯪꯗ꯭ꯔꯁꯨ ꯍꯣꯏ ꯆꯥꯎꯔꯥꯛꯄ ꯑꯃꯗꯤ ꯈꯪꯒꯗꯧꯅꯦꯕ ꯍꯣꯏ ꯑꯗꯨ ꯈꯪꯉꯀꯥꯟꯗ ꯃꯥ ꯕꯣꯟ ꯁꯥꯟꯅꯕ ꯆꯪꯉꯗꯤ ꯁꯨꯔꯖ ꯑꯩ ꯕꯣꯟꯒꯤ ꯅꯤꯌꯣꯝ ꯈꯪꯗꯧꯅꯤ ꯀꯩꯅꯣ ꯈꯪꯕꯅꯤ ꯑꯥ ꯔꯣꯜꯁ ꯑꯦꯟ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯇꯣ ꯍꯣꯏ ꯃꯤꯅ ꯕꯣꯟ ꯆꯦꯟꯒ꯭ꯔꯦꯅ ꯃꯥꯏ ꯐꯨꯔꯤꯠꯇꯣ ꯌꯥꯅꯗꯅ ꯇꯥꯟꯅꯗꯅ ꯈꯣꯡꯒꯥꯎ ꯇꯥꯟꯅ ꯌꯥꯄꯣꯠꯇꯦꯕ ꯃꯥꯅꯦ ꯑꯆꯨꯝꯕ ꯅꯤꯌꯣꯝꯗꯤ ꯂꯩꯗꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯃꯥ ꯑꯐꯇꯔ ꯑꯣꯜ ꯃꯥꯁꯤ ꯄꯔꯃꯅꯦꯟ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯅꯤꯗꯅ ꯑꯗꯣ ꯃꯥ ꯑꯗꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯁ꯭ꯀꯤꯜꯗꯨ ꯂꯩꯇ꯭ꯔꯗꯤ ꯃꯥꯅꯤ ꯑꯇꯩ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝꯗꯨ ꯃꯥ ꯗꯤꯜ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯌꯥꯝ ꯑꯆꯨꯝꯕ ꯃꯣꯏ ꯂꯣꯏ ꯄꯥꯏꯔꯛꯀꯗꯣꯏꯅꯤ ꯍꯣꯏ ꯑꯦꯅꯤ ꯁ꯭ꯇꯦꯠ ꯑꯃꯗ ꯗꯤꯄꯥꯔꯠꯃꯦꯟ 50 ꯃꯌꯥ ꯂꯩꯔꯦ ꯈꯜꯂꯣ ꯌꯦꯟꯊꯣꯛꯅꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯗ ꯃꯥ ꯄꯥꯏꯔꯛꯇꯣꯏꯅꯤ ꯑꯗꯨꯅ ꯂꯩꯇꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯕ ꯃꯥꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯕꯦꯁꯤꯛ ꯑꯣꯏꯕ ꯄꯣꯠꯇꯤ ꯂꯩꯄꯥꯛꯇꯨꯒꯤ ꯏꯁꯨ ꯑꯦꯟ ꯗ ꯍꯤꯁꯇ꯭ꯔꯤ ꯈꯪꯒꯗꯕꯅꯤ ꯏꯔꯝꯗꯝꯁꯦ ꯀꯃꯥꯏꯅ ꯍꯧꯔꯛꯄꯅꯣ ꯏꯔꯝꯗꯝ ꯃꯤꯌꯥꯝꯁꯤꯅ ꯀꯃꯥꯏꯅ ꯂꯩꯕꯅꯣ ꯍꯣꯏ ꯑꯆꯨꯝꯗ꯭ꯔꯥ ꯀꯔꯤ ꯏꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯦꯀꯤꯡ ꯗ ꯏꯁꯨꯁꯤꯅ ꯂꯩꯉꯥꯛꯄ ꯑꯩꯅ ꯂꯩꯉꯥꯛꯄ ꯑꯣꯏꯔꯗꯤꯅꯦ ꯑꯩꯒꯤ ꯀꯥꯁꯤꯗ ꯄꯣꯠ ꯆꯥꯏꯔꯦꯕ ꯆꯥꯏꯔꯤꯕ ꯄꯣꯠꯇꯣ ꯑꯩꯅ ꯀꯥꯔꯇꯟ ꯑꯃ ꯄꯨꯁꯜꯂꯒ ꯍꯥꯞꯆꯜꯂꯒ ꯄꯨꯊꯣꯛꯈ꯭ꯔꯗꯤ ꯆꯥꯏꯗ꯭ꯔꯦꯗꯅ ꯑꯦꯅꯤ ꯏꯁꯨ ꯂꯥꯛꯄꯁꯦ ꯊꯨꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯗꯧꯅꯦꯕ ꯍꯣꯏ ꯃꯥꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯏꯔꯤꯕꯗꯨꯗ ꯑꯩꯅ ꯀꯥꯔꯇꯨꯟ ꯑꯃ ꯄꯨꯁꯜꯂꯒ ꯍꯥꯞꯆꯜꯂꯒ ꯄꯦꯛ ꯇꯧꯔꯒ ꯄꯨꯊꯣꯛꯄ ꯃꯍꯨꯠꯇ ꯍꯦꯟꯅ ꯆꯥꯏꯁꯜꯂꯦꯕ ꯏꯁꯨꯁꯤ ꯑꯃꯨꯛꯀꯣ ꯑꯃꯒꯤ ꯃꯊꯪꯗ ꯑꯃꯒꯤ ꯃꯊꯪꯗ ꯑꯃꯒꯤ ꯃꯊꯪꯗ ꯂꯥꯛꯏꯁꯦ ꯏꯁꯨ ꯃꯌꯥꯝꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯕꯩꯅꯦꯕ ꯃꯥꯅꯤ ꯁꯤꯒꯤ ꯏꯁꯨꯁꯤꯗꯤ ꯀꯨꯏꯔꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯀꯅꯤ ꯅꯣꯡꯃ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯤꯅ ꯐꯠꯇꯕ ꯑꯣꯏꯔꯛꯀꯅꯤꯅ ꯉꯜꯂꯤꯉꯩꯗꯨꯗ ꯐꯨꯛꯇꯠꯍꯧꯕ ꯌꯥꯏꯗꯅ ꯃꯥꯅꯤ ꯑꯗꯨ ꯇꯧꯈꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯗꯦ ꯗꯤꯟ ꯑꯟꯗꯔꯁꯇꯦꯟ ꯗ ꯏꯁꯨ ꯏꯁꯨꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯕꯩꯅꯦꯕ ꯏꯁꯨꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯒꯗꯧꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯍꯤꯁꯇ꯭ꯔꯤꯁꯨ ꯈꯪꯒꯗꯧꯅꯤ ꯍꯤꯁꯇ꯭ꯔꯤꯁꯤꯗ ꯃꯤꯁꯨ ꯌꯥꯎꯗꯣꯏꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯀꯤꯌꯟ ꯈꯪꯍꯟꯗꯅꯒ ꯏꯔꯥꯡ ꯇꯧꯗꯅꯕ ꯀꯌꯥꯝ ꯇꯧꯋꯤꯗ ꯍꯦꯜꯂꯛꯀꯅꯦꯕ ꯑꯣꯖꯥ ꯑꯇꯩ ꯂꯝꯗ ꯀꯤꯒꯟꯕ ꯂꯝꯗꯗꯤ ꯐꯈꯤꯕ ꯌꯥꯏꯀꯣ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯕꯦꯔꯥꯅꯦꯕ ꯃꯥꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯏꯗꯅ every now and then ꯑꯗꯨꯝ ꯅꯣꯡꯃꯩ ꯇꯧꯔꯤꯁꯤꯅꯤꯀꯣ ꯀꯥꯞꯄꯕꯨꯗꯤ ꯆꯦꯟꯕꯗ ꯆꯦꯟꯁꯤꯜꯂꯛꯏꯅꯦꯕ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯤꯁꯦ ꯈꯪꯒꯗꯧꯅꯦꯕ ꯃꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯕꯤꯍꯦꯕꯤꯌꯔꯗ ꯑꯦꯇꯤꯇ꯭ꯌꯨꯠ ꯕꯤꯂꯤꯐ ꯏꯃꯣꯁꯟ ꯇꯨꯋꯥꯔꯗꯁ ꯗ ꯁꯣꯁꯥꯏꯇꯤ ꯀꯣ ꯍꯣꯏ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯌꯦꯡꯀꯥꯟꯗ ꯃꯤꯁꯤꯡꯁꯦ ꯐꯖꯅ ꯇꯥꯟꯅ ꯇꯤꯡꯅꯗꯅ ꯍꯥꯏꯅ ꯈꯣꯠꯅꯗꯅ ꯍꯥꯏꯖꯔꯒꯗꯤ ꯌꯥꯝ ꯌꯥꯕꯅꯦꯕ ꯃꯥꯅꯤ ꯑꯗꯨ ꯑꯁꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯒꯗꯧꯅꯦ ꯑꯦज ꯑꯦ ꯔꯨꯂꯔꯁ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯍꯥꯁꯤꯡꯅ ꯀꯔꯤ ꯄꯥꯝꯃꯤ ꯑꯍꯟꯅ ꯀꯔꯤ ꯄꯥꯝꯃꯤ ꯑꯩꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯃꯤꯁꯤꯁꯨ ꯃꯥꯒꯤ ꯃꯤꯔꯣꯜ ꯂꯩꯗꯅꯀꯣ ꯃꯥꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯒꯗꯧꯅꯦꯕ ꯍꯣꯏ ꯑꯗꯨꯅ ꯃꯁꯤ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯗꯒꯤ ꯃꯥꯒꯤ ꯏꯁꯨꯁ ꯃꯌꯥꯝꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯑꯗꯨꯒ
ꯌꯥꯝꯅ ꯅꯠꯇ꯭ꯔꯁꯨ ꯈꯤꯇꯪꯗꯤ constitution understand ꯇꯧꯕ ꯐꯩ ꯍꯣꯏ 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 law understand ꯇꯧꯕ ꯐꯩ yes ꯆꯨꯝꯗ꯭ꯔꯥ fundamental rights ki article ꯈꯔꯐꯧꯁꯤꯗꯤ ꯈꯪꯗꯣꯛ ꯐꯩꯗꯅ ꯃꯥꯅꯤ ꯃꯥꯅꯤ ꯌꯥꯝꯗ꯭ꯔꯕꯗ 19 ꯒ 21 ꯒꯕꯨꯗꯤ ꯈꯪ ꯌꯥꯏꯗꯅꯀꯣ ꯍꯥ ꯑꯩꯈꯣꯏꯒꯤ fundamental freedom ꯒꯥꯏꯁꯦ see without this no one can attain their best self ꯍꯥꯏꯅꯦꯕ ꯑꯗ ꯑꯩꯅ ꯇꯧꯔꯤꯁꯤ fundamental freedom ꯗ ꯀꯔꯤ ꯁꯣꯛꯏ ꯀꯥꯏꯐꯥꯎꯗꯤ ꯈꯪꯕ ꯌꯥꯏꯗꯅꯀꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯅ ꯃꯥꯒꯤ constitution law खरा अदुम खंगबा याय ꯍꯣꯏ होजि रूल ऑफ लॉ लेते मणिपुर कॉन्स्टिट्यूशन लेते चिंग दा अस्पा लेते ꯍꯣꯏ अस्पा ले अस्माई तगदरो ꯃꯥꯅꯤ रूल ऑफ लॉ ले अस्माई तगदरो ꯃꯥꯅꯤ क्रिमिनल में आजबु करम कांदा बुक तो यावरगे ꯃꯥꯅꯤ ꯃꯥꯅꯤ चुमद्रने ꯃꯥꯅꯤ से अखोइना लॉ गा कॉन्स्टिट्यूशन गा खंगदबसिजु अमनेबा अदुगा अरोइबदा लाइरिक mai masing ko ꯃꯥꯅꯤ ꯃꯥꯅꯤ education ti degree yam da wangmuda kaite lenga pamo oibada phd oigadawna haba leite ꯂꯩꯇꯦ ma ba oigadawna haba leite monda darkar laise laisu du neba education je education gi mangasi ko hoi he should be very educated magi literacy gi wana te ko ai se hoi I am talking about my ngang je education what is to be done what is not to be done rules and regulations that's the point understand the ngamba polite polite oiba adune ba maru se mani mani aduna neba lenga pagi magun wer tu se mani mani haini ning thodu siki mai po kaim khang pote mani थाइने के तोरमी बहन मैम दो ए बी सी खंग पोटे मानी मानी बट यू नो अखोय नंग सी तौरी जे हेन फजन तवे तवे दैट इज मोय लाइफ स्किल फजन खंगी याम एजुकेटेड होय बा मानी मानी अदुना डिग्री दरकार होदे एजुकेटेड होय बियो चुमे चुमे याम चुमे नो सासु थंबी हाबिदि सिगे से सुरा सी लेंगाकपा सिंगसिना सी सेनगदबनी खंगबा प्रजाना जुने सी यावब्रनी येंगबा अदुरदि भोट चुमना पिरोइद्रा माने चुमबने अदु येंगदबगी मिखल द लाना पिरैनेबा होय होय पैसा याम पायोनी मादी होय अखोय द पिजा पिथक तवंगमी मोद पिरजी हायदि सूरज बेरा कादरा माने माने ओजा अदुमंगना सु अखोय से लीडर अफबा कयाम सु यावरी अदुगा लीडर से कंप्लेन लेबा कयाम सु यावरी को सिगी मतंग दा अखोयगी लीडरशिप क्वालिटी दि यावबा मीने सु अंडरस्टैंडिंग तौबा अदुगा मोइसी थोकजबा ngамदबा अखोयगी कनोसिना हाय तारे अखोयगी सिचुएशन हायगदरा अखोयगी एनवायरनमेंट हायगदरा मोइदा अखोयगी मनी पावर से यामना की बमा लेबा सिगी मतंग सिदा अखोयगी असेंगबा लीडर मैम से थोकपा ngамनबगी वखलोन से करमना थमनिंगयो जा अदुदने अखोयना प्रजादा मियामदा यामना पॉलिटिकल कॉन्शियसनेस सम पीबा संगै से हायबदी कनोदा लेंगाक पैसी who is the rulers who are the rulers in hangkanda sorry अखोयना खंगे जे सूरज policy सेम दोइने मी policy दो implementation तौ दोइने बा थौसिल थौरांग थौरम मयाम जी यात दोइने बा करिगि दमकता for the betterment of the society yes for the welfare of the people natra aluda thausil lama semba policy ama semba ije masida kari sangis ma yam visionary hoini hoy tungi yam yeni hoje kaino ge je bijay ge je mai mieng je na dam thambai ne ba ma he understand the attitude of the young youngsters ma'am se ado moi kari discontentment kaino khange hoy hoy नाजिंग जिगी डिस्कंटेनमेंट जिबु एकुमुलेट तो लगदी मै की सिंग बखरक ताम माने माने वायलेंट वर्क ताम नि अदु कना तोइनो होय अखोइन न ट्रोलिंग अपना माने हाबदी नंगना मागी डिस्कंटेनमेंट दो अंडरस्टैंड मणिपुर दे येउने सोशल वेलफेयर जे यूनियन अफेयर्स काय मरोइद्रा होय मणिपुर की नाजिंग जिगी येंगो दे मरोइ पोने माने माने अदु बजेट तो होइरो अमा दो होइरो इंथिन वाइ सुदो तो बिरो ऑफिस पॉइंट इंथिन वाइ तो बिरो होय तौद्रने माने माने अदु से नाजिंगी येंगदबैनेबा होय अदा सी उदे जे नाजिन खंगिनेबा होय होय अदुना अइना खंजबदा अखंगै मयाम लेबाक निंगबा मयाम जिना लेबांगाक पर थोल कदोबसे सी पॉलिटिकल कल्चर म लैको होय उंतंग चेंज तो दरकार लै कल्चर इज सुम लैनी माजे फ्लोरिशिंग तौनी होय होय अदुगा चेंज लैनी बट इट शुड बी पॉजिटिव yes चेंज दो पॉजिटिव ओइगदम नेबा अदुगा नेगेटिव ओइना चेंज तो दिकाना देबा होय होय से लेंगा पुजिंग जी होजि लाइबा ट्रेंड सी पॉलिटिकल कल्चर जिदि अखोइना खाली जी कनागमन बोल लेकेन खलदि मा पिसा तांदि थोलिनी खलेबा खंद्रने माने माले बाकी विजय न थोइदु मियाम न खाली जी मा उंतंनि सेमनिंगे एने खाली नेबा माने अखोइ थोलपजिना मा पिसा तांगे थोलिनी अदुगा पिसा तालमना जो याम जुम थोलतरो होय होय अदा मा तालिदे खरे न तांदे थोलिनी गायना खाली जे होय मसी अतैना नतेबा सगी
ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯤꯅ ꯈꯪꯗꯕꯒꯤꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯤꯛ ꯆꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯄꯥꯛ ꯅꯤꯡꯕ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯚꯣꯠ ꯂꯦꯝꯅꯤꯡꯕꯗꯨ ꯃꯤꯌꯥꯝꯅ ꯄꯨꯊꯣꯛꯀꯗꯧꯅꯤ ꯃꯥꯒꯤ ꯂꯦꯝꯅꯤꯡꯕꯒꯤ ꯇꯦꯟꯗꯦꯟꯁꯤ ꯂꯩꯌꯦꯅ ꯈꯜꯂꯗꯤ ꯃꯤꯌꯥꯝꯅ ꯅꯪ ꯍꯟꯗꯛꯇꯤ ꯊꯣꯛꯇ ꯌꯥꯔꯣꯏ ꯍꯥꯏꯔ ꯂꯣꯏꯔꯦ ꯃꯤꯌꯥꯝ ꯚꯣꯇꯔꯅ ꯇꯥꯟꯅꯒꯗꯧꯅꯦꯃꯤ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯀꯦꯟꯗꯤꯗꯦꯠꯇꯨꯅ ꯇꯥꯟꯅꯔꯦꯕ ꯇꯥꯟꯅꯩ ꯚꯣꯇꯔꯁꯦ ꯇꯥꯟꯅꯩ ꯍꯣꯏ ꯆꯨꯝꯗ꯭ꯔꯥ ꯍꯣꯏ ꯑꯗꯨ ꯅꯪ ꯚꯣꯠ ꯊꯥꯗꯅꯕ ꯑꯗꯨ ꯇꯧꯔ ꯃꯥ ꯃꯤꯟꯁ ꯃꯌꯥꯝ ꯁꯤꯖꯤꯟꯅꯩꯗꯅ ꯑꯗꯨ ꯅꯠꯇꯕ ꯚꯣꯇꯔꯅ ꯇꯥꯟꯅꯗꯧꯅꯦꯕ ꯍꯣꯏ ꯃꯤꯌꯥꯝꯅ ꯅꯪ ꯑꯝꯇꯗꯤ ꯊꯣꯛꯎ ꯀꯩꯅꯣ ꯑꯝꯇꯪ ꯍꯣꯏ ꯊꯣꯛꯎ ꯀꯩꯅꯣ ꯑꯩ ꯃꯤꯈꯜꯗ ꯄꯩꯁꯥ ꯇꯤꯡꯈꯤꯗ꯭ꯔꯕꯀꯣ ꯍꯣꯏ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯃꯥꯏꯅ ꯄꯥꯝꯅ ꯍꯥꯏꯔꯕ ꯑꯩꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤꯌꯥꯝꯗꯨ ꯎꯔꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩ ꯃꯤꯌꯥꯝꯒꯤ ꯐꯅꯕ ꯇꯧꯒꯦꯅ ꯈꯟꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅ ꯃꯤꯌꯥꯝꯁꯨ ꯐꯠꯇꯦꯕ ꯑꯩꯗꯤ ꯚꯣꯠ ꯂꯦꯞꯄ ꯑꯩꯅ ꯚꯣꯠ ꯂꯦꯞꯀꯥꯟꯗ ꯆꯥꯛ ꯆꯥꯒꯦ ꯑꯗꯨ ꯄꯤꯌꯨ ꯑꯗꯥ ꯄꯤꯌꯨ ꯑꯗꯨ ꯄꯤꯌꯨ ꯂꯧꯊꯣꯛꯄꯁꯤ ꯀ꯭ꯔꯣꯔ ꯌꯥꯝꯈ꯭ꯔꯦ ꯆꯨꯝꯗ꯭ꯔꯥ ꯃꯥꯅꯤ ꯑꯗꯨꯏ ꯃꯊꯛꯇ ꯌꯦꯜꯂꯤꯕꯅꯤ ꯌꯦꯟꯕꯗꯨꯁꯨ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯅ ꯃꯥꯅ 2,000 ꯌꯦꯜꯂꯗꯤ ꯑꯩꯅ 3 ꯌꯦꯟꯅꯤ ꯌꯦꯟꯈꯠꯅꯩꯅꯤ ꯍꯣꯏ 9ꯒ ꯌꯧꯕ ꯌꯥꯎꯋꯦꯕ ꯀꯦꯟꯗ꯭ꯔ ꯈꯔꯗ ꯍꯣꯏ ꯑꯗꯨ ꯀ꯭ꯔꯣꯔ ꯀꯌꯥꯝ ꯆꯠꯈ꯭ꯔꯦ ꯃꯥꯅꯤ ꯃꯥꯅꯤ ꯃꯥ ꯑꯗꯨ ꯇꯥꯜꯂꯛꯄ ꯇꯥꯕꯅꯤ unnecessarily ꯍꯣꯏ ꯃꯥ ꯇꯥꯜꯂꯛꯄ ꯇꯥꯕꯅꯤ ꯃꯥꯅꯤ ꯑꯗꯨ ꯂꯧꯁꯤꯜꯂꯛ ꯇꯥꯕꯅꯤ ꯑꯗꯒꯤꯗꯤ ꯌꯦꯁ ꯚꯣꯠ ꯀꯥꯔꯦ ꯀꯥꯔꯕ ꯃꯤꯗꯨꯒꯤ ꯃꯌꯨꯝꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯣꯏꯅꯦꯕ ꯂꯨꯍꯣꯡꯕꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯌꯨꯝ ꯀꯨꯞꯄꯤꯌꯨ ꯑꯉꯥꯡ ꯐꯤ ꯊꯤꯕ ꯉꯝꯗ꯭ರೆ ꯅꯥꯕꯁꯦ ꯁꯨꯃꯥꯏ ꯇꯧꯔꯦ ꯂꯥꯛꯄꯗꯨ ꯄꯤꯗ ꯌꯥꯄꯣꯟꯇꯦ ꯍꯣꯏ ꯄꯤꯔꯤꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯄꯤꯗꯅ ꯑꯗꯩ ꯂꯨꯍꯣꯡꯕ ꯁꯣꯔꯥꯠ ꯅꯣꯡꯃꯒꯤ ꯕꯥꯇꯣꯟ 5 ꯇꯔꯥ ꯅꯨꯃꯤꯠ ꯐꯕ ꯅꯨꯃꯤꯠꯇ 3-4 ꯆꯠꯇ ꯌꯥꯄꯣꯟꯇꯦ ꯍꯣꯏ ꯃꯥꯁꯨ ꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤꯅꯤꯅ ꯊꯕꯛꯇꯣ ꯃꯣꯏ ꯁꯪꯄꯣꯟꯇ꯭ꯔꯦ ꯑꯗꯨ ꯆꯠꯄꯗ ꯑꯩꯈꯣꯏ ꯀꯩꯗꯧꯕꯩ ꯕꯥꯇꯣꯟ ꯄꯨꯊꯣꯛ ꯇꯧꯗꯣꯏꯅꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯩꯈꯣꯏꯅꯁꯨ ꯆꯨꯝꯗ꯭ꯔꯅꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃꯗꯁꯨ ꯑꯩꯈꯣꯏꯅꯁꯨ ꯇꯥꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯆꯪꯗ꯭ꯔꯣ ꯌꯥꯝ ꯂꯨ ꯇꯤꯟꯅꯒꯗꯤ ꯌꯥꯔꯦ ꯑꯗꯨ ꯅꯠꯇꯅ ꯀꯦꯟꯗ꯭ꯔꯒꯤꯅꯤ ꯀꯥꯏꯅ ꯄꯛꯇꯧ ꯇꯧꯕꯁꯨ ꯐꯠꯇꯦꯗꯅ ꯍꯣꯏ ꯍꯣꯏ ꯃꯥꯅꯤ ꯃꯣꯏꯗ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯜꯂꯤ ꯍꯣꯏ ꯁꯤꯁꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯨ ꯂꯥꯟꯗꯦ ꯍꯥꯏ ꯌꯥꯔꯣꯏꯕ ꯃꯥꯅꯤ ꯃꯥꯅꯤ ꯆꯨꯝꯕꯅꯤ ꯑꯥ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯁꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯨ ꯊꯝꯕꯤꯔꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯔꯨꯂꯤꯡꯗ ꯂꯩꯈ꯭ꯔꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯑꯅꯤꯃꯛꯁꯦ ꯍꯣꯏ ꯕ꯭ꯂꯦꯝꯁꯦ ꯑꯅꯤꯃꯛꯇꯅꯦꯕ ꯆꯥꯗꯣꯏꯁꯤ ꯃꯥꯅꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯗꯨꯁꯨ ꯆꯠꯅꯕꯤ ꯑꯣꯏꯅ ꯐꯅ ꯐꯔꯝꯕꯗꯨꯁꯨ ꯃꯣꯏꯅ ꯕꯥꯇꯣꯟꯗ ꯁꯨꯝ ꯇꯧꯁꯤꯜꯂꯛꯑꯗꯤ ꯃꯥꯅꯦ ꯃꯉꯣꯟꯗꯁꯨ ꯒꯤꯜꯇꯤ ꯐꯤꯂꯤꯡ ꯑꯃ ꯂꯥꯛꯇꯣꯏꯅꯤ ꯃꯥꯅꯦ ꯑꯗꯨꯅ ꯆꯠꯇꯣꯏꯅꯤ ꯃꯥꯅꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯝꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯤꯕ ꯔꯨꯂꯤꯡ ꯄꯥꯏꯔꯤꯕꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯨꯂꯔ ꯍꯥꯏꯇꯥꯔꯦꯀꯣ ꯔꯨꯂꯔꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯒ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯅꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯍꯣꯏ ꯍꯣꯏ ꯄ꯭ꯔꯖꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯁꯜꯂꯛꯇꯕ ꯍꯣꯏ ꯔꯨꯂꯔꯗꯨꯁꯨ ꯒ꯭ꯌꯥꯟ ꯃꯥꯅꯦ ꯇꯥꯁꯜꯂꯛꯇꯕ ꯑꯅꯤꯃꯛ ꯇꯥꯗꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯤꯇꯤꯒꯦꯠ ꯇꯧꯕ ꯈꯤꯇꯪ ꯁꯕꯁꯥꯏꯠ ꯇꯧꯕ ꯈꯤꯇꯪ ꯃꯤꯅꯤꯃꯥꯏꯁ ꯇꯧꯕ ꯌꯥꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯌꯥꯝꯅ ꯐꯕ ꯏꯂꯦꯛꯁꯟ ꯌꯥꯝꯅ ꯐꯕ ꯂꯩꯉꯥꯛꯁꯤ ꯆꯥꯎꯈꯠꯄ ꯂꯝꯗ ꯇꯧꯅꯔꯤꯁꯦ ꯍꯣꯏ ꯅꯝꯕꯔ 1ꯗ ꯃꯦꯅꯤꯐꯦꯁꯇꯣꯁꯤ ꯄ꯭ꯔꯖꯥꯁꯤꯡꯅꯅꯦ ꯃꯣꯏꯅ ꯄꯤꯔꯤꯕꯁꯤꯡꯁꯤ ꯇꯤꯛ ꯇꯧꯗꯣꯏꯅꯤ ꯍꯣꯏ ꯁꯤ ꯇꯧꯈ꯭ꯔꯦ ꯁꯤ ꯇꯧꯔꯛꯑꯦ ꯑꯁꯤ ꯋꯥꯠꯍꯧꯔꯤ ꯀꯥꯏꯅ ꯍꯣꯏ ꯍꯣꯏ ꯑꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯋꯥꯠꯍꯧꯔꯗꯤ ꯄ꯭ꯔꯖꯥꯁꯤꯡꯅꯕ ꯄꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯃꯇꯨꯡ ꯆꯍꯤ 5 ꯑꯃꯒ ꯄꯨꯊꯍꯟꯅꯤꯡꯉꯦꯕ ꯍꯣꯏ ꯍꯣꯏ ꯀꯩꯅꯣꯗ ꯃꯥꯏ ꯋꯥꯠꯍꯧꯔꯤꯕ ꯁꯔꯨꯛꯇꯨ ꯇꯧꯅꯕ ꯑꯩꯈꯣꯏꯗꯤ ꯀꯅꯥꯝ ꯃꯦꯅꯤꯐꯦꯁꯇꯣ ꯌꯦꯡꯉꯝꯗꯧ ꯃꯥꯟꯗꯦ ꯍꯣꯏ ꯍꯣꯏ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯈꯔ ꯃꯦꯅꯤꯐꯦꯁꯇꯣ ꯈꯔ ꯂꯥꯎꯕꯗ ꯈꯔ ꯇꯥꯕ ꯑꯗꯩꯗꯤ ꯈꯔ ꯌꯦꯡꯉꯝꯃꯅꯤꯅ ꯄ꯭ꯂꯦꯠꯁꯀꯨꯝꯕ ꯈꯔ ꯑꯗꯩ ꯆꯥꯏꯊꯣꯛꯄ ꯃꯥꯡꯈ꯭ꯔꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯂꯩꯉꯥꯛꯄꯅꯁꯨ ꯃꯦꯅꯤꯐꯦꯁꯇꯣꯗꯣ ꯑꯗꯨꯝ ꯃꯣꯏꯁꯨ ꯈꯪꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯈꯤꯒꯦꯁꯦ ꯑꯦꯛꯁꯄꯥꯔꯠ ꯑꯃꯅ ꯁꯦꯝꯈꯤꯕꯅꯤꯅ ꯀꯔꯤꯝꯇ ꯅꯠꯇꯦ ꯄ꯭ꯔꯖꯥꯒ ꯂꯩꯉꯥꯛꯄꯗꯨꯒꯅ ꯃꯣꯏꯅ ꯇꯧꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨ ꯍꯣꯏ ꯇꯧꯕꯁꯤꯡꯗꯨ ꯃꯣꯏꯅꯁꯨ ꯇꯧꯅꯕ ꯃꯊꯪ ꯍꯣꯠꯅꯕ ꯑꯩꯈꯣꯏꯅꯁꯨ ꯇꯧꯔꯤ ꯇꯧꯗꯦꯅ ꯈꯪꯕ ꯍꯣꯏ ꯁꯤꯗ ꯀꯩꯁꯨ ꯉꯥꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯃꯥꯅꯦ 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 ꯑꯗꯨꯒ ꯆꯥꯟꯅꯅ ꯕꯖꯦꯠ ꯍꯣꯏ ꯁꯦ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯌꯥꯝ ꯇꯧꯔꯅꯤ ꯀꯥꯏꯅ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯕꯖꯦꯠꯇꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯦꯅꯤꯐꯦꯁꯇꯣ ꯌꯥꯎꯔꯦꯅꯦ ꯍꯣꯏ ꯕꯖꯦꯠꯇ ꯅꯨꯄꯤꯒꯤ ꯄꯩꯁꯥ ꯑꯝꯇ ꯀꯥꯏꯔꯅꯨꯅꯦ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯃꯆꯤꯟ ꯊꯤꯖꯟꯅꯩꯅꯦ ꯃꯥꯅꯦ ꯃꯥꯅꯦ ꯆꯨꯝꯗ꯭ꯔꯥ ꯃꯥꯅꯦ ꯃꯥ ꯑꯗꯒꯤ ꯈꯪꯕ ꯑꯃ ꯗꯥꯏꯖꯦꯁ ꯇꯧꯕ ꯈꯪꯕ ꯗꯔꯀꯥꯔ ꯆꯪꯗ꯭ꯔꯥ ꯂꯩ ꯑꯗꯒꯤ ꯂꯥꯏꯔꯕꯒꯤ ꯌꯥꯝ ꯉꯥꯡꯕꯅꯦ ꯃꯥꯁꯦ ꯑꯗꯨꯒ ꯑꯇꯥꯡꯕ ꯐ꯭ꯔꯤꯖꯒꯨꯝꯕ ꯇꯤꯚꯤꯒꯨꯝꯕ ꯀꯥꯔꯒꯨꯝꯕꯁꯤꯅ ꯍꯣꯡꯊꯔꯣꯅꯦ ꯑꯗꯨꯒ ꯑꯂꯨ ꯆꯦꯡ ꯆꯥꯛ ꯀꯔꯤ ꯆꯥꯅꯣ ꯁꯤꯅ ꯇꯥꯡꯈꯠꯂꯣꯅꯦ ꯚꯥꯔꯤꯗ ꯑꯗꯨ ꯂꯥꯏꯔꯕ ꯃꯈꯧꯔꯤ ꯃꯦꯜꯂꯤꯅꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨ ꯑꯗꯨꯝ ꯈꯪꯄꯣꯠꯅꯤ ꯈꯪꯗ꯭ꯔꯥ ꯃꯥꯅꯦ ꯑꯦꯁꯦꯟꯁꯤꯌꯦꯜ ꯆꯨꯝꯗ꯭ꯔꯥ ꯀꯣꯃꯣꯗꯤꯇꯤꯁ ꯂꯣꯏ ꯇꯥꯡꯈꯠꯂꯛꯑꯒꯗꯤ ꯑꯗꯨꯗꯤ ꯃꯤꯌꯥꯝꯅ ꯉꯁꯥꯏꯒꯤ ꯕꯖꯦꯠ ꯑꯗꯩ ꯃꯦꯅꯤꯐꯦꯁꯇꯣ ꯍꯣꯏ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯂꯝꯗꯗꯤ ꯀꯔꯤꯝ ꯉꯥꯡꯅꯅꯤꯡꯉꯥꯏ ꯂꯩꯄꯣꯟꯇꯦꯗ ꯃꯥꯅꯦ ꯑꯗꯨ ꯀꯔꯤꯝ ꯀꯥꯟꯗ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯃꯣꯏ ꯇꯧꯗꯕ ꯄꯣꯠꯇꯨꯒꯤ ꯑꯋꯥꯠꯄꯗꯣ ꯍꯥꯏꯔꯛꯀꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯖꯥꯅ ꯆꯦꯛ ꯇꯧꯕꯗꯨꯅꯦꯕ ꯋꯥꯆꯗꯣꯛ ꯍꯥꯏꯁꯦ ꯍꯣꯏ ꯑꯩꯈꯣꯏꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯑꯗꯨꯒꯤꯗꯨ ꯀꯤꯗꯅ ꯁꯤꯒꯤ ꯄꯕ꯭ꯂꯤꯛ ꯚꯣꯏꯁ ꯄꯕ꯭ꯂꯤꯛ ꯑꯣꯄꯤꯅꯤꯌꯟ ꯄꯕ꯭ꯂꯤꯛ ꯔꯤꯌꯦꯛꯁꯟꯁꯤ ꯀꯤꯗꯅ ꯁꯔꯀꯥꯔꯗꯨꯁꯨ ꯂꯩꯉꯥꯛꯏꯗꯨꯁꯨ ꯆꯨꯝꯅ ꯑꯗꯨꯝ ꯇꯧꯒꯗꯧꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯊꯕꯒꯤ ꯄꯣꯠꯁꯤ ꯂꯩꯔꯒꯗꯤ ꯍꯣꯏ ꯃꯥꯡꯉꯅꯤ ꯃꯥꯅꯤ ꯑꯗꯨꯅ ꯃꯣꯏ ꯊꯕꯛ ꯐꯖꯅ ꯇꯧꯁꯅꯨ ꯑꯩꯈꯣꯏꯗ ꯑꯟꯅꯦꯁꯔꯤꯗ ꯃꯣꯏꯗ ꯍꯥꯏꯕ ꯈꯣꯠꯄ ꯇꯧꯐꯝꯁꯨ ꯊꯣꯛꯇꯦ
ꯑꯗꯨꯒ ꯂꯩꯉꯥꯛꯄꯗꯁꯨ ꯑꯃ ꯂꯩꯌꯦꯕ ꯍꯣꯏ. ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯑꯃ Mhm. why we are talking about the poverty Mhm. ꯂꯥꯏꯔꯕꯒꯤꯁꯤ ꯀꯔꯤ ꯉꯥꯡꯅꯔꯤꯅꯣꯗ shortage of income Mhm. ꯄꯩꯁꯥ ꯂꯥꯛꯇꯕꯩꯅꯦꯕ Money. ꯄꯩꯁꯥ ꯂꯥꯛꯇ꯭ꯔꯤꯗꯣ ꯀꯩꯗꯧꯕꯩꯅꯣ Mhm. ꯊꯕꯛ ꯂꯩꯇꯦ ꯃꯤ Money. ꯊꯕꯛ ꯄꯤꯗꯦꯕ Mhm. ꯊꯕꯛꯇꯨ ꯁꯨꯔꯗꯤ ꯄꯩꯁꯥ ꯂꯥꯛꯑꯦ Money. ꯄꯩꯁꯥꯗꯨ ꯂꯥꯛꯑꯗꯤ Poverty poverty layer. ꯂꯩꯇ꯭ꯔꯦ Mhm. poverty ꯂꯩꯇ꯭ꯔꯗꯤ ꯃꯥꯏ ꯃꯌꯨꯝꯗ ꯅꯤꯕ ꯆꯠꯂꯔꯣꯏ Money. Money. ꯅꯠꯇ꯭ꯔꯥ Money. Chumi. ꯁꯤꯗ ꯌꯦꯡꯕ ꯌꯥꯕ ꯑꯃ ꯌꯥꯎꯔꯤꯁꯤ Mhm. ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯇꯦꯛꯁꯇ ꯂꯩꯉꯥꯛꯄꯁꯤꯡꯁꯤꯅ ꯃꯤꯌꯥꯝꯁꯦ Mhm. ꯅꯤꯍꯟꯅꯤꯡꯕ ꯑꯃ ꯄꯣꯛꯏꯕꯍꯣꯏ ꯍꯣꯏ. ꯌꯥꯝ Card ke issue tawidana. ꯑꯗ ꯌꯥꯝ Below poverty line ni. ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯥꯏꯒꯦ ꯁꯨꯔꯖ ꯑꯩꯅꯀꯣ ꯑꯩ ꯁꯨꯝ ꯈꯜꯂꯤꯅꯤ ꯅꯨꯡꯁꯥꯁꯤ ꯁꯔꯀꯁꯇ ꯄꯨꯊꯣꯛꯑꯒ ꯖꯒꯣꯏ ꯁꯥꯔꯤ ꯃꯌꯥꯝꯁꯦ Mhm. ꯅꯨꯡꯁꯥꯁꯦ ꯀꯤꯡ ꯑꯣꯐ ꯗ ꯖꯪꯒꯜ ꯍꯥꯏꯅꯤ Money. ꯀꯟꯒꯖꯥꯠꯅꯤ Hoi hoi. ꯃꯥꯅ ꯉꯝꯗꯕ ꯁꯥ ꯌꯥꯎꯄꯣꯟꯇꯦ Money. Money. ꯅꯠꯇ꯭ꯔꯥ Animal kingdom ki king ni. Hoi hoi. ꯑꯗꯨ ꯁꯔꯀꯁ ꯖꯒꯣꯏ ꯁꯥꯏꯗꯣ Mhm. ꯍꯟꯇꯔ ꯃꯆꯥ ꯑꯃ ꯄꯥꯏꯕꯗꯨꯔ Hoi hoi. ꯑꯗꯨ ꯀꯩꯃꯨꯛꯀꯤ ꯅꯠꯇꯦꯕ ꯃꯥꯁꯤ ꯐꯥꯕ ꯂꯥꯛꯑꯦ Mhm. ꯀꯣꯝ ꯇꯧꯔꯦ ꯀꯩ ꯍꯥꯞꯆꯜꯂꯦ ꯇꯥꯔꯦ ꯑꯗꯩꯗꯤ ꯐꯥꯒꯠꯂꯦ ꯃꯣꯏꯒꯤ ꯀꯦꯁꯇ ꯄꯣꯔꯛꯑꯦ ꯒꯥꯔꯤꯗꯀꯣ Mhm. ꯑꯗꯨꯒ ꯃꯆꯤꯟꯖꯥꯛ ꯁꯨꯛꯄꯤ ꯄꯤꯖꯗꯕꯅꯦꯕ Mhm. ꯍꯦꯛꯇ ꯈꯣꯡꯕ ꯉꯝꯃꯛꯇꯕꯅꯦꯕ ꯂꯦꯡꯕꯣ Hoi. ꯃꯆꯤꯟꯖꯥꯛ ꯄꯤꯖꯗꯕꯁꯤꯗ Mhm. ꯑꯁ ꯑꯩꯁꯤ ꯀꯩꯅꯣꯝꯇ ꯆꯥꯔꯗꯤ ꯅꯨꯡꯉꯥꯏꯅꯗ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯈꯜꯂꯛꯄ ꯃꯇꯝꯗꯣ Mhm. ꯔꯤꯡ ꯃꯥꯁꯇꯔꯁꯤꯅ ꯁꯗꯨꯝ ꯄꯨꯔꯛꯑ ꯄꯤꯖꯕꯅꯦꯕ Mhm. ꯑꯗꯨ ꯃꯥꯅ ꯑꯁ ꯃꯥꯅ ꯄꯤꯖꯔꯤꯁꯦ ꯆꯥꯗ꯭ꯔꯗꯩ ꯁꯤꯅꯤꯀோ Mhm. ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯋꯦꯕ Ha ha. ꯑꯩ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯄꯤꯔꯦꯕ Hoi. ꯑꯩ ꯃꯥ ꯅꯨꯡꯉꯥꯏꯔꯛꯑꯦꯕ ꯍꯣꯏ. ꯈꯔ ꯀꯟꯈꯠꯂꯛꯑꯦꯕ ꯑꯗꯩꯗꯤ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯔꯦꯕ ꯃꯥꯅ Mhm. ꯑꯁ ꯅꯪ ꯂꯩꯔꯝꯗꯗꯤ ꯑꯩ ꯁꯤꯔꯕꯅꯤ ꯀꯣꯏꯅ Mhm. ꯑꯗꯩ ꯃꯌꯥꯗꯒ ꯊꯤꯡꯖꯤꯟꯗꯅ ꯃꯈꯨꯠꯅ ꯂꯣꯏ ꯌꯥꯔꯦ Aha. ꯑꯗꯅꯦꯕ ꯕꯦꯜ ꯐꯥꯔ ꯄꯨꯊꯣꯛꯏꯁꯦ Hoi hoi. ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯤꯁꯦ Mhm. ꯁꯤꯗ ꯃꯥꯅ ꯄꯤꯖꯔꯤꯁꯦ Mhm. ꯆꯔꯥ ꯍꯦꯜꯍꯜꯂꯤꯁꯦ Hoi. ꯃꯥꯅ ꯔꯤꯡꯗ ꯄꯨꯊꯣꯛ ꯌꯥꯅꯕꯅꯦꯕ Mhm. Ngala conquer capture tawba yanaba. ꯆꯞ ꯃꯥꯟꯅꯩꯕ ꯑꯩꯈꯣꯏꯁꯨ Hoi hoi. ꯑꯩꯈꯣꯏ ꯅꯪꯉꯤ ꯃꯌꯥꯝꯁꯦ Mhm. ꯆꯦꯡ ꯌꯦꯟꯅꯕꯅꯦꯕ Mhm. ꯌꯦꯜꯂꯀꯥꯟꯗ ꯃꯣꯏꯅ ꯌꯦꯜꯂꯛꯇ꯭ꯔꯒꯗꯤ ꯆꯔꯥ ꯍꯦꯜꯂꯦꯅ ꯈꯜꯍꯜꯂꯤꯁꯦ Mhm. ꯑꯗꯣ ꯂꯩꯉꯥꯛꯇꯨꯗ ꯑꯩꯁꯦ ꯗꯤꯄꯦꯟ ꯇꯧꯔ ꯂꯩꯈꯤꯕꯁꯦ Tawra lekhibase hoi. ꯑꯥ. Sinas aso. ꯁꯤꯒꯤꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀꯜꯆꯔ ꯑꯃꯅꯦꯕ Mhm. ꯇꯧꯔꯣꯏꯗꯕ ꯄꯣꯠ ꯑꯃꯅꯦꯕ Hoi hoi. ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯕꯗ ꯅꯤꯕ ꯂꯥꯛꯏ ꯃꯌꯥꯝꯁꯦ Mhm. ꯃꯣꯏꯁꯨ ꯌꯥꯝ ꯄꯥꯝꯃꯦꯕ Hoi hoi. ꯅꯤꯍꯟꯅꯤꯡꯉꯦꯕ Nihaningeba. ꯑꯗꯒꯤ ꯅꯤꯕ ꯆꯠꯂꯤꯁꯤꯡꯁꯤꯁꯨ ꯀꯝꯄꯦꯜ ꯇꯧꯔꯛꯏꯅꯦꯕ Mhm. ꯎꯄꯥꯏ ꯂꯩꯇꯕꯅꯦꯕ Mhm. ꯑꯗꯨꯅ ꯂꯩꯉꯥꯛꯇꯨꯅ ꯁꯤꯒꯨꯝꯕꯁꯤ ꯂꯩꯍꯜꯂꯣꯏ ꯍꯥꯏꯔꯗꯤ Mhm. ꯃꯣꯏ ꯄꯩꯁꯥ ꯊꯣꯛꯍꯟꯒꯗꯧꯅꯦꯕ Mane mane. ꯊꯕꯛ Ngasi ni balai si kari ꯃꯥꯅꯤ leiri moida kari chanai habtu yeng ꯌꯥ ꯗꯦꯠꯁ ꯗ ꯄꯣꯏꯟ Mhm. ꯑꯗꯨꯅ ꯁꯤꯒꯤ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯂꯩꯄꯥꯛꯇꯨꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯃꯤꯌꯥꯝ ꯑꯗꯩ ꯌꯥꯝ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯂꯩꯉꯥꯛꯄꯗꯨꯗꯤ ꯂꯩꯔꯔꯣꯏꯕ Hoi hoi. ꯑꯗꯨꯒꯤ ꯂꯩꯕꯥꯛꯇꯨ ꯃꯣꯏꯅꯕꯨꯗꯤ ꯂꯩꯕꯥꯛ ꯉꯥꯛꯈꯤꯕ ꯌꯥꯏꯀꯣ Hoi. ꯍꯧꯖꯤꯛ ꯑꯣꯚꯔꯑꯣꯜ ꯏꯟꯗꯤꯌꯥꯁꯤꯗ ꯁꯦꯐ꯭ꯔꯣꯟ ꯃꯆꯨ ꯁꯪꯖꯤꯜꯂꯛꯏꯁꯦ Hoi. ꯁꯤ ꯐꯩꯌꯦꯅ ꯊꯝꯅꯩꯀꯣ ꯌꯥꯝꯅ Hoi hoi. ꯕꯠ ꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯏꯁ ꯅꯝ ꯍꯥꯗꯅ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯉꯥꯛꯑꯒ ꯑꯩꯅ ꯐꯖꯅ ꯁꯥꯡꯅ ꯂꯩꯉꯥꯛꯆꯔꯁꯨ Mhm. ꯂꯩꯉꯥꯛꯄ ꯃꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯀோ Hoi. ꯑꯗꯨꯒ ꯃꯤꯌꯥꯝꯗꯤꯀꯣ Mhm. ꯅꯣꯡꯃꯒꯤ ꯃꯤꯌꯥꯝꯒꯤ ꯃꯥꯒꯤ ꯁ꯭ꯇꯦꯇꯁ ꯀꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯍꯟꯊꯔꯛꯇꯣꯏꯅꯦꯕ Mane mane. ꯑꯗꯨꯒ ꯁꯣꯁꯦꯜ ꯁ꯭ꯇꯦꯇꯁꯁꯤꯗ ꯃꯣꯏ ꯈꯔ ꯈꯛꯅ Mhm. ꯄꯩꯁా ꯄꯥꯏꯔꯒ ꯑꯇꯩꯅ ꯄꯩꯁా ꯄꯥꯏꯗ꯭ꯔꯒ ꯑꯋꯥꯕ ꯂꯩꯔꯒ ꯀꯅꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯣ Mane mane. ꯆꯨꯝꯗ꯭ꯔꯅꯦ Chumi chumi oza. ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯕꯗꯗꯤ ꯂꯣꯏꯅꯃꯛꯁꯤ ꯃꯤꯌꯥꯝꯗ ꯂꯣꯏ ꯂꯩꯔꯦꯗ Chumi chumi. ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ Mhm. ꯌꯦꯟꯕꯤꯒ ꯌꯦꯔꯨꯝꯒ ꯀꯅꯥꯅ ꯍꯜꯂꯦꯅ ꯃꯔꯩ ꯌꯦꯠꯅꯕꯗꯤ ꯃꯦꯟ ꯇꯥꯔꯣꯏꯕ Men tararoi. ꯑꯗꯨꯕꯨ ꯂꯩꯉꯥꯛꯄꯅ ꯍꯧꯕꯤꯒꯦꯔꯥ Hoi. ꯃꯤꯌꯥꯝꯅ ꯍꯧꯕꯤꯒꯦꯔꯥ Hoi. ꯍꯧꯕ ꯃꯇꯝꯗ Hoi. ꯚꯣꯠꯇꯒꯤ ꯍꯦꯛꯇ ꯍꯧꯔꯗꯤꯅꯦ Mane. ꯆꯦꯟꯖ ꯑꯃꯗꯤ ꯂꯥꯛꯀꯅꯤ Mane yam achumani habde oza recently akhoi hoji makso akhoi se Manipur si akhoi irang sina maram oiraga mayam si wadaba mata leite ko Hoi, hoi. akhoi gi lengang singsu wa de habadi yaroi habadi why? moi su mentally yamna di disturb oirabani habadi akhoi do unfortunately akhoi kano tawdana akhoi gi under PR daga leirurabani Hoi. aduga government se handak tang newly su amu form tawbani Hoi. sidai sida su akhoi issue me amasu lai aduga violent kyamat thoi Hoi. conflict sing se akhoi within ourselves neba among ourselves ngakta neba Hoi. si matang sida akhoi se hena sokchalakbagi phibam ni aduga hojik si akhoi gi world akhoi na tawri si mayam competition si wanga upgrade toba ngatani whereas Hoi. akhoi gi di na thairaga akhoi se downgrade tobagi position na ngakta lakpa sida Mane, hoi. mi kayama realize tawdaba kayama su yauri Hoi. sigi matang sida akhoi na kamaina kai hai tare ozagi opinion da ko akhoi na sumaina ledi ozagi su wakhalon phajaba wakhalon kharan si matang na thambi habdi Hoi. mi khuding mak si akhoi each and every houses si nungai habdi suya yaroi haina lobjaningi habdi hojik se yam wazani yeah it's been more than akhoi 3 years henjela abani natra Hoi, hoi. si aduki matik akhoi gi world lebu le mo hai tare oza ko yamna phajaba lamda adagi akhoi yamna uniqueness oiba quality lebu ita de akhoi se akhoi manipur se sera kain kai ga dobne Hoi. sidi yamna downfall lakba adu akhoi
ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯅꯤꯇꯤꯁꯨ ꯃꯥꯡꯖꯜꯂꯛꯄ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃꯗ ꯑꯩꯈꯣꯏꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏꯁꯤ ꯃꯤ ꯃꯥꯜꯂꯛꯇꯕ ꯄꯄꯦꯠ ꯃꯥꯜꯂꯛꯄ ꯌꯥꯎꯕꯒꯤ ꯀꯩꯅꯣꯃ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯕ ꯌꯥꯕ ꯀꯃꯥꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯌꯥꯕ ꯍꯣꯏ ꯀꯃꯥꯏꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯁꯖꯦꯁꯟ ꯈꯔꯇꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯌꯥꯝ ꯆꯨꯝꯃꯦꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯌꯥꯝ ꯂꯨꯕ ꯅꯠꯇꯦ ꯂꯨꯕ ꯅꯠꯇꯦꯗꯤ ꯇꯧꯒꯦꯗꯤ ꯀꯩꯝ ꯅꯠꯇꯦ ꯍꯣꯏ ꯍꯣꯏ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀ ꯁꯦꯟꯇꯔꯒ ꯑꯅꯤꯁꯤ ꯄꯋꯥꯔ ꯌꯦꯟꯅꯩ ꯍꯣꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯦꯗꯔꯦꯂꯤꯖꯝ ꯀꯧꯏ ꯐꯦꯗꯔꯦꯂꯤꯖꯝ ꯃꯤꯟꯁ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯣꯐ ꯗ ꯄꯥꯋꯔꯁ ꯏꯟ ꯕꯤꯇ꯭ꯋꯤꯟ ꯁ꯭ꯇꯦꯠ ꯑꯦꯟ ꯁꯦꯟꯇꯔ ꯌꯦꯟꯅꯕꯁꯤ ꯑꯍꯨꯝ ꯊꯣꯛꯅ ꯌꯦꯟꯅꯩ ꯍꯣꯏ ꯑꯍꯥꯟꯕꯁꯤꯅ ꯌꯨꯅꯤꯌꯟ ꯂꯤꯁ ꯍꯥꯏꯅ ꯃꯁꯤꯗ 97 ꯁꯕꯖꯦꯛ ꯌꯥꯎꯔꯤꯅꯤ ꯍꯣꯏ ꯍꯣꯏ ꯔꯦꯜꯋꯦꯁꯤ ꯁꯦꯟꯇꯔꯒꯤꯅꯤꯗꯅ ꯍꯥꯏꯋꯦ ꯁꯦꯟꯇꯔꯒꯤꯅꯤ ꯃꯥꯅꯦ ꯅꯠꯇ꯭ꯔꯥ ꯏꯟꯀꯝ ꯇꯦꯛꯁ ꯁꯦꯟꯇꯔꯒꯤꯅꯤ ꯌꯦꯁ ꯁꯤ ꯁꯦꯟꯇꯔꯅ ꯄꯥꯏꯔꯤꯅꯦꯕ ꯃꯥꯅꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯅ ꯀꯩꯝ ꯇꯧ ꯉꯝꯗꯦ ꯀꯩꯝ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯒ ꯁ꯭ꯇꯦꯠꯀꯤ ꯄꯋꯥꯔꯁꯨ 61 ꯂꯩꯌꯦꯕ ꯍꯥꯟꯅꯗꯤ 67ꯗ ꯀꯩꯅꯣ ꯂꯩꯔꯝꯕꯅꯦ ꯍꯣꯏ ꯑꯦꯃꯦꯟ ꯇꯧꯔꯒ 61ꯗ ꯍꯟꯊꯔꯛꯑꯦ ꯍꯟꯊꯈ꯭ꯔꯦ ꯑꯗꯨꯗ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯗ ꯄꯤꯔꯤꯁꯤ ꯅꯝꯕꯔ 1ꯗ ꯄꯕ꯭ꯂꯤꯛ ꯑꯣꯔꯗꯔ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯄꯨꯂꯤꯁꯀ ꯂꯩꯔꯤꯁꯤ ꯍꯣꯏ ꯂꯦꯟꯒꯁꯦ ꯑꯩꯈꯣꯏꯅꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯁꯦ ꯗꯦꯜꯂꯤꯅ ꯈꯨꯠ ꯊꯤꯡꯕ ꯄꯣꯠꯇꯦ ꯍꯣꯏ ꯍꯣꯏ ꯑꯗꯒꯤꯗꯤ ꯄꯨꯂꯤꯁ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯑꯩꯈꯣꯏꯒꯤꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯅꯦꯕ ꯄꯕ꯭ꯂꯤꯛ ꯑꯣꯔꯗꯔ ꯍꯥꯏꯁꯦ ꯍꯣꯏ ꯍꯣꯏ ꯏꯔꯥꯡꯁꯦ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯗꯕ ꯑꯗꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯀꯟꯕ ꯉꯝꯗꯕ ꯍꯥꯏꯁꯦ ꯄꯕ꯭ꯂꯤꯛ ꯑꯣꯔꯗꯔ ꯀꯥꯏꯔꯛꯏꯅꯤꯗꯅ ꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯅ ꯄꯨꯂꯤꯁꯅ ꯊꯤꯡꯒꯗꯕ ꯄꯣꯠꯅꯤꯗꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗ ꯗꯦꯜꯂꯤꯅ ꯂꯣꯏ ꯄꯥꯏꯈ꯭ꯔꯦꯕ ꯍꯣꯏ ꯍꯣꯏ ꯁ꯭ꯇꯦꯠꯅ ꯄꯥꯏꯗꯦꯕ ꯈꯨꯗꯝꯅꯤ ꯑꯗꯨꯅꯅꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟ ꯃꯣꯏ ꯑꯣꯏꯔꯤꯁꯤ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯧꯅꯤꯅ ꯑꯗꯒꯤꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ DGP ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯗꯅ ꯍꯣꯏ ꯃꯣꯏ ꯈꯨꯆꯥꯕꯤ ꯂꯣꯏ ꯊꯝꯖꯜꯂꯦꯅ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕꯁꯤꯗ ꯁ꯭ꯇꯦꯠꯅ ꯀꯔꯤꯝ ꯍꯥꯏ ꯉꯝꯗꯅ ꯂꯥꯛꯄꯁꯦ ꯃꯃꯥꯡꯒꯤꯁꯨ PR ꯃꯅꯨꯡꯗꯤ ꯃꯣꯏꯅ ꯄꯥꯏꯔꯦꯅ ꯄꯨꯔꯥ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯁꯤꯒꯤ ꯂꯥꯛꯏꯕꯁꯤ ꯇꯣꯛꯍꯜꯂ ꯂꯣꯏꯔꯦ ꯁꯤ ꯂꯩꯉꯥꯛꯄ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯔꯗꯤ ꯍꯥꯏꯅꯦꯕ ꯍꯣꯏ ꯍꯣꯏ zone of interference ꯁꯦꯝꯕꯤꯒꯅꯣ why you are making large scale of zone of interference Yes, exactly. in the state administration yeah sir na ꯍꯥꯏꯔꯗꯤ ꯃꯥꯅꯦ ꯏꯀꯥꯏꯒꯗꯕꯅꯤ ꯃꯥꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯔꯒꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏꯗꯅ ꯃꯥꯅꯦ ꯃꯥꯅꯦ ꯑꯩꯅ ꯇꯧꯒꯗꯕ ꯊꯧꯗꯥꯡꯅ ꯃꯥꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂ ꯃꯥꯅ ꯇꯧꯈꯠꯂꯛꯑꯒꯗꯤ ꯑꯩ ꯍꯥꯏꯕ ꯇꯥꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯅꯠꯇ꯭ꯔꯥ ꯁꯨꯔꯁ ꯑꯩ ꯆꯥꯂꯨꯇꯨꯗ ꯃꯥ ꯆꯪꯁꯤꯜꯂꯒ ꯈꯨꯖꯥꯏ ꯊꯥꯡꯒꯠꯂꯒ ꯃꯥ ꯂꯣꯏ ꯆꯥꯊꯣꯛ ꯌꯦꯡ ꯂꯩꯒꯗꯕ ꯑꯩꯒꯤ ꯄꯋꯥꯔꯅꯦꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯅ ꯄꯤꯔꯤ ꯄꯣꯠꯅꯦꯕ ꯍꯣꯏ ꯌꯦꯟꯅꯔꯤꯕ ꯄꯋꯥꯔꯗꯨ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯌꯥꯎꯔꯒ ꯄꯤꯔꯕ ꯄꯣꯠꯇꯨ ꯑꯩꯅ ꯇꯧꯗꯅ ꯃꯤꯅ ꯀꯩꯗꯧ ꯇꯧꯍꯟꯗꯣꯏꯅꯣ ꯃꯥꯅꯦ ꯃꯥꯅꯦ ꯉꯁꯥꯏꯗꯣ ꯆꯔꯥ ꯍꯦꯟꯕ ꯃꯤ ꯅꯠꯇꯦꯕ ꯆꯪꯉꯛꯏꯗꯣ ꯃꯥꯅꯦ ꯑꯗ ꯂꯨꯔꯤꯁꯦ ꯆꯨꯝꯃꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁ꯭ꯇꯦꯠꯅ ꯉꯝꯃꯛꯇ꯭ꯔꯕ ꯍꯣꯏ ꯆꯥꯏꯅꯥꯅ ꯑꯩꯈꯣꯏꯗ ꯂꯥꯟ ꯇꯥꯔꯛꯑꯦꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯍꯥꯏ ꯇꯥꯕꯅꯤ ꯀꯩꯅꯣ ꯍꯣꯏ 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 ꯆꯨꯝꯗ꯭ꯔꯥ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯣ ꯀꯨꯀꯤ ꯖꯣ ꯇꯦꯔꯣꯔꯤꯁ ꯈꯨꯖꯣꯛꯑꯝꯅ ꯑꯐꯥꯎ ꯁꯥꯔꯒ ꯑꯩꯈꯣꯏꯅ ꯅꯣꯡꯉꯥꯟꯗꯤ ꯅꯨꯃꯤꯠ ꯁꯤꯐꯥꯏ ꯃꯌꯥꯝ ꯍꯣꯟꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯌꯥꯝ ꯂꯩꯔꯤ IRB ꯂꯩꯔꯤ ꯗꯦꯠ ꯃꯤꯟꯁ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯌꯥꯝ ꯂꯩꯔꯤꯑꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯧꯗꯕ ꯑꯗ ꯗꯦꯜꯂꯤꯅ ꯃꯥꯏ ꯄꯥꯟꯗꯝ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯖꯤꯟꯅꯔꯛꯄ ꯑꯗꯒꯤꯗꯤ ꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯒ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯈꯪꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃꯒꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯗꯦꯜꯂꯤꯅ ꯍꯦꯟꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯉꯝꯃꯤꯁꯦ ꯍꯣꯏ ꯂꯩꯄꯥꯛ ꯃꯅꯨꯡꯗ ꯏꯔꯥꯡ ꯂꯩꯔꯒꯅꯦꯕ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯃꯣꯏꯗ ꯅꯨꯡꯉꯥꯏꯔꯤꯁꯦ ꯊꯝꯐꯝ ꯊꯣꯛꯏꯁꯦ ꯍꯣꯏ ꯍꯣꯏ ꯁꯦꯟꯇꯔꯅ ꯌꯦꯡꯁꯤꯜꯂꯛꯀꯗꯣꯏꯁꯦ ꯁꯦꯟꯇꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯏꯁꯦ ꯍꯣꯏ ꯂꯩꯄꯥꯛꯇꯨꯗ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯂꯩꯔꯀꯥꯟꯗꯅꯦꯕ ꯑꯗꯨꯒ ꯑꯣꯚꯔꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯏꯃꯔꯖꯦꯟꯁꯤ ꯀꯥꯏ ꯂꯥꯎꯊꯣꯛꯏꯁꯤꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯂꯩꯔꯒꯅꯦꯕ ꯍꯣꯏ ꯍꯣꯏ ꯃꯄꯥꯟꯗꯩ ꯂꯥꯟꯒ ꯇꯥꯔꯛꯄ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯑꯅꯤꯃꯛ ꯂꯩꯕ ꯑꯗ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯂꯥꯜꯍꯧꯕ ꯈꯣꯠꯄ ꯑꯃꯒꯤ ꯄꯣꯠ ꯂꯩꯕꯁꯦ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁꯅꯤꯅ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯗ ꯁꯤꯒꯤꯁꯦ ꯃꯩꯇꯩꯒ ꯃꯣꯏꯒ ꯈꯟꯅꯔꯦ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯌꯥꯝ ꯆꯥꯎꯔꯦ ꯗꯦꯜꯂꯤꯅ ꯑꯩꯈꯣꯏ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯗꯔꯀꯥꯔ ꯂꯩ ꯊꯤꯡꯖꯤꯜꯂꯦ ꯍꯣꯏ ꯍꯣꯏ ꯁꯤ ꯇꯣꯛꯑꯕ ꯃꯥꯅꯦ ꯗꯦꯜꯂꯤꯅ ꯈꯨꯠ ꯊꯤꯡꯖꯤꯟ ꯌꯥꯗꯦꯕ ꯃꯥꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯡꯈꯨꯜ ꯂꯣꯝꯗ ꯒꯨꯜ ꯑꯃ ꯍꯧꯔꯛꯏꯁꯦ ꯍꯣꯏ ꯍꯣꯏ ꯃꯥꯅꯦ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁꯁꯦ ꯁꯨꯝ ꯂꯩꯍꯜꯂꯤꯅꯦꯕ ꯁꯨꯝ ꯆꯥꯎꯊꯣꯔꯛꯄꯗꯣ ꯁꯨꯝ ꯆꯥꯎꯍꯜꯂꯤꯅꯦꯕ ꯗꯦꯜꯂꯤꯅ ꯈꯨꯠ ꯁꯨꯝ ꯊꯤꯡꯖꯤꯟꯗꯣꯏꯅꯦꯕ ꯍꯣꯏ ꯍꯣꯏ ꯀꯩꯅꯣꯗ ꯃꯣꯏꯒꯤ ꯇꯥꯔꯒꯦꯠ ꯑꯃ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯒꯣꯜ ꯑꯃ ꯂꯩꯔꯤꯕ ꯍꯣꯏ ꯍꯣꯏ ꯒꯣꯜ ꯁꯦꯠꯇꯤꯡ ꯑꯣꯕꯖꯦꯛꯇꯤቭ ꯃꯣꯏꯒꯤ ꯄꯥꯝꯃꯤ ꯄꯣꯠꯇꯨ ꯐꯪꯅꯕ ꯍꯣꯠꯅꯔꯛꯏꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯝꯃꯗꯤ ꯉꯜꯂꯤꯉꯩꯗꯀꯣ ꯍꯣꯏ ꯃꯃꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯂꯩꯈꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯅꯤꯡꯗ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯚꯣꯠ ꯈꯣꯝ ꯃꯥꯅꯤ ꯃꯥ ꯁꯦꯟꯇꯔꯅ ꯍꯥꯏꯕ ꯌꯥꯈꯤꯗꯦꯕ ꯍꯣꯏ ꯍꯣꯏ ꯑꯩꯒꯤ ꯁ꯭ꯇꯦꯠꯀꯤ ꯄꯋꯥꯔꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯅꯨ ꯗꯥꯏꯔꯦꯛ ꯍꯥꯏꯌꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯐꯖꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯂꯩꯅꯦꯕ ꯃꯥꯅꯦ ꯁꯤ ꯇꯧꯕ ꯁꯤ ꯇꯧꯕ ꯁꯤ ꯃꯥꯒꯤꯁꯨ ꯔꯥꯏꯠ ꯇꯧꯕ ꯅꯠꯇꯦꯕ ꯅꯠꯇ꯭ꯔꯥ ꯅꯠꯇꯦ ꯁꯦꯟꯇꯔꯅꯁꯨ ꯔꯥꯏꯠ ꯅꯠꯇꯕꯗ ꯀ꯭ꯔꯣꯁ ꯇꯧꯔꯛꯑꯗꯤ ꯃꯣꯏ ꯍꯥꯏꯐꯝ ꯊꯣꯛꯑꯦꯕ ꯌꯥꯗꯦꯕ ꯑꯗꯨꯅꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯁꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤꯁꯦ ꯋꯤꯛꯅꯦꯁꯇꯨ ꯎꯠꯂꯨꯕꯗꯨꯅ ꯃꯤꯅ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯕꯅꯤ ꯃꯥꯅꯦ 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 ꯑꯗꯨꯒ ꯀꯟꯀꯔꯦꯟ ꯑꯃꯁꯨ ꯂꯩꯔꯤꯕ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯃꯥꯅꯦ ꯃꯥꯅꯦ ꯀꯣꯟꯀꯔꯦꯟ ꯑꯣꯏꯕ ꯑꯗ ꯏꯗꯨꯀꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤꯅꯦꯕ ꯁ꯭ꯇꯦꯠꯁꯨ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯁꯦꯟꯇꯔꯁꯨ ꯍꯣꯏ
ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯦꯟ ꯇꯥꯅ ꯈꯪꯕꯗꯨꯅ ꯁꯥꯏꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯈꯔꯐꯥꯎꯗꯤ ꯈꯔꯃꯛꯇꯤ ꯈꯪꯒꯗꯅꯤꯒ ꯍꯥꯏꯁꯦ ꯍꯣꯏ ꯃꯥꯅꯤ ꯑꯗꯨꯅ ꯉꯜꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯈꯨꯠ ꯊꯤꯡꯖꯤꯜꯍꯜꯂꯝꯕꯁꯤꯅ ꯍꯣꯏ ꯍꯩꯅꯈꯤꯗꯅ ꯍꯣꯏ ꯉꯁꯤꯗꯤ ꯁꯥꯡꯅ ꯊꯤꯡꯖꯤꯜ ꯂꯩꯈꯤꯕꯁꯦ ꯎꯝ ꯁꯤ ꯂꯩꯉꯥꯛꯄ ꯑꯃꯅ ꯐꯖꯅ ꯈꯨꯠ ꯃꯥꯅꯤ. ꯊꯤꯡꯖꯤꯟꯕꯤꯒꯅꯨ ꯎꯝ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯁꯛꯇꯤꯁꯦ ꯑꯩꯈꯣꯏ ꯇꯧꯖꯔꯒꯦ ꯍꯣꯏ ꯊꯥ ꯈꯔ ꯌꯦꯡꯕꯤꯌꯨ ꯎꯝ ꯑꯩ ꯁꯥꯟꯇꯤ ꯄꯨꯖꯔꯛꯀꯦ ꯍꯣꯏ ꯒꯥꯏꯅ ꯍꯥꯏꯔꯒ ꯃꯥꯅꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯨꯗ ꯌꯥꯅꯔꯤꯕ ꯒ꯭ꯔꯥꯎꯟ ꯔꯨꯜꯗꯣ ꯍꯣꯏ ꯆꯠꯅꯔ ꯂꯣꯏꯔꯦ ꯆꯠꯅꯔ ꯂꯣꯏꯔꯦ ꯔꯨꯜꯁꯇꯨꯃ ꯅꯠꯇ꯭ꯔꯥ 2025ꯀꯤ 4 ꯁꯦꯞꯇꯦꯝꯕꯔꯗ ꯌꯥꯅꯈꯤꯕꯗꯨ ꯐꯖꯩ ꯃꯥꯅꯤ ꯃꯣꯏ ꯗꯤꯖꯥꯏꯅꯦꯇꯦꯠ ꯀꯦꯝ ꯍꯟꯊꯕ ꯆꯨꯝꯗ꯭ꯔꯥ ꯍꯣꯏ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯋꯦ ꯊꯥꯗꯣꯛꯄ ꯎꯝ ꯑꯗꯒꯤꯗꯤ ꯈꯨꯠꯂꯥꯏꯁꯤ CRPF ꯅꯠꯇ꯭ꯔꯒ BSFꯇ ꯄꯤꯕ ꯍꯣꯏ ꯍꯥꯟꯅꯗꯤ ꯑꯁꯥꯔꯄꯗ ꯄꯤꯔꯝꯃꯤꯗꯅ ꯍꯣꯏ ꯍꯣꯏ ꯑꯁꯥꯔꯄꯗꯤ ꯃꯣꯏꯗ ꯁꯤꯞ ꯇꯧꯔꯛꯏꯅꯤꯀꯣ ꯎꯝ ꯑꯗꯩꯗꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯚꯥꯏꯑꯣꯂꯦꯟ ꯑꯦꯛꯇꯤꯚꯤꯇꯤꯁ ꯇꯧꯗꯕ ꯑꯗꯨ ꯍꯥꯠꯅꯗꯕ ꯁꯨꯅꯗꯕ ꯅꯣꯡꯃꯩ ꯀꯥꯞꯅꯗꯕ ꯇꯧꯗꯕ ꯂꯣꯏ ꯌꯥꯎꯔꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯗ ꯂꯥꯏꯐ ꯊ꯭ꯔꯦꯇꯅꯤꯡ ꯑꯣꯏꯕ ꯑꯃ ꯃꯌꯥꯝꯁꯤꯗ ꯂꯣꯏꯅꯃꯛ ꯀꯩꯅꯣꯃ ꯇ꯭ꯔꯣꯃꯥ ꯑꯃ ꯂꯥꯛꯁꯜꯂꯛꯄꯗꯣ ꯑꯗꯨꯒꯤꯗꯨ ꯁꯨꯔꯖ 2025ꯀꯤ ꯁꯦꯞꯇꯦꯝꯕꯔ 4ꯗ ꯑꯗꯨꯒꯤ ꯁꯣꯏ ꯇꯧꯅꯩꯅꯤ ꯍꯣꯏ ꯍꯣꯏ ꯃꯣꯏ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯨ UPF ꯑꯣꯏꯔꯣ ꯀꯦꯅꯣ ꯍꯣꯏ ꯑꯣꯏꯔꯣ ꯀꯦꯅꯣ ꯇꯧꯔꯤꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯁ꯭ꯇꯦꯠꯁꯨ ꯌꯥꯎꯔꯤꯅꯤ ꯁꯦꯟꯇꯔꯁꯨ ꯌꯥꯎꯔꯤꯅꯤ ꯍꯣꯏ ꯗꯦꯜꯂꯤꯁꯨ ꯌꯥꯎꯔꯤꯅꯦꯕ ꯄꯨꯂꯞꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯒꯤꯁꯤ ꯑꯗꯩ ꯑꯗꯨꯝ ꯇꯧꯔꯝꯃꯣꯅꯦ ꯍꯥꯏꯋꯦ ꯑꯗꯨꯝ ꯆꯠꯂꯦꯅ ꯃꯥꯅꯦ ꯃꯥꯅꯦ ꯅꯤꯌꯣꯝꯗꯨ ꯑꯗꯨꯝ ꯆꯠꯊꯕꯤꯔꯝꯃꯒꯗꯤ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯨ IDBꯁꯨ ꯑꯗꯨꯝ ꯆꯪꯉꯦꯅꯦ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯒ ꯅꯣꯡꯃꯩꯁꯨ ꯑꯗꯨꯝ ꯀꯥꯞꯅꯔꯔꯣꯏ ꯍꯣꯏ ꯍꯣꯏ ꯈꯨꯠꯂꯥꯏ ꯃꯌꯥꯝꯗꯨ ꯂꯣꯏ ꯐꯥꯖꯔꯗꯤ ꯀꯥꯏ ꯀꯥꯞꯅꯗꯣꯏꯅꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯗ ꯁꯤꯒꯤꯁꯤ ꯆꯞ ꯃꯥꯟꯅꯅ ꯍꯧꯈꯤꯕ ꯇꯥꯡ 30ꯗꯣ ꯍꯣꯏ ꯑꯗꯨꯗꯁꯨ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 30ꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯁꯨ ꯇꯧꯋꯦꯕ ꯑꯗꯨꯁꯨ ꯇꯧꯏ ꯆꯞ ꯃꯥꯟꯅꯩ ꯍꯥꯟꯅ ꯇꯧꯗꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯣꯏ ꯇꯧꯅꯩ ꯇꯧꯗꯧ ꯃꯥꯟꯗꯦ ꯁꯤꯒꯤꯁꯦ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯇꯛꯀꯗꯧꯅꯦ ꯍꯣꯏ ꯍꯣꯏ ꯂꯩꯅꯔꯤꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯃꯣꯏꯅ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒꯤꯗꯨ ꯃꯣꯏꯅ ꯑꯗꯨꯏꯗꯣ ꯐꯪꯁꯟ ꯇꯧꯔꯒꯗꯤ ꯑꯗꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯃꯤꯟꯅꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯅꯕꯁꯨ ꯆꯪꯉꯤ ꯑꯗꯨꯒ ꯁꯥꯏꯟ ꯍꯦꯛꯇ ꯇꯧꯕ ꯅꯠꯇꯕ ꯃꯣꯏꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯗꯨꯗꯁꯨ ꯍꯣꯏ ꯍꯣꯏ ꯁ꯭ꯇꯦꯠꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯎꯔꯤꯕ ꯃꯣꯅꯤꯇꯔ ꯇꯧꯗꯣꯏꯁꯤꯗꯤ ꯍꯣꯏ ꯃꯣꯅꯤꯇꯔꯤꯡ ꯁꯦꯜ ꯂꯩꯔꯤꯅꯤꯅ ꯃꯥꯅꯤ ꯃꯣꯏ ꯃꯣꯅꯤꯇꯔꯤꯡ ꯇꯧꯕ ꯍꯥꯏꯁꯤ ꯇꯣꯏ ꯌꯦꯡꯗꯣꯏꯅꯤ ꯈꯨꯠꯂꯥꯏ ꯊꯝꯃꯤꯕ꯭ꯔꯥ ꯃꯥꯅꯤ ꯆꯠꯊꯣꯛꯄ꯭ꯔꯥ ꯈꯣꯠꯇꯣꯛꯄ꯭ꯔꯥ ꯌꯦꯡꯗꯣꯏꯅꯦꯕ ꯃꯥꯅꯤ ꯔꯤꯄꯣꯔꯠꯁ ꯄꯤꯕꯗꯣ ꯑꯗꯒꯤ ꯑꯦꯛꯁꯇꯣꯔꯁꯟ ꯇꯧꯕ꯭ꯔꯥ ꯑꯦꯒ꯭ꯔꯤꯃꯦꯟꯗꯁꯨ ꯌꯥꯎꯔꯤꯕ ꯃꯣꯏ ꯑꯦꯛꯁꯇꯣꯔꯁꯟ ꯇꯧꯔꯣꯏꯗꯕꯅꯤꯅ ꯍꯣꯏ ꯍꯣꯏ ꯑꯗꯒꯤ ꯍꯦꯛ ꯑꯍꯥꯟꯕꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯗꯁꯨ ꯍꯦꯛ ꯃꯀꯣꯛꯇ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯕ ꯌꯥꯗꯦꯁꯨ ꯌꯥꯎꯔꯤꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯤ ꯃꯃꯥꯡꯁꯨ ꯌꯥꯎꯔꯤꯅꯤ ꯑꯗꯨꯒ ꯁꯦꯄꯔꯦꯠ ꯁꯤꯗꯩꯁꯤ ꯀꯩ ꯍꯥꯏꯅꯣ ꯗꯦꯜꯂꯤꯅ ꯑꯗꯨꯝ ꯍꯥꯏ ꯌꯥꯏꯅ ꯃꯥꯅꯤ ꯅꯣꯏꯅ ꯇꯧꯕ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤꯗ ꯁꯦꯄꯔꯦꯠ ꯂꯩꯕꯒꯤ ꯋꯥ ꯅꯣꯏ ꯌꯥꯈ꯭ꯔꯕꯅꯦꯕ ꯁꯦꯄꯔꯦꯠ ꯂꯩꯇꯕ ꯍꯥꯏꯅ ꯀꯩꯗꯧꯕꯒꯤ ꯋꯥꯏ ꯌꯨ ꯑꯥꯔ ꯗꯤꯃꯥꯟꯗꯤꯡ ꯗꯤꯁ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯋꯤꯠ ꯂꯦꯖꯤꯁꯂꯦꯆꯔ ꯌꯥꯏ ꯍꯥꯏꯕ ꯌꯥꯏꯅ ꯍꯥ ꯃꯣꯏꯅ ꯏꯟꯖꯟꯕꯗꯧ ꯇꯧꯔꯦꯕ ꯍꯣꯏ ꯍꯣꯏ ꯍꯧꯖꯤꯛꯐꯥꯎ ꯂꯦꯞꯇꯦꯕ ꯗꯤꯃꯥꯟꯁꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯌꯥꯎꯈ꯭ꯔꯃꯛꯁꯨ ꯍꯥ ꯍꯟꯗꯛꯇꯁꯨ ꯌꯥꯎꯔꯤꯕ ꯃꯥꯅꯦ ꯃꯥꯅꯦ ꯗꯤꯁꯀꯁ ꯇꯧꯕꯒꯤ ꯃꯊꯧ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯦ ꯃꯊꯧ ꯍꯥꯏꯕꯅꯤꯗ ꯇꯥꯗꯕ ꯄꯣꯠꯅꯤ ꯂꯦꯠ ꯗꯥꯎꯟ ꯀꯩꯅꯣꯗꯨꯗ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯃꯥꯅꯦ ꯑꯣꯜꯔꯦꯗꯤ ꯁꯤꯗꯤ ꯑꯟꯗꯔꯁꯇꯨꯗꯅꯦꯕ ꯈꯟꯅꯕꯩ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯃꯥꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯀꯔꯤꯝꯕꯨ ꯅꯠꯇꯦꯕ ꯃꯣꯏꯒ ꯌꯥꯅꯈꯤꯕ ꯄꯣꯠꯇꯨꯗꯪ ꯄꯥꯡꯊꯣꯛꯄꯗ ꯁꯥꯟꯇꯤ ꯑꯗꯨꯝ ꯂꯩꯅꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯗ ꯂꯩꯍꯟꯗꯕꯁꯦ ꯍꯣꯏ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯄꯁꯤꯡꯅ ꯂꯩꯅꯕ ꯍꯣꯏ ꯍꯣꯠꯅꯕꯤꯕ ꯐꯩꯌꯦꯕ ꯍꯣꯏ 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 ꯃꯤ ꯌꯥꯝ ꯋꯥꯏ ꯃꯥꯅꯦ ꯑꯗꯣ ꯑꯩꯅ ꯇꯦꯟꯈ꯭ꯔ ꯃꯇꯝꯗ ꯄꯨꯔꯁꯨ ꯀꯔꯤꯃꯨꯛ ꯅꯠꯇꯦ ꯆꯍꯤ 5ꯁꯤ ꯃꯅꯨꯡꯗ ꯍꯣꯏ ꯆꯍꯤ 5ꯁꯤꯗ ꯇꯧꯒꯦ ꯈꯟꯕ ꯄꯣꯠ ꯑꯃ ꯃꯁꯛ ꯅꯥꯏꯅ ꯇꯧꯔꯝꯃ ꯂꯣꯏꯔꯦ ꯃꯥꯅꯦ ꯃꯥꯅꯦ ꯇꯧꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯗꯣꯏꯅꯤ ꯑꯗꯨ ꯂꯣꯏꯕ ꯉꯝꯄꯣꯟꯇꯦꯕ ꯉꯝꯄꯣꯠꯇꯦ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥꯅꯁꯨ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯦ ꯁꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯆꯦꯟꯖ ꯂꯥꯛꯄꯁꯦ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯌꯥꯝꯁꯤꯡꯁꯦ ꯇꯦꯟꯁꯟ ꯑꯃꯗꯤ ꯂꯣꯏ ꯂꯩꯅꯔꯦ ꯍꯣꯏ ꯁꯤ ꯑꯣꯖꯥꯅ ꯆꯦꯟꯖ ꯄꯨꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯗ ꯚꯣꯠꯇ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯨ ꯑꯣꯖꯥꯅ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯤꯀꯣ ꯍꯣꯏ ꯍꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯑꯩꯅ ꯑꯣꯖꯥꯗ ꯂꯥꯛꯆꯅꯤꯡꯕꯁꯤꯀꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯚꯣꯠꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯚꯣꯇꯔ ꯑꯣꯏꯔꯛꯏꯕ ꯆꯍꯤ 19 ꯐꯥꯔꯛꯄꯒꯤꯀꯣ ꯃꯣꯏꯗ ꯀꯩꯅꯣꯒꯤ ꯔꯥꯏꯠꯁ ꯐꯪꯉꯛꯄ ꯃꯇꯝꯁꯤꯗ ꯃꯣꯏꯗꯗꯤ ꯃꯣꯏꯅ ꯗꯤꯁꯤꯖꯟ ꯂꯧꯕꯁꯦ ꯈꯤꯇꯪ ꯑꯩꯅ ꯈꯟꯖꯕꯗꯀꯣ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯎꯖꯕꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁꯤꯡꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯦꯖ ꯑꯣꯏꯔꯕꯁꯤꯡꯁꯤꯗꯅ ꯃꯣꯏꯁꯤ ꯀꯦꯟꯗꯤꯗꯦꯠꯁꯤ ꯃꯁꯛ ꯈꯪꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯗꯣꯜꯗ ꯆꯠꯄꯁꯨ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯀꯦꯟꯗꯤꯗꯦꯠꯁꯤ ꯃꯣꯏꯅ ꯅꯛꯅꯔꯨꯔꯒꯅ ꯀꯦꯟꯗꯤꯗꯦꯠꯇ ꯆꯠꯆꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯒ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ 18 years ꯖꯁ ꯀ꯭ꯔꯣꯁ ꯇꯧꯔꯛꯄꯒꯤ ꯃꯣꯏꯗ ꯍꯥꯟꯅ ꯃꯣꯏꯒꯤ ꯔꯥꯏꯠꯁ ꯐꯪꯖꯕꯁꯤꯡꯁꯤꯗꯁꯨ ꯃꯤꯁꯂꯤꯠ ꯇꯧꯕ ꯃꯤꯁꯒꯥꯏꯗ ꯇꯧꯕ ꯀꯌꯥ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ ꯆꯨꯝꯃꯤ ꯌꯥꯝ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯣꯖꯥꯅ ꯀꯔꯝꯕ ꯀꯣꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯃꯣꯏꯗ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯊꯝꯕꯤꯅꯤꯡꯉꯤ ꯌꯥꯝ ꯐꯖꯕ ꯋꯥꯍꯪꯅꯦ ꯑꯗꯨꯝꯗꯤ ꯁꯨꯔꯦꯁꯀꯣ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤꯁꯦ ꯑꯗꯨꯅꯦ ꯃꯣꯏꯒꯤ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤꯁꯦ ꯀꯔꯤꯝ ꯅꯠꯇꯦ ꯃꯔꯨꯑꯣꯏꯅ ꯌꯨꯠꯀ ꯑꯗꯨꯒ ꯔꯨꯔꯦꯜꯒꯤ ꯑꯅꯪꯕ ꯃꯤꯁꯤꯡꯒ ꯑꯅꯤꯁꯤꯅꯦꯕ ꯄꯨꯟꯈ꯭ꯔꯤꯁꯦ ꯍꯣꯏ ꯐꯦꯟ ꯃꯌꯥꯝꯗꯨꯕꯨꯗꯤ ꯂꯩꯖꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯃꯥꯗꯤ ꯐꯤꯂꯝ ꯁ꯭ꯇꯥꯔꯅꯤꯅ ꯃꯥꯅꯦ ꯃꯥꯅꯦ ꯕꯦꯁꯤꯀꯦꯂꯤ ꯐꯦꯟ ꯐꯣꯂꯣꯋꯤꯡꯗꯤ ꯍꯦꯛꯇ ꯀ꯭ꯔꯣꯔꯗ ꯂꯩꯔꯕꯅꯤꯅ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯈ꯭ꯔꯦꯀꯣ
ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛꯁꯇꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯣꯟꯇꯦꯛꯁꯇ ꯌꯦꯡꯖꯕꯗꯗꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯚꯣꯇꯤꯡ ꯕꯤꯍꯦꯕꯤꯌꯔꯁꯦ ꯑꯩꯒꯤ PhD ꯁꯦ ꯚꯣꯇꯤꯡ ꯕꯤꯍꯦꯕꯤꯌꯔꯗꯅꯦꯕ ꯑꯣ ꯚꯣꯠꯇꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯩ ꯈꯔ ꯈꯪꯉꯦꯕꯀꯣ ꯑꯗꯨꯗꯤ ꯑꯣꯖꯥ ꯈꯔ ꯃꯃꯨꯠ ꯇꯥꯅ ꯐꯖꯅ ꯃꯌꯥꯝ ꯇꯥꯕ ꯃꯌꯥꯝꯁꯦ ꯑꯗ ꯀꯥꯟꯅꯍꯟꯁꯦ ꯑꯩꯈꯣꯏꯒꯤꯁꯤꯗ ꯉꯜꯂꯤꯉꯩꯗꯗꯤ ꯑꯍꯟꯁꯤꯡꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯋꯦꯕ ꯏꯃꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯟꯁꯤꯅ ꯍꯣꯏ ꯑꯗꯨꯗꯤ ꯍꯟꯗꯛ ꯑꯗꯨ ꯊꯥꯗꯔꯁꯤꯀꯣ ꯑꯗꯨ ꯇꯧꯔꯁꯤꯀꯣ ꯍꯥꯏꯔꯒ ꯂꯧꯔꯝꯃꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯒꯤꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯄꯥꯔꯇꯤ ꯑꯣꯔꯤꯌꯦꯟꯇꯦꯗꯁꯨ ꯑꯣꯏ ꯑꯩꯗꯤ ꯀꯣꯡꯒ꯭ꯔꯦꯁ ꯅꯠꯇ꯭ꯔꯗꯤ ꯁꯨꯛꯊꯥ ꯊꯥꯗꯔꯣꯏꯒ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯑꯍꯟ ꯈꯔ ꯑꯗꯨꯃꯛ ꯂꯩ ꯑꯩꯗꯤ ꯍꯣꯏ CPI ꯅꯠꯇ꯭ꯔꯗꯤ ꯍꯣꯏ ꯁꯨꯛꯊꯥ ꯊꯥꯗꯔꯣꯏꯒ ꯍꯥꯏꯁꯦ ꯍꯣꯏ ꯍꯣꯏ ꯁꯦ ꯄꯥꯔꯇꯤ ꯑꯣꯔꯤꯌꯦꯟꯇꯦꯗ ꯑꯣꯏꯕ ꯄꯥꯔꯇꯤꯒꯤ ꯃꯥꯒꯤ ꯏꯗꯤꯑꯣꯂꯣꯖꯤꯗꯨꯗ ꯀꯃꯤꯇꯦꯗ ꯑꯣꯏꯈ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯦꯟꯖꯁꯤ ꯂꯥꯛꯏꯁꯦ ꯍꯣꯏ ꯍꯧꯖꯤꯛꯅ ꯀꯦꯟꯗꯤꯗꯦꯠ ꯑꯣꯔꯤꯌꯦꯟꯇꯦꯗ ꯑꯣꯏꯌꯦꯕ ꯍꯥꯏꯕꯗꯤ ꯁꯤꯅꯗꯤ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗ ꯃꯥꯅ ꯋꯥꯔꯤ ꯕꯣꯕ ꯅꯪ BJP ꯌꯥꯎꯔꯝꯃꯦꯕ ꯑꯗꯨ BJPꯗꯤ ꯅꯪꯅ ꯄꯥꯔꯇꯤ ꯑꯃꯗ ꯍꯣꯡꯈ꯭ꯔꯦꯅ ꯍꯣꯏ ꯅꯪ ꯑꯗꯨꯝ ꯀꯥꯅꯦꯕ ꯍꯣꯏ ꯍꯣꯏ ꯄꯥꯔꯇꯤꯗ ꯄꯤꯗꯦꯕ ꯍꯣꯏ ꯍꯣꯏ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯄꯤꯌꯦꯕ ꯀꯦꯟꯗꯤꯗꯦꯠꯇꯨꯗ ꯀꯦꯟꯗꯤꯗꯦꯠꯇꯨꯗ ꯄꯤꯌꯦꯕ ꯍꯣꯏ ꯍꯣꯏ ꯀꯦꯟꯗꯤꯗꯦꯠ ꯑꯣꯔꯤꯌꯦꯟꯇꯦꯗ ꯑꯣꯏꯕꯁꯦ ꯍꯣꯏ ꯃꯁꯤꯅꯁꯨ ꯆꯣꯡꯕ ꯈꯣꯠꯄꯒꯤꯗ ꯊꯣꯛꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕꯗꯧ ꯇꯧꯈ꯭ꯔꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯄꯥꯔꯇꯤ ꯑꯣꯔꯤꯌꯦꯟꯇꯦꯗ ꯑꯣꯏꯔꯝꯕꯗꯤ ꯆꯣꯡꯉꯣꯏꯕ ꯍꯣꯏ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤ ꯌꯥꯝ ꯌꯦꯡꯅꯦꯕ ꯍꯣꯏ ꯍꯣꯏ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯄꯁꯦ ꯍꯧꯖꯤꯛꯀꯤ ꯃꯣꯗꯔꯟ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯁꯤꯗꯤ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯈ꯭ꯔꯦꯕ ꯍꯣꯏ ꯍꯣꯏ ꯀꯃꯥꯏꯅ ꯆꯦꯟꯖꯁꯤ ꯂꯥꯛꯀꯦꯗ ꯚꯣꯇꯤꯡ ꯕꯤꯍꯦꯕꯤꯌꯔ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯀꯥꯟꯗ ꯌꯨꯠꯅ ꯂꯣꯏ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯋꯦꯕ ꯅꯪꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯗꯣ ꯍꯣꯏ ꯑꯗꯨꯅ ꯂꯣꯏ ꯍꯨꯝꯅꯦꯕ ꯍꯣꯏ ꯍꯣꯏ ꯃꯃꯥ ꯃꯕꯨꯕꯣꯛ ꯃꯆꯦ ꯃꯔꯥꯡ ꯑꯗꯨ ꯑꯗꯥꯁꯦ ꯄꯥꯈꯪ ꯑꯃ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯤꯗꯣ ꯃꯥ ꯂꯣꯏ ꯍꯨꯝꯅꯦꯕ ꯍꯣꯏ ꯑꯗꯨꯅ ꯅꯍꯥꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯍꯣꯏ ꯍꯣꯏ ꯑꯗ ꯁꯤꯒꯤ ꯅꯍꯥ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯚꯣꯠꯇꯒ ꯊꯋꯥꯏ ꯌꯥꯎꯔꯒ ꯑꯍꯣꯡꯕ ꯑꯃ ꯄꯥꯝꯖꯔꯒ ꯃꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯑꯃ ꯌꯦꯡꯖꯔꯛꯅꯕ ꯇꯧꯖꯔꯤꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯁꯤꯒꯤ ꯅꯍꯥꯁꯤꯡꯁꯤꯅ ꯄꯥꯝꯗꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯇꯥꯕꯁꯤ ꯏꯌꯥ ꯌꯥꯗꯦꯕ ꯍꯣꯏ ꯍꯣꯏ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯄꯁꯤꯡꯁꯤꯅ ꯅꯍꯥꯗ ꯀꯌꯥ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯗꯦꯕ ꯑꯗꯨꯅ ꯃꯦꯛꯁꯤꯃꯝ ꯅꯍꯥꯔꯣꯟꯁꯤ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯦ ꯃꯥꯒꯤꯁꯦ BJPꯒꯤꯁꯦ ꯑꯉꯥꯡꯗ ꯂꯣꯏ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯑꯅꯧꯕ ꯌꯨꯠꯁꯤꯡꯁꯦ ꯁꯤꯗꯤ ꯃꯣꯏꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯆꯦꯟꯖ ꯑꯃ ꯄꯥꯝꯖꯕꯒꯤ ꯄꯣꯠ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣই ꯃꯅꯤꯄꯨꯔ ꯀꯣꯟꯇꯦꯛꯁꯇ ꯀꯅꯥꯒꯨꯝꯕ ꯀꯦꯟꯗꯤꯗꯦꯠ ꯑꯅꯧꯕ ꯄꯥꯔꯇꯤꯒ ꯁꯦꯝꯕ ꯈꯣꯠꯄ ꯇꯧꯕꯁꯤꯅ ꯌꯨꯠꯁꯤꯡꯒ ꯂꯣꯏꯅꯔꯒ ꯆꯠꯄ ꯌꯥꯝ ꯆꯪꯉꯦꯕ ꯑꯗꯨꯒ ꯇꯧꯁꯤꯟꯅꯕꯗꯤ ꯌꯥꯔꯣꯏ ꯍꯣꯏ ꯍꯣꯏ ꯇꯧꯁꯤꯟꯅꯕꯗꯤ ꯌꯥꯔꯣꯏꯗꯤ ꯀꯩꯅꯣꯗ ꯚꯣꯠ ꯃꯃꯥꯡꯗ ꯌꯨꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯑꯗꯥ ꯄꯥꯏ ꯍꯥꯏꯕꯤꯔꯝꯃꯒꯀꯣ ꯅꯍꯥꯁꯤꯡꯒꯤ ꯇꯧꯔꯛꯇꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦꯕ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤꯗ ꯉꯁꯤ ꯂꯩꯉꯥꯛꯄꯁꯤꯡꯅ ꯃꯤꯌꯥꯝꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯊꯕꯛ ꯐꯪꯗ꯭ꯔꯤꯀꯣ ꯍꯥꯏꯕꯒꯤ ꯅꯣꯡꯃꯇ ꯃꯊꯥ ꯁꯥꯕ ꯎꯗꯦ ꯅꯣꯡꯃꯇꯕꯨ ꯄꯟꯗꯦ ꯍꯣꯏ ꯍꯣꯏ ꯁꯦ BJPꯒꯤꯁꯤꯗꯤ ꯍꯥꯏꯔꯤꯕ 5 lakhs ꯊꯕꯛ ꯄꯤꯅꯦꯅ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯍꯟꯗꯛꯀꯤꯗꯨꯗ ꯑꯣꯖꯥ ꯑꯗꯨ ꯋꯥꯠꯂꯦ ꯂꯩꯉꯥꯛꯄ ꯑꯗꯒꯤꯗꯤ ꯑꯥꯔꯃꯤ ꯀꯩꯅꯣꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯦ ꯍꯣꯏ 3,000 ꯂꯧꯅꯤ 10 ꯑꯗꯨꯗꯤ ꯌꯥꯝ ꯄꯤꯔꯤꯀꯣ ꯁꯤꯒꯤ ꯂꯤꯁꯤꯡ ꯅꯠꯇꯦ ꯃꯣꯏ ꯂꯥꯛꯅꯦ ꯃꯣꯏꯗꯤ 5 lakhs ꯈꯥꯏꯔꯛꯏꯁꯦ ꯃꯥꯅꯤ ꯍꯣꯏ ꯃꯤꯒꯤ ꯔꯦꯁꯤꯌꯣ ꯌꯦꯡꯉꯕꯨꯗꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯂꯨꯔꯤꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤ 10,000 ꯊꯕꯛ ꯂꯧꯅꯤ ꯂꯥꯎꯊꯣꯛꯄꯁꯦ ꯑꯉꯥꯡ ꯍꯔꯥꯎꯗꯦꯕ ꯑꯩ ꯄꯩꯁꯥ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯣꯏ ꯍꯣꯏ ꯁꯤꯒꯤ ꯀꯩꯅꯣ ꯑꯃꯁꯨ Now ꯀꯜꯆꯔ the ꯑꯃꯁꯨ question is ꯌꯦꯁ ꯑꯗꯨꯅ ꯑꯩꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯑꯩꯒꯤ ꯍꯩꯖꯕꯗꯨꯅ ꯊꯕꯛ ꯐꯪꯗꯕꯁꯦ ꯃꯁꯤꯅ ꯀꯩꯗꯧꯔꯒꯦꯗ ꯑꯁ ꯃꯣꯏꯗꯗꯤ ꯌꯥꯝ ꯋꯥꯖꯅꯗ ꯃꯥꯅꯦ ꯑꯩꯒꯤ ꯕꯕꯥꯅ ꯃꯃꯥꯅ ꯂꯨꯄꯥ lakh 10 10 ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯗꯤ ꯑꯩ ꯊꯕꯛ ꯐꯪꯉꯔꯣꯏꯀꯣꯅ ꯑꯗꯨꯝ ꯗꯤꯄ꯭ꯔꯦꯁꯟꯗ ꯆꯠꯄ ꯄꯨꯊꯣꯛꯄ ꯉꯝꯕꯗꯨꯅꯦꯕ ꯑꯣꯏꯈꯤꯗꯣꯏ ꯃꯌꯥꯝꯁꯦ ꯍꯩꯒꯦꯔꯥ ꯍꯩꯔꯣꯏꯔꯥ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯨꯊꯣꯛꯑꯒ ꯍꯣꯏ ꯁꯤꯅꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯔꯛꯇꯕꯒꯤ ꯃꯔꯝꯅꯦ ꯃꯥꯅꯤ ꯃꯥꯅꯤ ꯁꯨꯔꯖ ꯃꯔꯨꯑꯣꯏꯅ ꯑꯐꯕ ꯑꯉꯥꯡ ꯈꯜꯂꯗꯤ UPSCꯒꯤ ꯂꯩꯔꯤꯁꯤꯡꯁꯦ ꯀꯟꯅ ꯍꯣꯠꯅꯩꯗꯅ ꯃꯥꯅꯤ ꯄꯩꯁꯥ ꯄꯤꯖꯗꯦ ꯄꯤꯖꯗꯦ ꯄꯔꯤꯈꯥꯗꯨ ꯉꯝꯃꯒ ꯑꯗꯩ ꯕꯩꯕꯥꯗꯨ ꯉꯝꯃꯒ ꯐꯪꯉꯤꯅꯤꯗꯅ ꯃꯥꯅꯤ ꯑꯗꯨꯅ ꯄꯥꯕ ꯌꯥꯕ ꯄꯥꯕ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯕꯁꯦ ꯆꯨꯝꯅ ꯇꯧꯕꯩꯅꯦꯕ ꯃꯥꯅꯤ ꯁꯤꯁꯨ ꯄꯩꯁꯥ ꯆꯥꯔꯒ ꯈꯜꯂꯒꯗꯤꯀꯣ ꯀꯩꯗꯧꯋꯦꯒꯦ ꯄꯩꯁꯥ ꯊꯤꯔ ꯂꯣꯏꯔꯦꯅ ꯃꯥꯅꯤ ꯑꯗ ꯄꯩꯁꯥꯗꯨ ꯌꯥꯝ ꯊꯤꯅꯔꯛꯄꯗꯅꯦꯕ ꯀꯔꯕꯥꯔ ꯖꯨꯠ ꯆꯥꯗꯕ ꯌꯥꯝ ꯇꯧꯅꯔꯛꯏꯁꯦ ꯃꯥꯅꯤ ꯃꯔꯤ ꯂꯣꯏ ꯂꯩꯅꯕꯅꯦ ꯆꯦꯟ ꯔꯤꯑꯦꯛꯁꯟꯅꯤ ꯍꯣꯏ ꯍꯣꯏ ꯃꯥꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯅꯍꯥꯁꯤꯡꯒꯤ ꯌꯥꯝ ꯌꯦꯡꯕꯤꯕ ꯆꯪꯉꯦ ꯈꯜꯂꯦ ꯑꯐꯕ ꯑꯉꯥꯡꯁꯤ ꯌꯥꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯕ ꯑꯉꯥꯡꯒꯤꯅ ꯇꯣꯉꯥꯟꯕ ꯑꯃ ꯃꯌꯥꯏ ꯑꯣꯏꯔꯞ ꯂꯩꯕꯒꯤꯅ ꯑꯃ ꯑꯗꯨꯒ ꯐꯠꯇꯕ ꯃꯌꯥꯝ ꯌꯥꯎꯔꯤꯅ ꯍꯣꯏ ꯂꯥꯏꯔꯤꯛ ꯐꯠꯇꯕ ꯑꯉꯥꯡ ꯃꯌꯥꯝꯁꯤꯅꯦꯕ ꯌꯥꯝ ꯐꯔꯤꯁꯦ ꯍꯣꯏ ꯍꯣꯏ ꯂꯥꯏꯔꯤꯛ ꯐꯠꯇꯕ ꯃꯌꯥꯝ ꯃꯀꯨꯞ ꯃꯆꯥ ꯌꯥꯝ ꯍꯩꯔꯤꯁꯦ ꯍꯧꯖꯤꯛꯁꯦ ꯃꯜꯇꯤꯇꯥꯁꯀꯤꯡꯒ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯍꯣꯏ ꯆꯥꯎꯈꯠꯄ ꯂꯝꯗ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯆꯧꯀꯤꯗꯥꯔꯗꯣ ꯑꯗꯨꯝꯕꯅ ꯂꯣꯏ ꯉꯝꯃꯦ ꯃꯥꯅꯦ ꯃꯥꯅꯦ ꯐ꯭ꯂꯣꯔ ꯁ꯭ꯄꯦꯁꯦꯂꯥꯏꯖ ꯑꯣꯏꯗ꯭ꯔꯒꯁꯨ ꯐ꯭ꯂꯣꯔ ꯀꯥꯏꯔꯦ ꯁꯦꯝꯅꯤ ꯊꯣꯡꯅꯥꯎ ꯌꯥꯗ꯭ꯔꯦ ꯁꯦꯝꯅꯤ ꯐꯦꯟ ꯌꯥꯗ꯭ꯔꯦ ꯁꯦꯝꯅꯤ ꯍꯣꯏ ꯃꯥꯅ ꯉꯝꯗꯕ ꯂꯩꯇ꯭ꯔꯦ ꯔꯤꯄꯤꯌꯥꯔꯤꯡꯒꯤ ꯄꯩꯁꯥ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨꯅ ꯃꯥꯏ ꯇꯣꯂꯣꯞꯁꯦ ꯒ꯭ꯔꯨꯞ Bꯒꯤ ꯇꯣꯂꯣꯞ ꯆꯥꯏꯌꯦꯕ ꯁ꯭ꯀꯦꯜꯁꯦ ꯍꯣꯏ ꯃꯥ ꯂꯥꯏꯔꯤꯛ ꯍꯩ ꯄꯣꯟꯇꯦꯕ ꯃꯥꯅꯤ ꯃꯥꯅꯤ ꯕꯠ ꯃꯣꯏ ꯄꯔꯤꯈꯥ ꯃꯣꯏ ꯀꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯣꯏ ꯃꯣꯏ ꯊꯕꯛ ꯀꯧꯕꯁꯦ ꯐꯦꯜ ꯑꯣꯏꯕ ꯀꯧꯋꯦꯕ ꯍꯣꯏ ꯍꯣꯏ 12ꯇ ꯄꯔꯤꯈꯥ ꯐꯦꯜ ꯑꯣꯏꯍꯧꯕ ꯀꯥꯏꯅ ꯃꯥꯒꯤ ꯏꯂꯤꯖꯤꯕꯤꯂꯤꯇꯤꯁꯦ ꯍꯣꯏ ꯍꯣꯏ
ꯂꯥꯏꯔꯤꯛ ꯐꯠꯇꯕ ꯑꯉꯥꯡꯁꯦ ꯃꯈꯨꯠ ꯃꯆꯥ ꯍꯩꯌꯦꯕ ꯍꯣꯏ ꯂꯥꯏꯔꯤꯛ ꯅꯠꯇꯕ ꯊꯕꯛ ꯑꯇꯣꯞꯄ ꯌꯥꯝ ꯍꯩꯌꯦꯕ ꯃꯥꯁꯦ ꯑꯗ ꯑꯩꯈꯣꯏꯗꯤ ꯁꯤꯁꯨ ꯃꯥꯟꯅꯅ ꯌꯦꯡꯕ ꯍꯩꯇꯦꯕ ꯍꯣꯏ ꯍꯣꯏ ꯁ꯭ꯀꯤꯜꯁ ꯌꯦꯡꯕꯤꯕꯗꯣ ꯃꯃꯥ ꯃꯄꯥꯅꯁꯨꯅꯦ ꯑꯉꯥꯡꯗꯣ BA ꯅꯠꯇ꯭ꯔꯕ MA ꯅꯠꯇ꯭ꯔꯕ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯂꯥꯛꯇ꯭ꯔꯗꯤ ꯐꯠꯇꯦ ꯂꯧꯋꯦꯕ ꯅꯪ ꯑꯗꯨ ꯅꯠꯇꯦꯕ ꯂꯥꯏꯔꯤꯛ ꯃꯥꯅ ꯍꯩꯗꯨ ꯂꯥꯏꯔꯤꯛꯅꯦꯕ ꯍꯣꯏ ꯑꯩꯈꯣꯏ ꯈꯪꯗꯕ ꯋꯥꯅꯦꯕ ꯃꯥꯅꯦ ꯆꯥꯎꯈꯠꯄ ꯂꯝꯗ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯤꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯇꯝꯃꯤꯕ ꯈꯨꯇꯝꯁꯤ ꯅꯠꯇꯦꯕ ꯅꯠꯇꯦ ꯁꯥꯟꯅꯕꯗ ꯑꯩ ꯌꯥꯝ ꯍꯩꯈ꯭ꯔꯁꯦ ꯂꯥꯏꯔꯤꯛ ꯍꯩꯔꯤꯅꯤ ꯃꯥꯅꯦ ꯖꯒꯣꯏ ꯏꯁꯩꯗ ꯍꯩꯈ꯭ꯔꯤꯅꯤ ꯂꯥꯏ ꯌꯦꯛꯄꯗ ꯂꯥꯏ ꯌꯦꯛꯄ ꯑꯉꯥꯡꯗꯣ ꯑꯥꯔꯀꯤꯇꯦꯛ ꯑꯣꯏꯔꯗꯤ ꯌꯨꯝ ꯑꯃ ꯌꯦꯛꯇ ꯊꯥ ꯑꯃꯗ ꯂꯥꯛ 5ꯅꯤ ꯀꯩꯅꯣ ꯃꯥꯅꯦ ꯋꯥꯔꯤ ꯕꯕꯥ ꯃꯥꯅꯦ ꯗꯦꯠ ꯃꯤꯟꯁ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤ ꯑꯐꯕ ꯑꯉꯥꯡ ꯃꯌꯥꯏ ꯑꯣꯏꯕ ꯑꯉꯥꯡ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯂꯣꯏꯅꯃꯛꯁꯤ ꯌꯦꯡꯉꯒ ꯁꯦꯝꯕꯤꯒꯗꯕꯅꯦꯕ ꯃꯥꯅꯦ ꯈꯪꯕꯤꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯈꯪꯕ ꯆꯪꯗ꯭ꯔꯥ ꯃꯥꯅꯦ ꯑꯗꯨꯒ ꯁ꯭ꯇꯦꯠꯅ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛꯄꯅ ꯃꯊꯥ ꯁꯥꯗꯕꯁꯤ ꯍꯧꯖꯤꯛꯀꯤ ꯂꯋꯔ ꯁ꯭ꯇ꯭ꯔꯦꯇꯥꯗ ꯂꯩꯕꯗꯣ ꯍꯣꯏ ꯍꯣꯏ ꯃꯣꯏꯁꯤꯡꯁꯤꯅ ꯄ꯭ꯔꯗꯛꯇꯤꯞ ꯑꯣꯏꯕ ꯊꯕꯛ ꯄ꯭ꯔꯗꯛꯇꯤቭ ꯑꯣꯏꯕ ꯃꯌꯥꯝ ꯍꯦꯟꯅ ꯇꯧꯔꯛꯑꯗꯤ ꯄꯣꯠ ꯍꯣꯡꯗꯣꯏꯅꯤ ꯑꯣꯏ ꯆꯥꯎꯈꯠꯇꯣꯏꯅꯤ ꯍꯣꯏ ꯃꯁꯥꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯃꯥꯅꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯣ ꯃꯄꯥꯟ ꯌꯣꯜꯂꯛꯀꯗꯣꯏꯅꯤ ꯃꯥꯅꯦ ꯄꯩꯁꯥꯁꯨ ꯚꯥꯔꯤ ꯂꯥꯛꯆꯗꯣꯏꯅꯤ ꯍꯣꯏ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤꯁꯨ ꯀꯥꯟꯅꯗꯣꯏꯅꯤ ꯃꯥꯅꯦ ꯑꯗꯨꯒꯨꯝꯕꯁꯤ ꯇꯧꯗꯕ ꯏꯀꯣꯅꯣꯃꯤꯗ ꯑꯗꯨꯝ ꯕꯨꯁ ꯇꯧꯗ꯭ꯔꯣꯕꯅꯦꯕ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯤꯔꯒ ꯃꯥꯅꯦ ꯑꯣꯐꯤꯁꯀꯤ ꯑꯉꯥꯡꯁꯦ ꯑꯦꯀꯣꯃꯣꯗꯦꯠ ꯇꯧꯅꯕ ꯁꯨꯝ ꯍꯣꯠꯅꯕꯁꯦ ꯃꯥꯅꯦ ꯑꯗꯩ ꯂꯣꯟ ꯃꯛꯇ ꯄꯤꯔꯁꯨ ꯇꯁꯦꯡꯅ ꯉꯥꯅꯨ ꯂꯣꯏꯖꯅꯤꯡꯉꯤꯕ ꯌꯦꯟ ꯂꯣꯏꯖꯅꯤꯡꯉꯤꯕ ꯃꯤꯗ ꯄꯤꯗꯦꯕ ꯇꯧꯗ꯭ꯔꯅꯦ ꯇꯧꯋꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯆꯥ ꯕꯦꯡꯛ ꯂꯧꯕ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯈ꯭ꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯒꯗꯕꯗꯣ ꯄꯤꯁꯜꯂꯦꯕ ꯍꯣꯏ ꯍꯣꯏ ꯉꯥꯅꯨ ꯌꯦꯟ ꯂꯣꯏꯅꯦꯅ ꯄꯩꯁꯥ ꯂꯧꯊꯣꯛꯑꯒ ꯒꯥꯔꯤ ꯃꯆꯥ ꯂꯩꯕꯗ ꯑꯣꯏꯅ ꯃꯥꯅꯦ ꯇꯧꯕꯗ ꯑꯗꯨ ꯁꯤꯡꯉꯝꯗꯅ ꯒꯥꯔꯤ ꯐꯥꯅꯔꯤ ꯃꯌꯥꯝꯁꯦ ꯃꯥꯅꯦ ꯂꯩꯖꯗꯕ ꯃꯤꯅ ꯂꯣꯟ ꯂꯧꯒꯦ ꯍꯥꯏꯕꯁꯤꯗ ꯌꯥꯝꯅ ꯋꯥꯏ ꯌꯥꯝ ꯋꯥꯏ ꯑꯗꯣ ꯃꯥꯏ ꯕꯤꯖꯌꯒꯤꯁꯤꯗ ꯂꯥꯛ 5 ꯂꯧꯕꯗ ꯁꯦꯟꯗꯣꯏ ꯂꯧꯔꯣꯏ ꯍꯥꯏꯔꯤꯕ ꯑꯗꯣ ꯂꯥꯏꯔꯕ ꯑꯃꯗꯗꯤ ꯂꯥꯏꯔꯕ ꯀꯌꯥꯝ ꯑꯃꯗꯗꯤ ꯀꯥꯟꯅꯅꯤ ꯀꯌꯥꯝ ꯃꯥꯅ ꯀꯥꯟꯅꯅꯤ ꯑꯗꯨꯒ ꯊꯣꯛꯀꯤ ꯋꯥꯔꯤꯗꯤ ꯇꯧꯗꯕꯅ ꯐꯩ ꯃꯥꯅꯦ ꯊꯣꯛꯑꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯣꯏ ꯁꯦ ꯁꯄꯣꯁ ꯔꯣꯡ ꯄ꯭ꯔꯣꯃꯤꯁ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ BJPꯒꯤ ꯌꯥꯝ ꯐꯖꯕ ꯑꯃ ꯋꯨꯃꯦꯟ ꯑꯦꯝꯄꯥꯋꯔꯒꯤ ꯃꯇꯥꯡꯗ ꯂꯨꯄꯥ 10,000 ꯅꯨꯄꯤ ꯂꯥꯛ 3.5 ꯄꯤꯅꯤ ꯍꯥꯏꯁꯦ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯍꯥꯞꯀꯅꯤ ꯕꯦꯡꯛ ꯍꯥꯏꯕꯗꯣ ꯑꯦꯀꯥꯎꯟꯗ ꯃꯥꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯕꯦꯡꯛꯇ ꯗꯤꯄꯣꯖꯤꯠ ꯇꯧꯗꯣꯏꯅꯤꯗꯅ ꯁꯦ ꯌꯦꯟꯕꯁꯨ ꯆꯠꯂꯔꯣꯏ ꯃꯌꯨꯝꯗꯀꯣ ꯑꯗ ꯃꯁꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯃꯥꯒꯤ ꯁꯪꯁꯊꯥ ꯂꯩꯗꯅ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯗꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗꯒ ꯇꯧꯔꯤꯕ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯁꯦ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯍꯣꯏ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯈꯨꯊꯥꯡꯗ ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯌꯦꯟꯗꯣꯏꯅꯦꯕ ꯑꯗ ꯅꯨꯄꯤ ꯂꯥꯛ 3.5ꯗ 10,000 ꯄꯤꯔꯗꯤ ꯃꯥꯏ ꯅꯨꯄꯥꯗꯨꯒ ꯊꯥꯗꯤ ꯂꯥꯛ 3 ꯅꯠꯇ꯭ꯔꯥ ꯂꯥꯛ 3ꯁꯦ BJPꯒꯤ ꯑꯣꯏꯅ ꯚꯣꯠꯁꯦ ꯈꯨꯠꯇ ꯄꯨꯈ꯭ꯔꯦꯕ ꯆꯨꯝꯗ꯭ꯔꯥ ꯍꯣꯏ ꯑꯗꯩ ꯄꯩꯁꯥ ꯌꯦꯜꯂꯤ ꯌꯦꯟꯗꯦꯁꯨ ꯍꯥꯏꯔꯔꯣꯏ ꯃꯥꯏ ꯑꯦꯀꯥꯎꯟꯗ ꯂꯥꯛꯇꯣꯏꯅꯤ ꯍꯣꯏ ꯑꯗꯒꯤꯗꯤ ꯄꯥꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯄꯣꯂꯤꯁꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯍꯌꯦꯡ ꯚꯣꯠꯅꯦ ꯉꯁꯤꯒꯨꯝꯕꯗ ꯂꯥꯛꯑꯁꯨ ꯌꯥꯏꯕ ꯐꯥꯕ ꯂꯩꯔꯔꯣꯏꯕ ꯍꯣꯏ ꯅꯪ ꯁꯦꯟ ꯌꯦꯜꯂꯨꯕꯗꯤ ꯐꯥꯕ ꯌꯥꯏꯕ ꯍꯣꯏ ꯑꯗ ꯃꯣꯏ ꯁꯨꯃꯥꯏꯅ ꯕꯤꯍꯥꯔꯗꯁꯨ ꯇꯧꯋꯤꯗꯅ ꯍꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯚꯣꯠ ꯀꯥꯅꯕꯒꯤ ꯇꯧꯕꯒꯤ ꯃꯑꯣꯡꯁꯤꯁꯨ ꯄꯣꯂꯤꯁꯤ ꯁꯦꯝꯃꯛꯄꯗꯣ ꯄꯣꯂꯤꯁꯤ ꯁꯦꯝꯕꯗ ꯕꯥꯏ ꯗꯤꯐꯣꯜꯠ ꯑꯣꯏꯍꯜꯂꯛꯄꯗꯣ ꯑꯗꯣ ꯍꯣꯏ ꯃꯁꯤ ꯃꯥꯅꯦ ꯌꯦꯟꯊꯣꯛꯄꯤ ꯇꯥꯔꯗꯤ ꯉꯟꯅ ꯌꯦꯟꯕꯤ ꯐꯩ ꯍꯧꯖꯤꯛ ꯋꯥꯏꯑꯦꯕ ꯌꯥꯝꯅ ꯃꯥꯅꯦ ꯑꯗ ꯚꯣꯠ ꯃꯌꯥꯗ ꯌꯦꯟꯕꯗꯨꯗꯤ ꯍꯣꯏ ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯅ ꯄꯣꯠꯅꯦꯕ ꯃꯥꯅꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯃꯨꯛ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯄꯩꯁꯥꯗꯤ ꯂꯧꯊꯣꯛꯑꯒ ꯚꯣꯠꯇꯤ ꯊꯥꯗꯅꯤꯡꯕ ꯊꯥꯗꯅꯤ ꯀꯥꯏꯁꯦ ꯈꯟꯒꯟꯗꯦꯕ ꯑꯁ ꯑꯩ ꯙꯔꯃ ꯅꯠꯇꯕ ꯇꯧ ꯌꯥꯄꯣꯟꯇꯦ ꯍꯣꯏ ꯅꯠꯇꯦ ꯄꯩꯁꯥ ꯄꯤꯔ ꯌꯦꯜꯂꯒ ꯚꯣꯠ ꯀꯥꯔꯤꯁꯦ ꯀꯅꯥꯒꯨꯝꯕꯅ ꯑꯃꯨꯛ ꯃꯆꯥꯒ ꯄꯥꯏꯍꯜꯂ ꯋꯥꯁꯜꯍꯜꯂꯦꯕ ꯅꯪ ꯁꯣꯏꯗꯅ ꯚꯣꯠ ꯊꯥꯗꯅꯤ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯗꯤ ꯅꯆꯥꯁꯦ ꯑꯉꯥꯡꯁꯦ ꯅꯪ ꯁꯦꯕꯥ ꯇꯧꯕ ꯐꯪꯗ꯭ꯔ ꯃꯥꯎꯒꯥꯏ ꯇꯧꯔꯒꯕ ꯋꯥꯁꯜꯍꯜꯂꯒ ꯀꯤꯗꯅ ꯚꯣꯠ ꯊꯥꯗꯕ ꯌꯥꯝ ꯌꯥꯎꯔꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯄ꯭ꯔꯖꯥꯅ ꯈꯔ ꯁꯤꯡꯕꯤ ꯇꯥꯔꯦ ꯍꯣꯏ ꯄꯩꯁꯥ ꯌꯥꯝ ꯄꯤꯁꯅꯨ ꯑꯃꯨꯛꯇꯪ ꯈꯪꯍꯜꯂꯒ ꯐꯒꯗꯕꯅꯦ ꯃꯥꯅꯦ ꯑꯩ ꯃꯤ ꯁꯛꯇꯤ ꯄꯟꯖꯔꯔꯣꯏꯀꯣ ꯍꯣꯏ ꯑꯩꯈꯣꯏꯅ ꯚꯣꯇꯔ ꯂꯤꯁ ꯆꯟꯕ ꯃꯇꯝ ꯌꯧꯔꯀꯥꯟꯗꯀꯣ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯃꯣꯏ ꯑꯃꯅꯤ ꯚꯣꯠ ꯀꯥꯈꯤꯗꯦ ꯍꯣꯏ ꯆꯥꯎꯅ ꯊꯥꯗꯕ ꯑꯗꯨ ꯃꯤꯌꯥꯝ ꯑꯃ ꯊꯥꯗꯕ ꯑꯗꯨ ꯚꯣꯠ ꯃꯊꯪꯗ ꯂꯦꯞꯄꯛꯄꯗꯤ ꯌꯥꯔꯦ ꯄꯨꯔꯥ ꯇꯨꯝꯈꯤꯕꯅꯦꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯈꯨꯊꯤꯍꯜꯂ ꯑꯔꯥꯟꯕ ꯈꯪꯒꯗꯕꯅꯦ ꯇꯧꯕꯁꯦ ꯈꯨꯊꯤꯍꯟꯕ ꯑꯃ ꯃꯊꯧ ꯑꯝꯇꯪ ꯇꯥꯏ ꯍꯥꯏꯕꯀꯣ ꯈꯨꯊꯤꯍꯟꯕ ꯆꯪꯉꯦꯕꯀꯣ ꯍꯣꯏ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯇꯤꯡꯉ ꯚꯣꯠ ꯀꯥꯔꯛꯇ꯭ꯔꯗꯤ ꯄꯩꯁꯥ ꯑꯃ ꯊꯥꯗꯔꯔꯣꯏꯕ ꯃꯥꯅꯦ ꯑꯗꯩꯗꯤ ꯂꯩꯉꯥꯛꯄ ꯑꯃꯒꯤ ꯆꯦꯟꯕ ꯌꯥꯕ ꯒꯨꯟꯗꯨ ꯃꯥꯅꯦ ꯂꯩꯉꯥꯛꯄ ꯑꯃꯒꯤ ꯒꯨꯟ ꯆꯦꯟꯕꯁꯤ ꯁꯨꯔꯖ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯍꯣꯏ ꯑꯩꯅ ꯑꯦꯀ꯭ꯋꯦꯠ ꯇꯧꯕ ꯌꯥꯕ ꯄꯣꯠꯅꯦꯕ ꯄꯨꯛꯆꯦꯟ ꯁꯦꯡꯕꯕꯨ ꯑꯦꯀ꯭ꯋꯦꯠ ꯇꯧꯕ ꯌꯥꯏ ꯀꯩꯅꯣ ꯃꯥꯅꯦ ꯃꯁꯥꯗ ꯌꯥꯎꯍꯜ ꯑꯩ ꯂꯝꯆꯠ ꯁꯥꯖꯠ ꯐꯖꯕ ꯑꯦꯀ꯭ꯋꯦꯠ ꯇꯧꯕ ꯂꯣꯏ ꯌꯥꯏ ꯀꯩꯅꯣ ꯃꯥꯅꯦ ꯆꯝꯅ ꯍꯤꯡꯕ ꯑꯦꯀ꯭ꯋꯦꯠ ꯂꯣꯏ ꯇꯧ ꯌꯥꯏ ꯀꯩꯅꯣ ꯃꯥꯅꯦ ꯅꯨꯡꯁꯤꯕꯨ ꯄꯩꯁꯥ ꯇꯤꯡꯕ꯭ꯔꯣ ꯃꯥꯅꯦ ꯆꯨꯝꯗ꯭ꯔꯅꯦ ꯍꯣꯏ ꯑꯗꯨ ꯁ꯭ꯀꯨꯜ ꯃꯌꯥꯝꯗꯣ ꯀꯣꯂꯦꯖ ꯃꯥꯅ ꯀꯥꯔꯨꯗꯧ ꯂꯩꯇꯦꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕ ꯂꯩꯉꯥꯛꯄ ꯑꯣꯏꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗꯣ ꯍꯣꯏ ꯑꯗꯨꯗꯅꯦꯕ ꯃꯥꯅꯦ ꯑꯩꯈꯣꯏꯅ we can have a very very
brighter future of Manipur. ꯍꯥꯏꯕꯗꯤ ꯊꯦꯡꯊꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯒ꯭ꯌꯥꯟꯁꯦ ꯇꯥꯍꯧꯔꯒꯗꯤ ꯑꯩꯈꯣꯏꯗ ꯉꯥꯛꯇ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯑꯣꯖꯥꯅ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯤ ꯑꯗꯣ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯔꯤꯀꯣ ꯍꯥꯏꯕꯗꯤ ꯀꯩꯅꯣꯁꯦ ꯄꯩꯁꯥ ꯌꯦꯟꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊ꯭ꯔꯦꯇꯟ ꯇꯧꯕꯤꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯃꯤꯇꯦꯠꯀ ꯑꯣꯏꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝꯗꯤ ꯂꯥꯟꯕ ꯊꯕꯛ ꯑꯃꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯌꯨꯠꯁꯤꯡꯁꯤꯅ ꯁꯤꯇꯤꯖꯦꯟꯁꯤꯡꯁꯤꯅ ꯚꯣꯠ ꯊꯥꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯑꯁꯤꯒꯨꯝꯕꯗ ꯌꯥꯎꯖꯅꯤꯡꯗ꯭ꯔꯦꯅ ꯊꯥꯗꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯏꯀꯣ ꯁꯥꯎꯗꯅ ꯈꯔ ꯑꯃꯅ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯂꯤꯠ ꯑꯣꯏꯍꯟꯕꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯣꯇꯥꯗꯒ ꯍꯥꯞꯄ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯀꯔꯤ ꯚ꯭ꯌꯨ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨꯗꯤ ꯊꯝꯕꯤꯅꯤꯡꯉꯦ ꯀꯩꯅꯣꯁꯤ ꯑꯩꯗꯤ ꯅꯣꯇꯥꯒꯁꯤꯗꯤ ꯀꯌꯥ ꯇꯧꯍꯟꯅꯤꯡꯗꯦ ꯍꯣꯏ ꯆꯠꯂꯒꯗꯤ ꯅꯠꯇ꯭ꯔꯥ ꯚꯦꯂ꯭ꯌꯨꯗꯣ ꯃꯥꯅ ꯑꯗꯨ ꯅꯠꯇꯕ ꯃꯥꯏ ꯔꯥꯏꯠꯇꯣ ꯍꯣꯏ ꯚꯣꯠ ꯊꯥꯗꯗꯕꯐꯥꯎ ꯌꯥꯅꯤꯡꯗꯦ ꯊꯥꯗꯒꯗꯧꯅꯤ ꯍꯣꯏ ꯃꯔꯝꯗꯤ ꯃꯥꯅꯅꯦ ꯄꯥꯝꯕꯗꯣ ꯀꯥꯒꯦꯔꯥ ꯀꯥꯔꯣꯏꯔꯥ ꯃꯥꯅ ꯄꯥꯝꯕꯗꯨ ꯑꯗꯨꯝ ꯚꯣꯠ ꯄꯤꯕ ꯌꯥꯏ ꯀꯩꯅꯣ ꯍꯣꯏ ꯃꯥ ꯃꯁꯥꯒꯤ ꯑꯣꯟ ꯁꯦꯇꯤꯁꯐꯦꯛꯁꯟ ꯐꯪꯒꯕ ꯑꯗꯨꯒ ꯌꯦꯡꯕ ꯌꯥꯏꯗꯅ ꯌꯦꯡꯕ ꯌꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯚꯣꯠꯁꯦ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯔꯤꯗꯤꯡꯁꯦ ꯇꯧꯀꯥꯟꯗ ꯁꯤꯀꯤꯝ ꯇꯤꯡꯗꯕ ꯃꯤꯁꯨ ꯐꯅꯌꯥꯝ ꯐꯪꯉꯝꯃꯦ ꯈꯜꯂꯣꯕ ꯍꯣꯏ ꯍꯣꯏ ꯀꯥꯗ꯭ꯔꯁꯨ ꯍꯣꯏ ꯇꯁꯦꯡꯅ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯀꯣꯟꯁꯁꯅꯦꯁꯀꯤ ꯔꯤꯗꯤꯡ ꯑꯃ ꯂꯧꯀꯥꯟꯗ ꯍꯣꯏ ꯃꯤꯌꯥꯝꯁꯦ ꯐꯔꯛꯏ ꯍꯣꯏ ꯈꯪꯉꯤꯗꯅꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯧꯗꯅ ꯚꯣꯠ ꯊꯥꯗꯕ ꯃꯌꯥꯝ ꯌꯥꯎꯔꯛꯏ ꯑꯗꯣ ꯃꯥꯅ ꯁꯤꯗ ꯂꯦꯞꯄꯤ ꯃꯌꯥꯝꯁꯦ ꯑꯩ ꯑꯝꯇ ꯄꯥꯝꯗꯦꯅ ꯅꯣꯇꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯗꯤ ꯆꯨꯝꯃꯦꯕ ꯑꯐꯕ ꯀꯦꯟꯗꯤꯗꯦꯠ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯅꯦꯕ ꯁꯝ ꯁꯝꯅ ꯅꯣꯏ ꯂꯦꯞꯄꯤ ꯃꯌꯥꯝꯁꯦ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯕꯅꯦꯕ ꯏꯟ ꯁꯣꯔꯠ ꯀꯣ ꯑꯗꯣ something is better than nothing ꯍꯥꯏꯅ ꯃꯌꯥꯝꯗꯨꯗꯒꯤ ꯁꯤꯗꯤ ꯈꯔ ꯐꯅꯤ ꯍꯥꯏꯕꯗꯨꯗꯤ ꯚꯣꯠ ꯄꯤꯕꯗꯤ ꯌꯥꯏꯗꯅ ꯃꯥꯅꯦ ꯃꯥꯅꯦ ꯑꯗ ꯇꯧꯕꯒꯤꯕꯨꯗꯤ ꯃꯥꯒꯤ ꯂꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯁꯇꯦꯝꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯑꯩꯈꯣꯏꯁꯦ ꯁꯤꯡꯒꯜ ꯃꯦꯝꯕꯔ ꯀꯟꯁꯇꯤꯇꯨꯋꯦꯟꯁꯤ ꯀꯧꯋꯦꯕ ꯃꯤ 3 ꯂꯦꯞꯄꯦ ꯑꯃ ꯈꯟꯗꯣꯏꯅꯤ ꯁꯤꯡꯒꯜ ꯑꯗꯨꯗ ꯅꯪꯅ ꯀꯥꯔꯤꯁꯦ ꯅꯪꯅ 5,000 ꯐꯪꯉ ꯀꯥꯔꯤꯁꯦ ꯂꯦꯝꯍꯧꯔꯤꯕ 5ꯗꯣ ꯑꯗꯨꯗ ꯊꯥꯗꯔꯤꯕ ꯃꯌꯥꯝꯗꯨꯅ ꯚꯣꯠꯇꯣ 15,000ꯒ ꯑꯣꯏꯔꯝꯒꯅꯦꯕ ꯑꯗ ꯅꯪ ꯌꯥꯅꯤꯡꯗꯕ ꯃꯤꯗꯤ ꯌꯥꯝ ꯌꯥꯝꯃꯤꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯃꯜꯇꯤ ꯄꯥꯔꯇꯤ ꯁꯤꯁꯇꯦꯝ ꯑꯣꯏꯕꯒꯤ ꯚꯣꯠ ꯂꯣꯏ ꯊꯣꯛꯂꯛꯄꯒꯤꯅꯦꯕ ꯕꯥꯏ ꯄꯥꯔꯇꯤ ꯑꯣꯏꯔꯝꯃꯗꯤ ꯄꯥꯔꯇꯤ ꯑꯅꯤꯈꯛꯇꯪ ꯌꯨ ꯀꯦꯗ ꯌꯨ ꯑꯦꯁ ꯑꯦ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯗꯤ ꯈꯪꯒꯗꯧꯅꯦꯕ ꯑꯗꯨ ꯁꯤꯁꯇꯦꯝꯁꯤꯅꯁꯨ ꯑꯌꯥꯝꯕꯅꯦ ꯑꯗꯨꯅ ꯁꯤꯒꯤ ꯂꯝ ꯃꯆꯥꯗꯗꯤ ꯃꯜꯇꯤ ꯄꯥꯔꯇꯤ ꯁꯤꯁꯇꯦꯝ ꯃꯜꯇꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯜ ꯃꯦꯝꯕꯔ ꯀꯟꯁꯇꯤꯇꯨꯋꯦꯟꯁꯤ ꯅꯠꯇꯕ ꯃꯜꯇꯤ ꯃꯦꯝꯕꯔ ꯀꯟꯁꯇꯤꯇꯨꯋꯦꯟꯁꯤ ꯂꯩꯌꯦꯕ ꯃꯅꯤꯄꯨꯔꯒꯤ ꯚꯣꯠ ꯊꯥꯗꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯊꯥꯗꯕ ꯑꯗꯨꯒꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯃꯤꯗꯣ ꯑꯗꯨꯁꯨ ꯀꯦꯟꯗ꯭ꯔ ꯃꯤ ꯃꯌꯥꯝ ꯂꯣꯏ ꯂꯨꯅ ꯇꯧꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯀꯦꯟꯗ꯭ꯔꯗꯨ ꯃꯥꯏ ꯀꯦꯟꯗ꯭ꯔ ꯃꯤꯗꯔꯤ ꯃꯥ ꯂꯨ ꯇꯧꯔꯤꯁꯦ ꯅꯪꯗꯤ ꯚꯣꯠꯇꯤ ꯑꯗꯩ ꯀꯥꯔꯛꯇꯧꯔꯤ ꯑꯇꯩ ꯀꯦꯟꯗ꯭ꯔꯗꯩ ꯂꯥꯛꯄꯁꯤ ꯃꯥ ꯀꯌꯥ ꯊꯋꯥ ꯁꯥꯗꯦꯕ ꯕꯠ ꯃꯥꯅ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯗꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤꯅꯦꯕ ꯁꯤ ꯑꯩꯈꯣꯏꯅ ꯃꯜꯇꯤ ꯃꯦꯝꯕꯔ ꯀꯟꯁꯇꯤꯇꯨꯋꯦꯟꯁꯤ ꯅꯠꯇꯕꯒꯤꯅꯦꯕ ꯑꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯃꯨꯛ ꯚꯣꯠꯇꯨ ꯌꯥꯝ ꯂꯩꯈ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯀꯦꯟꯗꯤꯗꯦꯠ ꯌꯥꯝ ꯂꯩꯈ꯭ꯔꯕꯅꯤ나 ꯄꯥꯔꯇꯤꯗꯨ ꯌꯥꯝ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯜꯇꯤꯁꯨ ꯉꯝꯃꯛꯇ꯭ꯔꯦꯅ ꯚꯣꯇꯔ ꯂꯤꯁꯅꯦꯅ ꯃꯤ 500ꯒꯤ ꯊꯣꯛꯂꯛꯑꯗꯤ ꯀꯅꯥ ꯊꯥꯗ ꯌꯥꯗꯣꯔꯤꯒꯦ ꯕꯥꯏ ꯄꯥꯔꯇꯤ ꯑꯣꯏꯔꯗꯤ ꯉꯝꯅꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯜꯇꯤ ꯑꯅꯤ ꯂꯩꯗꯅ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯔꯅꯤ ꯑꯗꯨꯝ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁꯤꯡꯒꯜ ꯃꯦꯝꯕꯔ ꯀꯟꯁꯇꯤꯇꯨꯋꯦꯟꯁꯤꯗ ꯃꯜꯇꯤ ꯄꯥꯔꯇꯤ ꯁꯤꯁꯇꯦꯝꯒ ꯑꯣꯏꯕꯁꯤꯅ ꯑꯅꯤꯁꯤꯅ ꯃꯥꯏꯅꯣꯔꯤꯇꯤꯅꯅꯦꯕ ꯂꯩꯕꯥꯛ ꯉꯥꯛꯏꯁꯦ ꯃꯦꯖꯣꯔꯤꯇꯤꯗꯨꯗꯤ ꯃꯥ ꯌꯥꯗ꯭ꯔꯤꯅꯦꯕ ꯑꯁꯤꯗꯤ ꯁꯤꯁꯇꯦꯝꯁꯤꯅꯅꯤ ꯏꯟ ꯀꯣꯔꯁ ꯑꯣꯐ ꯇꯥꯏꯝ ꯁꯤꯜꯂꯛꯄꯁꯨ ꯌꯥꯔꯤ ꯀꯣ ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯣ ꯁꯤꯗ ꯌꯦꯡꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯁꯣ ꯂꯣꯡ ꯑꯦꯖ ꯍꯤꯡꯉꯤꯉꯩꯗꯤ ꯄ꯭ꯔꯖꯥꯅ ꯄꯣꯂꯤꯇꯤꯀꯦꯜ ꯀꯣꯟꯁꯁꯅꯦꯁꯁꯤ ꯋꯥꯡꯉꯤꯉꯩꯗꯤ ꯑꯐꯕ ꯃꯥꯏꯀꯩꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯅ ꯁꯨꯔꯖ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯀꯣ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯁꯦ ꯑꯩꯒꯤ ꯁꯦꯗꯣꯁꯤꯅꯦꯕ ꯁꯛꯁꯦꯁ ꯏꯁ ꯃꯥꯏ ꯁꯦꯗꯣ ꯁꯦꯗꯣꯒ ꯑꯩꯒ ꯂꯥꯞꯅꯕ ꯍꯧꯅꯗꯦ ꯌꯥꯝ ꯅꯛꯏꯗꯅ ꯃꯥꯁꯦ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯁꯦ ꯑꯩꯒ ꯂꯣꯏꯅꯔꯒ ꯂꯣꯏ ꯂꯩꯕ but the problem is if there is no light there should not be shadow ꯃꯃꯤ ꯂꯩꯔꯣꯏꯕ ꯐꯪꯁꯨ ꯐꯪꯉꯔꯣꯏ ꯑꯗꯣ ꯂꯥꯏꯠꯁꯤ ꯂꯩꯔꯗꯤ ꯐꯪꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯂꯥꯏꯠꯇ ꯆꯪꯁꯤꯟꯒꯗꯧꯅꯦꯕ ꯂꯥꯏꯠꯇ ꯆꯪꯁꯤꯟꯕꯩꯁꯦ ꯑꯐꯕ ꯃꯌꯥꯝꯗꯨꯅꯤ ꯑꯐꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯆꯪꯁꯤꯜꯂꯗꯤ ꯑꯩ ꯁꯦꯗꯣꯁꯦ ꯍꯦꯟꯅ ꯉꯟꯅ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯨ ꯑꯐꯕ ꯃꯥꯏꯀꯩꯗ ꯈꯔ ꯂꯥꯛꯄ ꯆꯨꯝꯃꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯧꯔꯒ ꯇꯧꯕ ꯅꯠꯇꯕ ꯑꯗꯩ ꯑꯐꯕ ꯃꯤ ꯈꯟꯕ ꯑꯐꯕ ꯃꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯑꯗꯩ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯂꯩꯕ ꯑꯗꯩ ꯊꯕꯛ ꯏꯪꯈꯥꯡ ꯐꯖꯅ ꯁꯨꯕ ꯑꯟꯅꯦꯁꯔꯤꯗ ꯀꯥꯟꯅꯗꯕꯗ ꯄꯩꯁꯥ ꯂꯧꯗꯦ ꯍꯣꯠꯅꯗꯕ ꯂꯩꯗꯅ
ꯑꯗꯨ ꯑꯣꯏꯔꯗꯤ attentive public ꯑꯁꯤ ꯑꯣꯏꯔꯗꯤ ꯂꯩꯕꯥꯛꯇꯨ ꯃꯁꯥꯅ ꯑꯗꯨꯝ ꯆꯥꯎꯈꯠ ꯇꯥꯕꯅꯤ ꯆꯨꯝꯕ꯭ꯔꯥ ꯃꯥꯅꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥꯅ ꯉꯁꯥꯏꯒꯤ ꯋꯥꯍꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯌꯥꯝꯅꯁꯨ ꯃꯤꯅꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯣꯏ ꯂꯥꯏꯠꯇ ꯑꯩꯈꯣꯏ ꯆꯪꯁꯤꯟꯒꯗꯕꯅꯤ ꯂꯥꯏꯠꯀꯤ ꯁꯦꯗꯣꯗ ꯑꯩꯈꯣꯏꯅ ꯃꯥꯅꯦ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯎꯝ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯒꯗꯤ ꯍꯣꯏ ꯌꯥꯝꯅꯁꯨ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥꯗꯗꯤ ꯂꯩꯔꯒ ꯌꯥꯝ ꯂꯥꯏꯕ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯥꯅꯦ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯑꯃꯨꯛ ꯑꯣꯖꯥꯅꯁꯨ ꯇꯥꯛꯄꯤꯔꯤ ꯍꯥꯏꯕꯗꯤ ꯄꯩꯁꯥꯁꯤ ꯂꯧꯕꯒ ꯄꯩꯁꯥꯁꯤ ꯂꯧꯔꯒ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ ꯂꯧꯗ꯭ꯔꯒꯁꯨ ꯑꯦꯖꯦꯟꯁ ꯀꯥꯏꯅ ꯂꯩꯔꯒ ꯑꯦꯖꯦꯟꯁꯤꯡꯁꯤꯅ ꯑꯗꯨꯝ ꯂꯧꯕꯤꯔꯝꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯀꯣ ꯌꯥꯎ ꯑꯗꯣ ꯈꯔ ꯑꯃꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯈꯔ ꯑꯃꯅꯁꯨ ꯄꯩꯁꯥꯁꯦ ꯅꯝꯐꯨꯗ ꯄꯤꯔꯛꯑꯒ ꯂꯧꯔꯒ ꯃꯣꯏꯅ ꯄꯩꯁꯥ ꯄꯤꯖꯔꯁꯨ ꯑꯩꯗꯤ ꯑꯄꯥꯝꯕ ꯊꯥꯗꯅꯤ ꯍꯥꯏꯕ ꯀꯌꯥ ꯑꯃ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦꯀꯣ ꯍꯣꯏ ꯍꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯤꯒꯤ ꯆꯠꯅꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗ ꯇ꯭ꯔꯦꯟ ꯑꯣꯏꯅ ꯄꯩꯁꯥ ꯄꯤꯅꯕ ꯂꯥꯁ ꯃꯤꯅꯤꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤ ꯑꯦꯟ ꯃꯁꯜ ꯄꯥꯋꯔꯁꯤ ꯇꯧꯅꯤ ꯍꯥꯏꯅ ꯇꯧꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅꯗꯤ ꯑꯦꯚꯣꯏꯗ ꯇꯧꯕ ꯌꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯤꯀꯣꯁꯟꯒꯨꯝꯕꯗꯤ ꯂꯧꯕ ꯌꯥꯒꯅꯤ ꯃꯁꯦ ꯕꯤꯒꯔꯁꯂꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯣꯟꯁꯁꯅꯦꯁ ꯍꯣꯏ ꯄꯤꯅꯅꯕ ꯑꯩꯈꯣꯏ ꯑꯦꯋꯦꯔꯅꯦꯁ ꯇꯧꯕ ꯆꯪꯉꯦ ꯍꯣꯏ ꯍꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯀꯜꯆꯔ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏ ꯀꯣꯟꯁꯁꯅꯦꯁꯁꯤ ꯍꯣꯏ ꯂꯩꯔꯀꯥꯟꯗ ꯂꯥꯛꯀꯗꯣꯏꯅꯦꯕ ꯎꯝ ꯑꯩꯈꯣꯏꯅ ꯀꯜꯆꯔ ꯑꯃ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯀꯜꯆꯔꯁꯨ ꯂꯩꯌꯦꯕ ꯎꯝ ꯁꯦꯜ ꯂꯧꯗꯦ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯈꯜꯂꯤ ꯎꯝ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯌꯥꯝ ꯑꯦꯇꯦꯟꯇꯤꯞ ꯑꯣꯏ ꯀꯥꯏꯅ ꯍꯣꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯀꯜꯆꯔꯅꯦꯕ ꯍꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯀꯜꯆꯔꯅꯦꯕ ꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯜꯆꯔꯁꯤ ꯂꯩꯍꯟꯒꯦꯗꯤ ꯎꯝ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯁꯤꯌꯦꯂꯥꯏꯖꯦꯁꯟ ꯇꯧꯗꯣꯏꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯐꯕ ꯏꯃꯨꯡꯒꯤ ꯑꯉꯥꯡ ꯑꯐꯕ ꯑꯣꯏꯔꯤꯁꯦ ꯍꯣꯏ ꯂꯝꯆꯠ ꯁꯥꯖꯠ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯔꯤꯁꯦ ꯎꯝ ꯏꯃꯨꯡꯗ ꯁꯣꯁꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯄꯩꯅꯦꯕ ꯄ꯭ꯂꯁ ꯃꯣꯏꯗ ꯑꯗꯨ ꯇ꯭ꯔꯦꯗꯤꯁꯟ ꯑꯃꯁꯨ ꯑꯣꯏꯍꯟꯕ ꯇ꯭ꯔꯦꯗꯤꯁꯟ ꯑꯃꯁꯨ ꯑꯣꯏꯕ ꯍꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯁꯤꯌꯦꯂꯥꯏꯖꯦꯁꯟ ꯐꯖꯅ ꯇꯧꯕ ꯆꯪꯉꯤ ꯎꯝ ꯑꯗꯨꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯈꯣꯠꯄ ꯃꯌꯣꯟꯅꯒ ꯇꯧꯔꯤꯁꯦ ꯍꯣꯏ ꯍꯣꯏ ꯃꯌꯣꯟꯅꯒ ꯇꯧꯔꯤꯁꯤꯁꯨ ꯄꯥꯔꯠ ꯑꯃꯅꯦꯕ ꯎꯝ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯇꯧꯔꯒ ꯁꯣꯝꯗ ꯈꯔ ꯀꯠꯊꯣꯛꯑꯒ ꯍꯣꯠꯅꯔꯒꯗꯤ ꯃꯤꯌꯥꯝꯗꯤ ꯑꯗꯨꯝ ꯐꯅꯤ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯌꯥꯝ ꯐꯒꯟꯕ ꯃꯤꯌꯥꯝꯅꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯗ ꯑꯩꯈꯣꯏ ꯂꯥꯟꯅ ꯂꯝꯕꯤ ꯆꯤꯡꯕꯒꯤꯅꯦꯕ ꯍꯣꯏ 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 ꯃꯤꯁꯒꯥꯏꯗ ꯑꯗꯨ ꯇꯧꯕꯗꯣ ꯃꯤꯁꯒꯥꯏꯗ ꯇꯧꯕꯗꯣ ꯎꯝ ꯑꯗꯨꯒ ꯂꯩꯇ ꯂꯥꯏꯔꯕꯩꯁꯤꯗꯤ ꯆꯦꯡ ꯆꯥꯅꯤꯡꯉꯥꯏꯇ ꯂꯩꯔꯤꯉꯩꯗꯨꯗ ꯂꯨꯄꯥ 100 ꯄꯤꯒꯦ ꯍꯥꯏꯁꯦ ꯁꯔꯒꯅꯤꯅꯦ ꯃꯥꯅꯦ ꯃꯥꯅꯦ ꯆꯨꯝꯗ꯭ꯔꯅꯦ ꯃꯥꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯣꯕꯔꯇꯤ ꯁꯨꯝ ꯂꯩꯈꯤꯕꯁꯤꯁꯨ ꯐꯅꯕ ꯍꯣꯠꯅ ꯇꯥꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯇꯤꯛ ꯆꯥꯕ ꯂꯩꯉꯥꯛꯄ ꯊꯣꯛꯂꯛꯑꯒ ꯎꯝ ꯁꯦꯟ ꯇꯤꯡꯗꯅꯀꯣ ꯎꯝ ꯃꯇꯤꯛ ꯆꯥꯅ ꯂꯩꯉꯥꯛꯂꯛꯑꯒ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯒꯤ ꯃꯤꯌꯥꯝꯒꯤ ꯐ꯭ꯌꯨꯆꯔꯁꯨ ꯂꯥꯛꯀꯥꯟꯗ ꯃꯤꯌꯥꯝꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤꯌꯥꯝ ꯑꯗꯨꯝ ꯑꯣꯏꯔꯛꯀꯅꯦꯕ ꯍꯣꯏ ꯍꯣꯏ ꯁꯤꯗꯤ ꯑꯗꯨꯝ ꯄꯨꯅꯕꯅꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯌꯥꯝ ꯆꯪꯉꯦ ꯃꯥꯅꯦ ꯃꯥꯅꯦ ꯌꯥꯝ ꯑꯗ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯈꯤꯇꯪ ꯃꯥꯅ ꯀꯔꯤ ꯈꯪꯉꯗꯅ ꯍꯥꯏꯁꯦ ꯍꯣꯏ ꯍꯣꯏ ꯃꯥꯃꯨꯛ ꯈꯪꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯇꯥꯏꯞꯁꯦ ꯃꯥꯅ ꯀꯔꯤ ꯈꯪꯉꯗꯅ ꯍꯥꯏꯅ ꯍꯣꯏ ꯑꯗ ꯇꯁꯦꯡꯕꯗꯤ ꯁꯦꯟꯁꯦ ꯉꯜꯂꯤꯉꯩꯗꯤ ꯂꯧꯅꯗꯦ ꯎꯝ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯚꯣꯠ ꯊꯥꯗ ꯀꯥꯟꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯧꯗꯦꯕ ꯌꯨꯝꯗꯁꯨ ꯌꯦꯟꯅꯗꯦꯕ ꯍꯣꯏ ꯍꯣꯏ ꯂꯧꯈ꯭ꯔꯤꯁꯤ ꯁꯨꯝ ꯑꯩꯅ ꯈꯟꯕꯗꯕ ꯑꯩ ꯁ꯭ꯇꯗꯤ ꯇꯧꯀꯥꯟꯗ ꯑꯩꯅ ꯎꯖꯕ ꯑꯃ ꯂꯩꯕ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯅꯗꯣꯏꯅꯣꯗ ꯃꯣꯏꯅ ꯚꯣꯠ ꯀꯥꯈ꯭ꯔꯒ ꯃꯥꯏ ꯅꯨꯄꯤ ꯁꯅꯥ ꯁꯥꯅꯕꯅꯤ ꯂꯧ ꯍꯤꯡꯒꯣꯜ ꯂꯩꯅꯕꯅꯤ ꯍꯣꯏ ꯀꯥꯔ ꯑꯅꯧ ꯇꯣꯡꯅꯕꯅꯤ ꯎꯝ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯥꯟꯁ ꯐꯪꯉꯦꯗ ꯈꯔ ꯂꯧꯍꯧꯔ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯇꯥꯏꯞ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯍꯣꯏ ꯏꯟꯇꯦꯟꯁꯟꯁꯦ ꯀꯩꯅꯣꯝꯗ ꯆꯠꯈꯤꯕꯗꯣ ꯀꯩꯅꯣꯝ ꯆꯠꯈꯤꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯃꯗꯨ ꯂꯩꯉꯥꯛꯄꯅꯁꯨ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯂꯥꯛꯑꯒꯗꯤ ꯍꯣꯏ ꯃꯥꯒꯨꯝꯕꯗꯗꯤ ꯀꯩꯗꯧꯕ ꯄꯩꯁꯥ ꯂꯧꯔꯨꯗꯣꯏꯅꯣ ꯎꯝ ꯃꯥꯒꯨꯝꯕꯗꯤ ꯊꯥꯒꯠꯄꯤꯒꯗꯕꯅꯤ ꯎꯝ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯇꯦꯡꯒꯗꯤ ꯌꯥꯝ ꯄꯥꯡꯅꯩꯑꯕ ꯎꯝ ꯂꯩꯉꯥꯛꯄꯁꯤꯡ ꯚꯣꯠ ꯂꯦꯞꯄ ꯀꯥꯒꯗꯧꯕꯁꯦ ꯍꯣꯏ ꯁꯦꯟ ꯊꯤꯜꯂꯛꯈ꯭ꯔꯖꯥꯠꯅꯤ ꯎꯝ ꯑꯁ ꯑꯗꯨꯗ ꯄꯩꯁꯥ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯃꯇꯦꯡ ꯄꯥꯡꯕꯁꯤꯡꯗꯨꯅ ꯑꯗꯨꯅ ꯑꯩ ꯋꯥꯅꯣꯝꯅꯕ ꯍꯥ ꯑꯩꯒꯤ ꯄ꯭ꯔꯃꯣꯁꯟꯗ ꯃꯥꯅ ꯑꯃꯗ ꯀꯥꯔꯗꯤ ꯃꯥ ꯀꯥꯔꯗꯤꯅ ꯑꯗꯨꯅ ꯄꯩꯁꯥꯁꯦ ꯃꯌꯣꯝ ꯊꯤꯜꯂꯛꯇꯣꯏꯅꯦꯕ ꯃꯥꯅꯦ ꯐꯠꯇꯕ ꯄꯣꯂꯤꯁꯤ ꯑꯣꯏꯅ ꯇꯧꯈꯠꯂꯛꯄꯗꯣ ꯐꯠꯇꯕ ꯑꯣꯏ ꯇꯧꯔꯛꯄꯗꯣ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯩꯁꯥꯗꯨꯅ ꯁꯤꯖꯤꯟꯅꯖꯔꯒ ꯃꯥꯅ ꯄꯩꯁꯥ ꯄꯨꯊꯣꯛꯇ꯭ꯔꯒꯗꯤ ꯍꯣꯏ ꯃꯥꯁꯨ ꯄꯩꯁꯥ ꯆꯥꯔꯛꯇꯕ ꯌꯥꯏꯗꯅ ꯍꯣꯏ ꯍꯣꯏ ꯃꯥꯅꯦ ꯃꯥꯅ ꯄꯤꯔꯤꯕ ꯄꯩꯁꯥꯁꯤꯗꯤꯀꯣ ꯎꯝ ꯃꯥꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯔꯣꯏꯗꯣꯏꯅꯦꯕ ꯃꯥꯅꯦ ꯑꯩꯈꯣꯏꯁꯦ ꯄꯨꯔꯥ ꯀꯜꯆꯔꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯀꯜꯆꯔꯁꯦ ꯃꯑꯣꯡ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯐꯖꯅꯁꯨ ꯗꯥꯏꯖꯦꯁ ꯇꯧꯕꯤꯗꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯆꯥꯒꯗꯕꯅꯤ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯆꯥꯒꯗꯕꯅꯤ ꯃꯥꯅꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯄꯣꯂꯤꯁꯤꯁꯦ ꯑꯩꯈꯣꯏꯁꯤ ꯑꯄꯪꯕ ꯄꯣꯂꯤꯁꯤꯗꯤ ꯇꯥꯗꯣꯏꯅꯤ ꯑꯣꯖꯥꯀꯣ ꯃꯥꯅꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯦꯟ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯤꯀꯣ ꯍꯣꯏ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠꯀꯤꯁꯨ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯕ ꯌꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔ ꯃꯌꯥꯝꯒꯤꯁꯨ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯕ ꯌꯥꯕꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯌꯥꯗꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯍꯥꯏꯕꯗꯤ ꯀꯦꯟꯗꯤꯗꯦꯠꯇꯨꯒꯤ ꯃꯥꯒꯤ ꯏꯟꯇꯔꯦꯛꯁꯟ ꯑꯃꯗꯤ ꯃꯥꯒꯤ ꯑꯋꯥꯏ ꯑꯈꯨꯝꯁꯦ ꯇꯧꯍꯧꯕ ꯀꯥꯟꯗꯁꯨ ꯈꯤꯇꯪꯗꯤ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯥꯖꯖꯕ ꯑꯃꯗꯤ ꯂꯩ ꯑꯗꯣ ꯁꯤ ꯑꯣꯄꯤꯅꯤꯌꯟꯁꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯣ ꯑꯣꯖꯥ ꯌꯥꯝ ꯆꯨꯝꯃꯦ ꯁꯨꯔꯖ ꯑꯗꯣ ꯆꯥꯎꯈꯠꯄ ꯂꯝ ꯇꯧꯏ ꯑꯗꯨꯅꯤ ꯍꯣꯏ ꯍꯣꯏ ꯆꯥꯎꯈꯠꯄ ꯂꯝ ꯇꯧꯔꯤꯁꯦ ꯀꯩꯁꯨ ꯄꯩꯁꯥ ꯍꯦꯟꯅꯕ ꯅꯠꯇꯦ ꯍꯣꯏ ꯑꯗꯒꯤ ꯃꯤꯁꯤꯡꯗꯨ ꯂꯩꯔꯒ ꯀꯣꯏꯁꯟ ꯇꯧꯔꯒ ꯃꯣꯏꯅ ꯈꯨꯝꯕꯗꯒꯤ ꯁꯤꯗꯤ ꯃꯇꯤꯛ ꯆꯥꯏꯍꯦ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯍꯥꯏꯔ ꯈꯟꯅꯕ ꯉꯥꯛꯇꯅꯤꯅ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯒꯨꯝꯕ ꯍꯧꯗꯣꯛꯄ ꯃꯐꯝ ꯂꯩꯈꯤ ꯍꯣꯏ
ꯂꯥꯛꯇꯕꯅ ꯑꯣꯏꯅ ꯀꯥꯏꯗꯨꯅꯤ ꯍꯩꯇꯗꯅ ꯃꯥꯗꯤ ꯑꯩ ꯂꯥꯛꯇ꯭ꯔꯦꯕꯀꯣ ꯐꯖꯅ ꯈꯨꯝꯕꯗꯨꯅ ꯚꯣꯠ ꯐꯪꯗꯕꯗꯣ ꯑꯩꯈꯣꯏꯁꯤꯅ ꯇꯥꯏꯞ ꯑꯃꯅꯤ ꯑꯗꯨꯁꯨ ꯃꯇꯝꯗꯤ ꯆꯪꯅꯤꯗꯅꯀꯣ ꯀꯜꯆꯔꯁꯦ ꯑꯩꯈꯣꯏ ꯂꯩꯔꯝꯃꯤꯕ ꯍꯥꯟꯅ ꯁꯝ ꯁꯨꯃꯥꯏꯅ ꯍꯥꯠꯄꯩꯗꯣ ꯑꯗꯨ ꯇꯧꯒꯗꯧꯅꯦ ꯍꯥꯏꯁꯦ ꯆꯍꯤ ꯑꯃꯗ ꯍꯦꯛꯇ ꯑꯣꯏꯗꯦꯗꯅ ꯃꯇꯝ ꯈꯔꯗꯤ ꯆꯪꯅꯤ ꯑꯗꯨꯒ ꯃꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨ ꯆꯥꯎꯈꯠꯂꯀꯥꯟꯗ ꯁꯨꯝ ꯇꯧꯔꯛꯇꯣꯏꯅꯦꯕ ꯍꯧꯖꯤꯛ ꯇꯧꯔꯤ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨ ꯌꯥꯝꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯍꯪꯕꯗꯨꯗ ꯃꯥꯅ ꯈꯨꯝꯃꯒ ꯃꯤꯌꯥꯝꯗꯨꯗ ꯃꯥꯅ ꯂꯦꯞꯈꯤꯕ ꯋꯥꯏꯁꯦ ꯍꯦꯡ ꯇꯧꯔꯛꯇ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯗꯣꯏꯅꯤ ꯃꯌꯥꯝꯅꯁꯨ ꯋꯤꯠꯅꯦꯁ ꯑꯣꯏꯍꯧꯏꯗꯅꯀꯣ ꯑꯣꯖꯥ ꯑꯗꯩ ꯑꯃꯅ ꯔꯥꯖꯅꯤꯇꯤꯒꯤ ꯋꯥ ꯉꯥꯡꯕꯁꯤꯗ ꯂꯤꯂꯥꯒꯤ ꯃꯑꯣꯡꯗ ꯇꯧꯔꯦꯕ ꯍꯥꯏꯗꯤ ꯗ꯭ꯔꯃꯥꯇꯥꯏꯁ ꯇꯧꯔ ꯁꯣꯝꯗ ꯑꯃ ꯍꯨꯟꯕ ꯑꯩꯈꯣꯏꯗꯤ ꯍꯨꯟꯅꯕ ꯉꯥꯛꯇꯅꯤ ꯃꯤꯒꯁꯦ ꯂꯩꯉꯥꯛꯄꯗꯣ ꯃꯃꯤꯡꯒ ꯃꯁꯛꯀ ꯄꯨꯊꯣꯛꯑꯒ ꯀꯔꯦꯝꯅꯗꯅ ꯑꯗ ꯃꯌꯥꯝꯁꯤ ꯃꯤꯇꯤꯡ ꯇꯥ ꯆꯠꯂꯤꯁꯤꯁꯨ ꯂꯤꯂꯥꯒꯤ ꯇꯥꯏꯞꯇ ꯑꯣꯏ ꯆꯠꯂꯦꯕ ꯑꯁꯨꯝꯕꯅꯦ ꯍꯥꯏꯁꯦ ꯀꯔꯤꯒꯨꯝꯕ ꯖꯒꯥꯗꯗꯤ ꯁꯨꯔꯖ ꯌꯥꯝ ꯅꯨꯡꯉꯥꯏꯁꯦ ꯃꯥꯏꯞꯁꯦ ꯇꯥꯟꯅꯕ ꯈꯨꯝꯅꯕꯒ ꯇꯧꯖꯥꯅꯤ ꯃꯤꯇꯤꯡ ꯑꯃꯒ ꯑꯩ ꯇꯥꯔꯛꯑꯕꯅꯦ ꯍꯥꯏꯁꯦ ꯃꯥꯅ ꯂꯥꯎꯔꯒ ꯉꯥꯡꯕꯗ ꯑꯃꯗꯨꯅ ꯑꯃꯨꯛ ꯈꯨꯃꯛꯄꯒ ꯇꯧꯕ ꯌꯥꯎꯈ꯭ꯔꯦꯕ ꯑꯁꯤꯗ ꯄ꯭ꯔꯖꯥꯁꯤ ꯋꯥꯕ ꯅꯣꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯦꯕ ꯑꯗꯨ ꯅꯠꯇꯕꯗ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯌꯥꯎꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯃꯤꯌꯥꯝꯁꯤ ꯁꯤꯡꯅꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤ ꯁꯤꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯏꯁꯤꯅ ꯁꯤꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯅ ꯁꯤꯅꯤ ꯕꯖꯦꯠ ꯍꯥꯏꯁꯤꯅ ꯁꯤꯅꯤ ꯍꯧꯈꯤꯕꯗ ꯑꯗꯨ ꯂꯩ ꯑꯗꯥ ꯂꯩ ꯍꯧꯖꯤꯛ ꯑꯗꯨ ꯌꯥꯝ ꯒ꯭ꯌꯥꯟ ꯄꯤꯕ ꯌꯥꯏꯗ ꯑꯗꯨꯒꯤ ꯃꯤꯇꯤꯡꯗꯨꯅꯦꯕ ꯀꯥꯟꯅꯗꯣꯏꯁꯦ ꯑꯗ ꯑꯩꯈꯣꯏꯒꯤꯅ ꯃꯤꯇꯤꯡ ꯃꯌꯥꯝꯁꯦ ꯂꯤꯂꯥ ꯑꯣꯏꯅ ꯂꯩꯔꯦ ꯑꯣꯖꯥ ꯃꯤꯇꯤꯡꯁꯦ ꯃꯤꯇꯤꯡ ꯍꯥꯏꯔꯒꯀꯣ ꯕꯦꯁꯤꯀꯦꯂꯤ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯎꯖꯕꯗ ꯍꯥꯏꯕꯗꯤ ꯂꯦꯞꯀꯗꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯅ ꯃꯥꯅ ꯑꯣꯏꯅ ꯃꯥꯒꯤ ꯆꯦꯟꯕꯤꯕ ꯆꯣꯡꯕꯤꯕꯁꯤꯡꯗꯨꯅ ꯇꯧꯔꯒ ꯃꯥꯒꯤ ꯑꯣꯏꯕ ꯃꯤ ꯈꯔꯗꯪꯒꯤ ꯑꯣꯏꯕ ꯁꯤꯟꯕꯗꯧꯅ ꯍꯦꯛ ꯑꯩꯈꯣꯏꯅ ꯎꯖꯩꯀꯣ ꯑꯗꯨꯒ ꯇꯧꯕꯗꯗꯤ ꯐꯝꯃꯤꯗꯨꯁꯨ ꯃꯣꯏ ꯃꯤ ꯉꯥꯛꯇ ꯍꯣꯏ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯃꯤꯇꯤꯡꯅꯦꯗꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯤ ꯉꯥꯛꯇꯪ ꯐꯝꯃꯒ ꯃꯥꯅ ꯋꯥ ꯉꯥꯡꯕ ꯑꯗꯨꯗ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯑꯃꯒ ꯍꯨꯟꯅꯕ ꯗ꯭ꯔꯃꯥꯇꯥꯏꯁ ꯇꯧꯔꯛꯑꯦ ꯍꯥꯏꯁꯤꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯀꯣꯟꯁꯦꯞꯁꯦ ꯁꯨꯝ ꯄꯨꯖꯅꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡꯁꯤ ꯃꯥꯅ ꯄꯕ꯭ꯂꯤꯛ ꯑꯦꯔꯤꯌꯥꯗ ꯇꯧꯗꯣꯏꯅꯤ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟ ꯃꯌꯥꯝꯁꯤꯡꯁꯤꯅ ꯚꯣꯇꯔ ꯃꯌꯥꯝꯁꯤꯅ ꯆꯪꯁꯤꯜꯂꯒ ꯃꯤꯇꯤꯡꯗꯨ ꯌꯥꯎꯕꯤꯔꯒ ꯃꯣꯏꯗ ꯀ꯭ꯋꯦꯁꯅꯤꯡ ꯈꯔ ꯏꯟꯇꯔꯦꯛꯁꯟ ꯈꯔ ꯇꯧꯕꯗꯨ ꯈꯤꯇꯪ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯝꯕ ꯏꯅꯤꯁꯤꯌꯦꯁꯟꯁꯤ ꯀꯃꯥꯏꯅ ꯍꯧꯍꯟꯕ ꯌꯥꯏ ꯄꯣꯂꯤꯁꯤꯁꯦ ꯂꯩꯒꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯃꯤꯇꯤꯡ ꯁꯤꯟꯕ ꯅꯠꯇꯕ ꯀ꯭ꯂꯕ ꯁꯪꯁꯊꯥꯟ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯃꯤꯇꯤꯡ ꯁꯤꯟꯕ ꯌꯥꯏꯅ ꯐꯟ ꯂꯩꯇ꯭ꯔꯁꯨ ꯃꯣꯏ ꯄꯥꯔꯇꯤꯗꯤ ꯈꯔ ꯂꯧꯔꯨ ꯌꯥꯏ ꯑꯗꯨꯒ ꯂꯥꯛꯄꯤꯌꯣꯅ ꯂꯥꯜꯂꯒ ꯉꯥꯡꯍꯟꯕ ꯌꯥꯏꯅ ꯀꯣꯏꯁꯟ ꯍꯪꯗ꯭ꯔꯕꯣ ꯉꯥꯡꯍꯟꯕ ꯌꯥꯏ ꯑꯗꯨꯗ ꯃꯣꯏꯅ ꯄꯤꯔꯤꯕ ꯃꯑꯣꯡꯗꯨꯗꯒꯤ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯈꯪꯉꯤꯅ ꯑꯩ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯑꯗꯥ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯈꯗꯛꯁꯦꯅ ꯈꯪꯄꯣꯅꯦꯕ ꯑꯣꯏꯗꯕ ꯌꯥꯝ ꯉꯥꯡꯉꯒ ꯑꯃꯨꯛ ꯍꯦꯟꯅ ꯚꯣꯠ ꯀꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯒꯤ ꯄ꯭ꯔꯣꯃꯤꯁ ꯌꯥꯝ ꯇꯧꯕꯗꯣ ꯇꯧꯔꯤꯕ ꯄ꯭ꯔꯣꯃꯤꯁꯇꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯃꯌꯥꯝ ꯃꯥꯡꯗ ꯄꯉꯥꯡ ꯉꯥꯡꯉꯝꯃꯒ ꯇꯧꯔꯣꯏꯗꯕ ꯄꯣꯠꯇꯤ ꯀꯥꯟꯁꯨ ꯀꯥꯟꯗꯦ ꯇꯧꯔꯛꯀꯗꯕ ꯃꯤꯗꯤ ꯄ꯭ꯔꯣꯃꯤꯁ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯇꯧꯔꯣꯏꯕ ꯑꯩꯈꯣꯏ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤ ꯑꯗꯨ ꯇꯧꯅꯤꯒ ꯁꯨꯝ ꯁꯥꯡꯉꯦ ꯇꯧꯒꯗꯕ ꯃꯤꯗꯤ ꯈꯤꯇꯪ ꯏꯔꯛꯀꯅꯦꯕ ꯁꯦ ꯕꯤꯖꯦꯒꯁꯤ 5ꯃꯨꯛꯇꯅꯦꯕ ꯄꯣꯏꯟ ꯇꯧꯔꯣꯏꯗꯕ ꯃꯤꯗꯤ 30ꯃꯨꯛ ꯏꯔꯛꯀꯅꯦꯕ ꯃꯌꯥꯝꯁꯤ ꯂꯣꯏ ꯁꯨꯅꯕ ꯃꯤ ꯁꯦꯛꯁꯟ ꯂꯣꯏꯅꯃꯛ ꯁꯨꯅꯕꯀꯣ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯀꯩꯅꯣꯅ ꯍꯪꯕꯤꯔꯤꯁꯦ ꯁꯨꯔꯖꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯂꯩꯔꯤ ꯑꯗꯒꯤꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯩꯔꯤ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯄꯨꯟꯕꯁꯨ ꯂꯩꯔꯤ ꯃꯣꯏ ꯃꯌꯥꯝꯗꯨꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ ꯑꯗꯨꯝ ꯌꯥꯏꯅ ꯑꯗꯨꯗꯤ ꯃꯤꯌꯥꯝ ꯂꯣꯏ ꯄꯨꯜꯂꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯒꯨꯝꯕ ꯑꯗ ꯄꯥꯔꯇꯤꯒꯤ ꯇꯧꯕꯗ ꯚꯣꯠꯀꯁꯦ ꯀꯥꯅꯤ ꯀꯥꯔꯣꯏꯁꯤ ꯏꯔꯥꯏ ꯂꯥꯏ ꯈꯪꯖꯥꯟꯗ ꯑꯩ ꯀꯣꯡꯒ꯭ꯔꯦꯁꯅꯦ ꯈꯜꯂꯁꯦꯕ ꯑꯩꯒꯤ ꯃꯤꯇꯤꯡ ꯁꯤꯟꯕꯗ ꯃꯤ ꯌꯥꯝ ꯇꯤꯟꯗꯕ ꯖꯒꯥ ꯃꯣꯏ ꯑꯗꯨꯝ ꯈꯪꯗꯣꯏꯅꯦꯕ ꯑꯦꯁ ꯑꯗꯨꯗꯤ ꯈꯔ ꯀꯥꯗꯕ ꯌꯥꯏ ꯃꯣꯏ ꯂꯣꯏ ꯄꯥꯈ꯭ꯔꯕꯅꯦꯗ ꯑꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯀꯧꯕ ꯃꯤꯇꯤꯡꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁ ꯅꯠꯇꯕ ꯑꯝꯇ ꯆꯠꯂꯣꯏꯕ ꯄꯥꯝꯅꯔꯕꯗꯨ ꯉꯥꯛꯇ ꯐꯝꯃ ꯂꯩꯅꯦꯕ ꯑꯗꯨ ꯌꯥꯝꯅ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯌꯥꯝ ꯂꯥꯜꯂꯦ ꯁꯤ ꯆꯦꯟꯖ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯈꯜꯂꯤ ꯑꯗꯣ ꯃꯁꯤ ꯏꯠ ꯁꯨꯗ ꯕꯤ ꯑꯣꯔꯒꯅꯥꯏꯖ ꯕꯥꯏ ꯗ ꯀ꯭ꯂꯕ ꯏꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯇꯧꯕꯗꯤ ꯌꯥꯏꯕ ꯃꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯔꯒꯀꯣ ꯑꯗꯨꯗꯒꯤꯁꯨ ꯑꯩꯈꯣꯏꯁꯦ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯥꯛꯄꯒꯤ ꯆꯥꯟꯁꯦꯁ ꯂꯩꯒꯗꯕꯁꯨ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯏꯄꯣꯝ ꯇꯣꯛꯁꯦ ꯇꯥꯕꯁꯤꯡꯁꯤ ꯃꯣꯏꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯍꯥꯏꯕꯗꯤ ꯑꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯦꯜꯐꯤꯌꯔꯅꯤꯀꯣ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯔꯤꯕ ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯂꯤꯇꯤꯗ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯏꯃꯥ ꯏꯕꯦꯟꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯀ꯭ꯂꯕꯁꯦ ꯑꯗꯨꯝ ꯂꯩꯔꯕꯅꯤ
कंपलसरी मोइना हंदक की मतंग सिदा एप्रिशिएट तौबिरगा हाइबदी सुमाने कनो तौरगदी अखोई इपोम टॉक्स ताबा मैम सिदा सो अखोइना मेसेज थमजनिंगी को अदुगा मरक सिदा मुकसो ओजा हौजिक कानसे कन्नसो हाइगनरे एजुकेशन हेना ओजाना सु पनबिरी को एजुकेशन सि इराई लाइबनी इसादा कनो तगदबनी हेंजु थंबिरी को असिगी मतंगदा अखोई लैंग्वेज बैरियर लेबा सिंगसे एमएलए सिंगदा लैंग्वेज बैरियर लेबा सिंगसी कइमता कानब नत्ते काइनगसो हाइदब याउदब नत्ते को सिगी मतंगदि लैंग्वेज बैरियर सिना क्यामना कम्युनिकेशन की मतंगदा असि याम इंपोर्टेंट ओइब्रा अमदी अखोई इलेक्शन लेप्सरिबा सिंगसिदा लैंग्वेज बैरियर लेबा यादे हाइबसी हाइजनिंगब्रा नत्रगा करी ओपिनियन थंबिनिंगे सिगी अखोई साउथ ईस्ट एशिया की लीडर मैम से इंग्लिश अमता ngang अदो मोय यूएसए दा चली अदगिदी यूरोप की के लोई चली ना होय अदा माय ट्रांसलेटर लेदना को होय होय इंटरप्रेटर का लेसे माने अदा मी दुने मरुएसे आईगी लाइव मी से मरुए दिन होय होय ngang पोतु खंगनो मोय नोय मी थनमने मा इंग्लिश दुने तेबा माने माने हिंदी दुने मी दुगी माई कोक तुनेबा अदुगा लाइव ngak पनेना थोलागदी to some extent ma English वगैरह हिंदी वगैरह खरा दिंगा मुदी है देना बा होय होय जिले जिदा दुंगा मगम दब याव पोते बा होय होय माने अदुगा प्रोफेसर दिन नते देना माने माने अब दे क्लास लेक्चर तो दो नते माने माने अदा इंग्लिश से नत्र हिंदी से कोई के खरा हाई बजे होय याम हाई बंत खरा हाई बजे मसिना ngang पदे याम फोर्सफुल होय माने माने पाइ 10 थारक बजे होय होय मसिदा कॉन्फिडेंस ओरक पदो कॉन्फिडेंस ओरक पदो लोन गे दे आई की मोत दे ngasi modern world sida language to English ngam yam hagedam Hindi ngam yam hagedam ni ga jude ai di kya haining de mane aduga magi ngang thoi bu da yaw pot magundu mana taw thorei bu da yaw magundu gi matung ina lep kane ba mane mane hoje Chinese prime minister ji kaure khalo adegi Chinese president kaure khalo ado any Europe ta ma English ngang dre khalo hoy ado masana dum थानमने बा माना जो पुबे आय थानमजु आय अदुने हेना अमरो दि ये मुददि को होय माइ लोन ग जावनु सिबजु माले होय अदुगा तसेंगमदि अखोइना इंग्लिश का याम ngang मजिजु को सुरजा सेंगमदि आइना 1997 वरगनि होय आई 96 ता चले अनि सुब सेशन यूएन के चटपगी कोकस मीटिंग अमदा आई इंग्लिश ngang मजिदु को होय साक साब कांदा अहलम ने गोदा हंगेबा नोइगी इंडिया जी ब्रिटिश ना कयाम कोई लोई चलमगे ना आई सही चनी मुक चलमे हैबा अदु नंग याम फॉर्मल इंग्लिश फसन गाय है वरी आई इनडायरेक्टली आई थागलक तो माले अद मा नो गम हैबा अंदा इंग्लिश आम ngang भइबा क्रिकेट फसन सानव पाबलम जिंसे ब्रिटिश ना नईंगे लेर म्यूजियम दी खुदम ने आयो अदुना अन ngang बसक पामा मसिदी आइदी हजिके दुमाइनो को मागी पोतु यावजरदी होय होय प्रॉब्लम नते ने खले माने माने दुमाइ थमजरी याम चुमनि हाइबदी होय ngangbagi keno leibasina su added advantage pudi oijare mana matomdana feelings me ama mai keno duma command me duma haiba ngame yam fareba hoy hoy natragasu quality duma yauragadi haitradi ade haiba leite haitradi ade haibadi leite haibani natra aduna mayam se akhoida sugumba mayam macha macha sing su oja akhoina gyan tamina bisu mathau tabra yam yawne hoy english ngam su ite kadau duino ga hoy aduma ina haiba akhoisu comments khara tajabaduna mi magun dugi matum इंग्लिश तो खंगद्र जाय माने माने अखोय थाइना गे लीडर लेर मम तमने इंग्लिश ngang हितब कयाम यावरी मतिक मगुन दि तुम गति वांग कयाम यावदब नते को अदना सिनसु अखोयना ज्ञान तामिना बम मथौ ताब्रा हाइन थमजनिंग अदुगा ओजा हंदक से अखोय गे रिसेंटली सु कनो तो बम तमदा इलेक्शन सी अते स्टेट सिंग तो बम तमदा सु ngasai gi इलेक्ट्रॉनिक वोटिंग मशीन से एक्यूरेट ओई दे हबा कयाम गे सु आर्गुमेंट तमदि केस तोंगनी हबा तब कयाम सु सि यावरी बसे सेसा अखोयना इलेक्ट्रॉनिक वोटिंग मशीन गी कनो सी करी थमनिंगी अदुगा मसी अखोयना हेक्टर फुल्ली रिलाई तब याब्रा नत्रगा अखोयना सिगी कनो से कॉन्सिक्वेंसेस मैम से अखोयना कमाइना फेस तौनी हाबदम सु थंबियो मोता बेनजी चीफ मिनिस्टर फम थादो याद्री बसे होय होय हसे म कन्ने इनाम थोइदना माय दो बोट कनो दि चामुती आइदि सिट चामुती लुट तोग्रम नि हाइरि होय होय अदु माय दो ईवीएम मशीन ने मा हाइदो सुमद्रा माने सुमाइना अदगिदि कनो गी रूलिंग पार्टी खुमैसिना तमिलनाडु दि कमाई तो बाहरी अदगी केरला दि कमाई तो बाहरी वारी बोबा होय येंगमगनी मसी तो बया बलमनी तो बया तो बलमनी का लेबगी मोंग दुने ngang nari je होय होय
ꯑꯗꯨꯕꯨ ꯑꯃ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯌꯥꯝ ꯃꯣꯠ ꯄꯤꯕꯗꯤ ꯌꯥꯗꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯈ꯭ꯔꯕ ꯂꯝ ꯃꯥꯂꯦꯝꯒꯤ ꯁꯦ UKꯗ ꯍꯥꯏꯔꯣꯀꯣ ꯕ꯭ꯔꯤꯇꯦꯟꯗ ꯍꯧꯖꯤꯛꯐꯥꯎꯕ ꯕꯦꯂꯣꯠ ꯆꯦꯗ ꯇꯧꯔꯤꯕ ꯑꯗꯒꯤ ꯌꯨꯔꯣꯞꯀꯤ ꯂꯝ ꯌꯥꯝ ꯇꯧꯔꯤ ꯍꯣꯏ ꯑꯗꯣ ꯃꯣꯏꯅ ꯀꯔꯤꯒꯤ EVM ꯇꯧꯗ꯭ꯔꯤꯅꯣ ꯍꯣꯏ ꯁꯤ ꯈꯟꯅꯅꯤꯡꯉꯥꯏ ꯂꯩꯗꯅ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯒ ꯂꯣꯏꯅꯃꯛꯁꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯗ ꯂꯩꯔꯦ ꯕꯦꯂꯣꯠ ꯄꯦꯄꯔ ꯇꯧꯕꯁꯨ ꯇꯧꯒꯦꯗꯤ ꯌꯥꯝ ꯌꯥꯏ ꯊꯥꯏꯅ ꯀꯨꯏꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯚꯣꯠ ꯊꯥꯗꯕ ꯌꯥꯕ ꯃꯇꯝꯗꯣ ꯌꯥꯝ ꯂꯥꯏꯕ ꯑꯃ ꯂꯩꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯅ ꯚꯣꯠ ꯊꯥꯗꯕ ꯆꯪꯈꯤꯕ ꯃꯤꯁꯤꯅ ꯊꯥꯗꯁꯟꯅꯔꯝꯃꯒ ꯍꯣꯏ ꯕꯦꯂꯣꯠ ꯄꯦꯄꯔꯁꯤ ꯄꯨꯊꯣꯔꯛꯑꯕ ꯍꯣꯏ ꯑꯗꯒꯤꯗꯤ ꯅꯝꯕ ꯁ꯭ꯇꯥꯝꯗꯨꯁꯨ ꯁꯥꯕ ꯌꯥꯝ ꯌꯥꯏꯗꯅ ꯑꯗ ꯃꯉꯣꯟꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯦꯅ ꯑꯗꯨꯒ ꯅꯝꯃꯒ ꯄꯨꯁꯟꯈ꯭ꯔꯦꯅ ꯍꯣꯏ ꯑꯗꯨꯒ ꯃꯉꯣꯟꯗ ꯉꯁꯥꯏ ꯐꯪꯉꯛꯄꯗꯣ ꯑꯃꯨꯛ ꯄꯨꯊꯣꯔꯛꯄ ꯑꯗ ꯑꯃꯨꯛ ꯅꯝꯃꯒ ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯦꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒ ꯌꯥꯎꯈꯤꯕ ꯕꯦꯂꯣꯠ ꯄꯦꯄꯔ ꯑꯣꯏꯔꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯗ꯭ꯔꯗꯤ ꯑꯗꯨꯝ ꯐꯔꯛꯅꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯂꯣꯏꯅꯃꯛꯁꯤꯗ ꯄ꯭ꯔꯖꯥꯒꯤ ꯌꯦꯡꯉꯒ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯆꯪꯉꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯆꯪꯉꯤ ꯑꯗꯨꯒ ꯃꯦꯆꯤꯟ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛꯇ ꯂꯥꯟꯅ ꯇꯧꯔꯒ ꯂꯩꯉꯥꯛꯄꯗꯨ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯗ ꯑꯗꯨꯁꯨ ꯃꯇꯝꯗꯤ ꯃꯥꯡꯉꯤ ꯃꯇꯝ ꯑꯗꯨꯒ ꯃꯥꯡꯉꯤ. ꯃꯌꯥꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗꯗꯤ ꯊꯤꯟꯊꯩꯗꯅꯀꯣ ꯊꯤꯟꯊꯩ, ꯍꯣꯏ. ꯑꯗꯨ ꯈꯛꯀꯤꯅꯤ ꯑꯗꯨꯒ इलेक्ट्रॉनिक वोटिंग ꯃꯦꯆꯤꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯁ ꯀꯩꯅꯣꯅꯦꯅꯗꯤ ꯄꯨꯔꯛꯑꯒ ꯑꯦꯕ꯭री इलेक्शन ꯃꯇꯝꯗ ꯑꯗꯨꯝ ꯀꯝꯄ꯭ꯂꯦꯟꯁ ꯑꯦꯕ꯭ꯔꯤꯋꯦꯌꯔ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯍꯥꯟꯃꯨꯛꯀꯤ ꯚꯣꯠꯇ ꯅꯝꯃꯣꯏꯗꯕ ꯃꯄꯥꯗ ꯋꯥꯆꯦꯠꯅ ꯅꯝꯁꯤꯜꯂ ꯊꯝꯃꯤꯗꯨꯅꯤ ꯀꯩꯅꯣ ꯑꯣꯏꯔꯁꯨ ꯍꯣꯏ ꯍꯣꯏ ꯃꯥꯒꯤ ꯕꯇꯟꯗꯣ EVM ꯃꯦꯆꯤꯟ ꯑꯣꯏꯔꯁꯨ ꯇꯧꯒꯦꯗꯤ ꯌꯥꯝ ꯌꯥꯈ꯭ꯔꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯃꯤꯅ ꯃꯣꯅꯤꯇꯔ ꯇꯧꯕ ꯄꯣꯠꯅꯤ ꯑꯣꯖꯥ ꯅꯠꯇ꯭ꯔꯥ ꯑꯗꯒꯤꯗꯤ ꯍꯥꯏꯗꯤ ꯆꯤꯡꯗꯗꯤ ꯑꯃꯅ ꯄꯠꯅꯝ ꯅꯝꯕꯁꯨ ꯌꯥꯎꯏꯗꯅ ꯃꯥꯅꯦ ꯈꯨꯂꯥꯛꯄ ꯑꯃꯅ ꯑꯩ ꯃꯤ 200ꯒꯤ ꯊꯥꯗꯔꯝꯕꯁꯨ ꯌꯥꯎꯏꯗꯅ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯈꯔ ꯃꯤꯗ ꯂꯣꯏ ꯂꯩꯔꯦꯗ ꯆꯨꯝꯃꯦ 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 ꯃꯤꯗꯗꯤ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯑꯣꯖꯥꯅꯁꯨ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯀꯣ ꯆꯤꯡꯗꯒ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯈꯨꯂꯥꯛꯄ ꯑꯃꯅ ꯄꯨꯂꯞ ꯆꯥꯝꯃꯒ ꯊꯥꯗꯕ ꯍꯥꯏꯕꯁꯦ ꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯣꯛꯁꯤꯁꯦ ꯑꯗꯨꯝ ꯇꯧꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯒꯤ ꯕꯨꯠ ꯀꯦꯞꯆꯔ ꯇꯧꯕꯅ ꯃꯔꯣꯜ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕꯒꯤ ꯏꯟꯁꯤꯗꯦꯟ ꯈꯔ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯍꯧꯈꯤꯕ MPꯒ ꯇꯧꯔꯤꯗꯨꯅꯤ ꯍꯣꯏ ꯍꯣꯏ ꯃꯥꯅꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅꯗꯤ ꯀꯃꯥꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯗꯤ ꯍꯣꯏ ꯀꯦꯞꯆꯔ ꯇꯧꯕ ꯍꯥꯏꯗꯨꯗꯤ ꯁꯨꯄꯔ ꯄꯥꯋꯔ ꯇꯧꯗꯣꯏꯅꯤꯀꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯩꯅꯣꯗ ꯃꯣꯏꯅ ꯅꯝꯈꯥꯏꯔꯒ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯄ꯭ꯔꯣꯛꯁꯤꯒꯨꯝꯕ ꯑꯗꯒꯤ ꯄ꯭ꯔꯣꯛꯁꯤꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯊꯥꯗꯗ꯭ꯔꯒꯗꯤ ꯃꯣꯏ ꯀꯩꯅꯣꯅ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯗꯈꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯁꯝ ꯏꯟꯁꯇꯥꯟꯁꯦꯁ ꯈꯔꯗ ꯊꯥꯗꯕ ꯆꯠꯂꯀꯥꯟꯗ ꯑꯩꯒꯤꯗꯤ ꯑꯣꯜꯔꯦꯗꯤ ꯊꯥꯗꯈ꯭ꯔꯦ ꯍꯥꯏꯔꯝꯕ ꯀꯌꯥ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ ꯁꯤꯗꯩꯁꯤꯗꯒꯤ ꯈꯔ ꯈꯠꯅꯕ ꯇꯧꯔꯒꯅ ꯃꯣꯏꯅ ꯃꯤ ꯑꯃꯒꯤ ꯃꯃꯤꯡ ꯍꯦꯛ ꯄꯤꯁꯜꯂꯛꯄꯒꯨꯝꯕ ꯇꯧꯕꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯁꯤꯇꯤꯖꯟ ꯑꯃꯅ ꯑꯩꯈꯣꯏ ꯔꯥꯏꯠꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯀꯃꯥꯏꯅ ꯑꯄ꯭ꯔꯥꯏꯖ ꯇꯧꯕ ꯌꯥꯅꯤ ꯑꯩꯈꯣꯏ ꯏꯕꯨꯕꯣꯛꯇꯣ ꯚꯣꯠ ꯊꯥꯗ ꯂꯩꯔꯝꯃꯦꯗꯣ ꯁꯤꯈ꯭ꯔꯕꯗꯣ ꯍꯥꯏꯗꯤ ꯃꯣꯏ ꯀꯛꯊꯠꯇꯕꯅꯤꯅꯕ ꯍꯣꯏ ꯍꯣꯏ ꯁꯨꯔꯖꯁꯤ ꯂꯣꯏꯅꯃꯛꯁꯦ ꯃꯤꯗ ꯂꯩꯔꯦꯗ ꯍꯣꯏ ꯍꯣꯏ ꯃꯤꯗ ꯂꯩꯔꯗꯤ ꯑꯩ ꯏꯁꯥꯅ ꯇꯧꯔꯣꯏ ꯇꯧꯅꯤ ꯍꯥꯏꯕ ꯇꯧꯕ ꯌꯥꯕ ꯇꯧꯗꯕ ꯌꯥꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏꯅꯦꯕ ꯍꯣꯏ ꯑꯗꯨꯒ ꯇꯁꯦꯡꯅ ꯐꯥꯔꯒꯗꯤ ꯃꯥ ꯆꯥꯎꯔꯕꯅꯦꯕ ꯄꯦꯅꯥꯜꯇꯤꯁꯦ ꯑꯗ ꯑꯩꯈꯣꯏꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯦ ꯂꯝ ꯑꯃꯗꯅꯦ ꯑꯩꯅ ꯈꯔ ꯃꯄꯥꯟꯒꯤ ꯑꯁꯣꯝꯗ ꯈꯔ ꯆꯥꯎꯈꯠꯄ ꯂꯝꯗ ꯆꯠꯂꯛꯄꯗ ꯃꯣꯏ ꯑꯦꯅꯤ ꯀ꯭ꯔꯥꯏꯝ ꯑꯃ ꯀꯃꯤꯠ ꯇꯧꯕꯁꯦ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯗꯦ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯅꯪꯁꯦ ꯇꯤꯀꯦꯠ ꯌꯥꯎꯗꯅ ꯕꯁ ꯇꯧꯔꯝꯃꯦꯅ ꯑꯗꯣ ꯂꯨꯄꯥ ꯅꯪꯅ 100 ꯄꯤꯒꯦ 200 ꯄꯤꯒꯦ ꯍꯥꯏꯁꯨ ꯊꯥꯗꯣꯛꯑꯔꯣꯏ ꯑꯗꯨꯝ ꯖꯦꯜ ꯂꯩꯔꯅꯤ ꯑꯗꯨꯅ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯔꯥꯜ ꯂꯩꯕꯗꯨ ꯗꯟꯗꯤ ꯐꯪꯕꯁꯦ ꯃꯁꯤꯅ ꯇꯧꯒꯟꯗꯦꯕ ꯌꯥꯝꯅ ꯄꯅꯤꯁꯃꯦꯟꯁꯦ ꯄ꯭ꯔꯣꯄꯔꯂꯤ ꯄꯤꯕ ꯑꯩꯈꯣꯏꯒꯤꯁꯤꯅ ꯄꯤꯒꯟꯗꯦꯕ ꯑꯩꯈꯣꯏꯒꯤꯁꯦ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯗ ꯂꯨꯄꯥ 100 ꯌꯥꯎꯔ ꯂꯣꯏꯔꯗꯤ ꯂꯣꯏꯗ꯭ꯔꯥ ꯃꯥꯅꯦ ꯑꯗꯩꯗꯤ ꯅꯨꯄꯤ ꯔꯦꯞ ꯇꯧꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯑꯩꯈꯣꯏ ꯃꯥꯃꯗꯨ ꯃꯟꯇ꯭ꯔꯤꯅꯤ ꯃꯥ ꯊꯣꯛ ꯇꯧꯖꯔꯖꯅꯤ ꯀꯥꯏꯅ ꯑꯗꯣꯝꯗ ꯇꯧꯅꯈꯤꯕꯗꯨꯗꯒꯤ ꯁꯨꯝ ꯀꯣꯝꯊꯣꯔꯛꯄꯅꯦꯕ ꯑꯆꯥꯟ ꯃꯤꯔꯥꯏꯁꯨ ꯅꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯅ ꯑꯗꯒꯤꯗꯤ ꯐꯖꯅꯒ ꯗꯤꯜ ꯇꯧꯗꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯒ ꯃꯐꯝꯒ ꯇꯛꯀ ꯂꯧꯊꯣꯛꯄꯒꯁꯦ ꯆꯠꯅꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯁ꯭ꯇ꯭ꯔꯤꯛ ꯂꯩꯕ ꯃꯥꯒꯤ ꯔꯨꯜꯁꯇꯨ ꯏꯟꯕꯗꯣ ꯑꯗꯨꯅ ꯂꯝꯁꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯨꯠꯂꯤ ꯁꯦꯂꯤꯡ ꯇꯧꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯈꯔ ꯆꯦꯟꯖ ꯑꯃ ꯂꯩꯅꯕ ꯍꯣꯠꯅꯗ꯭ꯔꯤꯉꯩꯗꯤ ꯄꯥꯛ ꯉꯝꯃꯣꯏ ꯑꯗꯨꯅ ꯏꯁꯥꯗ ꯂꯣꯏ ꯂꯩꯔꯦ ꯂꯣꯏꯅꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯔꯨꯜ ꯑꯣꯐ ꯂꯣ ꯍꯥꯏꯈꯤꯕꯗꯣ ꯑꯗꯣ ꯂꯣꯁꯤ ꯑꯦꯅꯤ ꯃꯥꯒꯤ ꯅꯤꯌꯣꯝ ꯇꯧꯐꯝ ꯊꯣꯛꯄꯁꯤ ꯂꯣꯏ ꯇꯧꯕ ꯑꯩꯈꯣꯏꯒꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯕ ꯂꯥꯁ ꯗꯦꯠ ꯉꯁꯤꯅꯦꯅ ꯍꯥꯏꯔꯅ ꯂꯥꯁ ꯗꯦꯠ ꯑꯣꯏꯔꯁꯨ ꯑꯣꯏꯅ ꯂꯩꯕ ꯌꯥꯎꯔꯤꯁꯦ ꯉꯥꯡꯅꯔ ꯌꯥꯏꯅ ꯇꯧꯔꯤꯅꯦ ꯂꯥꯁ ꯗꯦꯠ ꯍꯥꯏꯈꯤꯕ ꯅꯣꯡꯉꯥꯜꯂꯒ ꯄꯣꯔꯛꯄꯒꯩ ꯑꯩꯈꯣꯏ ꯂꯧꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯉꯟ ꯂꯣꯏ ꯂꯥꯛꯅꯅꯦꯕ ꯑꯩꯈꯣꯏ ꯂꯥꯁ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯌꯥꯝ ꯊꯣꯝꯖꯤꯟꯅꯗ꯭ꯔꯣ ꯑꯗꯩꯗꯤ ꯉꯝꯍꯧꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯕꯦꯛ ꯗꯦꯠ ꯇꯧꯔ ꯂꯣꯏꯔꯦ ꯍꯥꯏꯅꯔ ꯌꯥꯅꯤ ꯍꯥꯏꯕꯗꯣ ꯑꯗꯅꯦ ꯔꯨꯜꯁ ꯂꯣꯏ ꯊꯨꯒꯥꯏꯔꯛꯏꯁꯦ ꯍꯥꯏꯅꯔꯒ ꯌꯥꯅꯤ ꯄꯤꯖꯔꯒ ꯌꯥꯅꯤ ꯑꯗꯨ ꯇꯧꯔꯒ ꯌꯥꯅꯤ ꯍꯥꯏꯔꯗꯤ
favoritism nepotism दा लोई यंगनागदी Hoi. rules ꯂꯩꯇ꯭ꯔꯁꯨ ꯌꯥꯏ ꯀꯩꯅꯣ Mane mane. ꯑꯗꯣ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯔꯨꯜꯁꯤ ꯌꯥꯝ ꯀꯥꯟꯅꯕꯁꯦ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯐꯣꯂꯣ ꯇꯧꯔꯕ ꯑꯗꯨꯗꯤ ꯔꯨꯜꯁꯇꯨꯅ ꯑꯗꯨꯝ ꯇꯧꯖꯒꯗꯕꯅꯤ Mane. ꯑꯦ ꯃꯥꯗꯤ ꯑꯗꯨ ꯍꯥꯏ ꯌꯥꯗꯕꯅꯤꯍꯦ Mane. ꯑꯗꯨ ꯇꯧꯗꯕꯅꯤ ꯑꯗꯨ ꯇꯧꯔꯗꯤ ꯃꯉꯣꯟ ꯇꯧꯔꯨꯅꯨ ꯍꯥꯏꯁꯦ ꯑꯩ ꯆꯨꯝꯅ ꯂꯥꯛꯏꯅꯦꯕ Hoi hoi hoi. ꯑꯆꯨꯝꯕ ꯂꯣꯏꯅꯃꯛꯁꯤꯗꯤ Mane. ꯅꯤꯌꯣꯝꯗꯨ ꯆꯨꯝꯅ ꯇꯧꯕꯤꯕ Example se set taubiba. ꯁꯦꯠ ꯇꯧꯕꯤꯕ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯅꯤꯅ ꯀꯣ ꯑꯣꯖꯥ ꯑꯔꯣꯏꯕꯅ ꯑꯝꯇꯪ ꯑꯩꯅ ꯑꯣꯖꯥꯗꯒꯤ ꯇꯥꯖꯕ ꯄꯥꯝꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇꯦꯛꯁꯤꯗ ꯑꯣꯖꯥꯅꯕꯨꯗꯤ ꯍꯥꯏꯔꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯁꯥ ꯏꯁꯥꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯂꯩꯔꯦ ꯑꯗꯨꯒ ꯔꯨꯜꯕꯨ ꯉꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯤ ꯆꯥꯎꯈꯠꯄ ꯑꯐꯕ ꯐꯖꯕ ꯍꯥꯏꯕꯁꯤ ꯑꯣꯏꯔꯛꯇꯣꯏꯅꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯑꯩꯈꯣꯏꯗꯁꯨ ꯑꯣꯖꯥꯅꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯄꯟꯕꯤꯔꯤꯀꯣ ꯍꯥꯏ ꯂꯥꯏꯁꯦꯟꯁꯀꯤ ꯃꯇꯥꯡꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯥꯁ ꯗꯦꯠꯀꯤ ꯃꯇꯥꯡꯒꯤ ꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯀꯜꯆꯔ ꯑꯃ ꯑꯣꯏꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯑꯗꯨꯏꯗꯨꯗ ꯀꯩꯁꯨ ꯃꯥꯏꯟ ꯇꯧꯗꯕ ꯁꯦꯀꯦꯟ ꯊꯣꯠ ꯈꯜꯂꯨꯗꯕ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯈꯟꯕꯗꯣ ꯍꯣꯏ ꯀ꯭ꯔꯥꯏꯝꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕ ꯁꯤ ꯃꯌꯥꯝꯁꯤꯃ ꯑꯣꯖꯥꯅ ꯑꯩꯈꯣꯏꯅ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯍꯦꯛ ꯇꯥꯕꯗ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯣꯏ ꯂꯨꯄꯥ 100 ꯄꯤꯔꯝꯃꯒ ꯊꯥꯗꯣꯛꯄ ꯀ꯭ꯔꯥꯏꯝꯁꯤ ꯑꯩꯈꯣꯏꯅ ꯕꯥꯔꯒꯦꯟ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯄꯁꯤ ꯌꯥꯝ ꯂꯥꯟꯕꯅꯤ ꯍꯥꯏꯕꯁꯤꯃ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯔꯤ ꯆꯨꯝꯁꯨ ꯆꯨꯝꯃꯤꯕꯅꯤ ꯑꯗꯨ ꯃꯌꯥꯝꯁꯤꯅꯗꯤ ꯍꯛꯆꯤꯟꯅꯗꯤ ꯂꯧꯗꯕ ꯑꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇꯦꯛꯁꯁꯤꯗ ꯌꯦꯡꯕꯤꯔꯒ ꯑꯣꯖꯥꯅꯀꯣ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯃꯤꯈꯜ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯍꯥꯏꯕꯁꯤꯒꯤ ꯀꯩꯅꯣꯁꯤꯒ ꯆꯥꯟꯅꯅ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇꯦꯛꯁꯁꯤꯗ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯨꯔꯖ ꯌꯥꯝ ꯃꯔꯨ ꯑꯣꯏꯁꯦ ꯍꯣꯏ ꯑꯩꯒꯤ ꯈꯨꯕꯤꯁꯤꯅ ꯅꯝꯒꯗꯕꯗꯨ ꯁꯦꯀꯦꯟ ꯌꯥꯝ ꯄꯣꯠꯇꯦ ꯃꯤꯅꯤꯠ ꯈꯔꯒꯤ ꯋꯥꯅꯦꯕ ꯍꯣꯏ ꯑꯗꯨꯅꯅꯦꯕ ꯂꯩꯕꯥꯛꯀꯤ ꯂꯥꯏꯕꯛ ꯂꯦꯞꯍꯧꯗꯣꯏꯁꯦ ꯍꯣꯏ ꯑꯗꯨꯅ ꯅꯨꯃꯤꯠꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯋꯥꯏꯀꯨꯞ ꯄꯨꯕꯤꯅ ꯗꯣꯂꯥꯏ ꯇꯣꯡꯕꯒꯤꯗꯃꯛꯇ ꯋꯥꯏꯌꯦꯗꯣ ꯍꯣꯏ ꯑꯗꯨꯒ ꯇꯧꯕꯤꯔꯨꯔꯅꯨ ꯍꯣꯏ ꯑꯩꯗꯣ ꯅꯨꯃꯤꯠꯁꯤꯗꯤ ꯅꯤꯡꯊꯧꯅꯦ ꯑꯩꯅꯅꯦ ꯁꯦꯝꯃꯛꯇꯣꯏ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯖꯕ ꯂꯩꯄꯥꯛ ꯑꯩꯅ ꯄꯥꯝꯖꯕ ꯆꯥꯎꯈꯠꯄꯒꯤ ꯃꯑꯣꯡ ꯑꯩꯅ ꯄꯥꯝꯖꯕ ꯂꯩꯉꯥꯛ ꯂꯩꯕꯁꯦ ꯑꯩꯒꯤ ꯁꯤꯗ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨ ꯈꯪꯕꯤꯔꯒ ꯌꯥꯝ ꯈꯜꯂꯒ ꯅꯤꯌꯣꯝ ꯆꯨꯝꯅꯀꯣ ꯍꯣꯏ ꯀꯔꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯄꯪꯇꯧ ꯇꯧꯅꯔꯁꯨ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯅꯕ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯁꯨ ꯉꯁꯤ ꯄꯤꯁꯛ ꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯂꯤꯕ ꯑꯩꯒꯤ ꯏꯁꯨ ꯃꯌꯥꯝꯒꯤꯁꯨ ꯏꯁꯨ ꯂꯩꯗꯅ ꯃꯣꯏꯒꯤ ꯐ꯭ꯌꯨꯆꯔꯗꯣ ꯑꯝꯇ ꯌꯦꯡꯉꯣꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯣꯏꯒꯤ lumbu ꯁꯥꯕ ꯃꯈꯨꯠꯇ ꯄꯤꯔꯝꯒꯗꯕ ꯃꯅꯤꯄꯨꯔꯗꯣ ꯁꯤꯃꯛ ꯁꯤꯟꯅꯔꯝꯃꯒꯗꯤꯀꯣ ꯍꯌꯦꯡ ꯃꯣꯡꯐꯝꯗ ꯑꯉꯥꯡꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇꯀꯣ ꯐꯠꯇꯕ ꯍꯣꯟꯖꯜꯂꯛꯀꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯉꯁꯤꯒꯤ ꯄ꯭ꯔꯖꯦꯟ ꯖꯦꯅꯦꯔꯦꯁꯟꯅꯅꯦ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯈꯔ ꯇꯧꯕ ꯑꯐꯕ ꯈꯔ ꯇꯧꯕ ꯑꯐꯕ ꯀꯜꯆꯔ ꯑꯃ whether it may be social or political culture ꯀꯣ ꯊꯝꯃꯨꯔꯒ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯕꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯗꯁꯨ ꯄꯥꯟꯕ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤ ꯉꯥꯛꯁꯦꯟꯁꯤ ꯏꯔꯝꯗꯝꯁꯤ ꯅꯨꯡꯉꯥꯏꯍꯟꯁꯤ ꯑꯩꯈꯣꯏ ꯑꯃꯒ ꯑꯁꯣꯏꯕ ꯀꯌా ꯉꯥꯛꯅꯔꯒ ꯑꯐꯕ ꯂꯝꯕꯤꯗ ꯃꯥꯏꯀꯩꯗ ꯄꯨꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏ ꯉꯁꯤ ꯇꯣꯄꯤꯛꯁꯤꯒꯁꯨ ꯆꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤꯈꯜ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯃ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯆꯍꯤ ꯆꯨꯞꯄ ꯋꯥꯕꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯄꯪ ꯊꯧꯅꯥ ꯍꯥꯏꯒꯗ꯭ꯔꯥ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯥꯕꯁꯤ ꯇꯥꯍꯜꯂꯣꯏꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄꯣꯝ ꯇꯣꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯋꯥꯍꯩ ꯀꯌꯥ ꯊꯝꯕꯤꯕꯁꯤ ꯑꯩꯈꯣꯏ ꯀꯃꯦꯟꯠꯁꯤ ꯈꯨꯠꯊꯥꯡꯗ ꯊꯝꯕꯤꯔꯛꯎ ꯃꯌꯥꯝ ꯈꯟꯅ ꯅꯩꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯑꯣꯟꯕ ꯑꯐꯕ ꯐꯖꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯄꯗ ꯃꯌꯥꯝꯒꯤꯁꯨ ꯁꯄꯣꯔꯠ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯍꯥꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯖꯔꯒ ꯑꯩꯈꯣꯏꯅ ꯗꯤꯖꯥꯏꯟ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯔꯝꯗꯝꯒꯤ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯄꯨꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯕ ꯏꯄꯣꯝ ꯇꯣꯛꯁꯇ ꯑꯣꯖꯥꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯌꯥꯝꯅ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯀꯌꯥ ꯊꯝꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯦꯕ꯭ꯔꯤ ꯐ꯭ꯔꯥꯏꯗꯦꯗ ꯄꯨꯊꯣꯛꯆꯔꯤꯕ ꯏꯄꯣꯝ ꯇꯣꯛꯁ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ